ꯎꯝ ꯎꯝ ꯄꯤꯁꯦ ꯀꯩꯅꯣ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯀ꯭ꯔꯤꯁ ꯂꯩꯕ꯭ꯔꯣ ꯖꯣꯏꯟ ꯖꯣꯏꯟ ꯑꯦꯠ ꯀꯩꯅꯣꯖꯤ ꯏꯔꯣ ꯂꯥꯛꯑꯦ ꯔꯣꯖꯤ ꯏꯔꯣ ꯂꯥꯛꯑꯦ ꯏꯔꯣ ꯂꯥꯛꯑꯦ ꯄ꯭ꯂꯤꯁ ꯐꯖꯅ ꯋꯥ ꯉꯥꯡꯉꯣ ꯅꯃꯥꯏ ꯂꯣꯏꯁꯜꯂꯨꯔꯣ ꯀꯔꯤ ꯐꯖꯅ ꯋꯥ ꯉꯥꯡꯉꯣ ꯍꯥ ꯑꯗꯨꯗꯒꯤ ꯆꯦꯟꯗꯗꯤ ꯂꯣꯏ ꯋꯦꯜꯀꯝ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯏꯁ ꯈꯔꯦ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯋꯥꯅꯣ ꯔꯣꯖꯤ ꯄꯣꯏꯊꯥꯛꯕꯤ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯋꯥꯅꯣ ꯋꯥꯅꯣ ꯍꯣꯏ ꯗꯦꯜꯂꯤ ꯍꯥꯏ ꯖꯣꯏꯟ ꯂꯥꯏꯐ ꯖꯣꯏꯟ ꯂꯥꯏꯐ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯩꯗꯃꯛꯇ ꯏꯁ ꯀꯃꯦꯟ ꯄꯥꯎ ꯍꯧꯔꯅꯤ ꯀꯃꯦꯟ ꯄꯥꯎ ꯀꯃꯦꯟ ꯄꯥꯎ ꯂꯥꯡꯕ ꯍꯧꯗꯣꯔꯝꯅꯤ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ ꯃꯤ ꯑꯍꯨꯝ ꯃꯤ ꯃꯔꯤ ꯃꯉꯥꯒ ꯂꯥꯛꯄ ꯂꯥꯡꯕ ꯍꯧꯗꯣꯔꯝꯅꯤ ꯌꯦꯡꯉꯣ ꯀꯃꯦꯟ ꯄꯥꯔꯣ ꯍꯧꯖꯤꯛ ꯂꯤꯂꯥ ꯍꯧꯔꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯉꯥꯏꯈꯣ ꯃꯤ ꯑꯍꯨꯝ ꯁꯨꯔꯦꯅ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯑꯟꯖꯂꯤ ꯅꯅꯥꯎ ꯈꯨꯃꯟ ꯅꯤꯡꯊꯧꯁꯨ ꯂꯩꯅꯦ ꯀꯃꯦꯇꯤ ꯈꯔ ꯂꯩꯀꯣ ꯈꯨꯃꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯛ ꯆꯔ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯤꯟꯖꯥꯡꯗꯣ ꯀꯩꯅꯣ ꯍꯤꯟꯖꯥꯡꯗꯣ ꯀꯩꯅꯣ ꯀꯥꯎ ꯑꯣ ꯍꯋꯥꯏ ꯀꯥꯡꯁꯣꯏꯕꯤ ꯍꯋꯥꯏ ꯀꯥꯡꯁꯣꯏꯕꯤ ꯂꯤꯂꯥ ꯍꯧꯔꯦ ꯆꯥꯔ ꯄꯦꯟꯖꯦ ꯃꯦꯔꯥ ꯊꯥꯒꯦ ꯁꯅꯥꯔꯩ ꯃꯔꯥꯛꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯏꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯦꯛ ꯏꯔꯣꯏ ꯃꯈꯣꯠꯁꯦ ꯏꯕꯦꯝꯃ ꯄꯨꯛꯆꯥꯛꯄꯤ ꯅꯪꯒꯤ ꯅꯈꯣꯜꯗꯣ ꯍꯦꯟꯅ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯅꯥꯗ ꯏ ꯀꯥꯔꯦ ꯏꯕꯦꯝꯃ ꯆꯦ ꯄꯦꯟꯖꯩ ꯀꯧꯈ꯭ꯔꯦ ꯏꯆꯦ ꯔꯣꯖꯤ ꯈꯨꯗꯨꯝ ꯅꯣꯛꯈ꯭ꯔꯦ ꯔꯣꯖꯤ ꯈꯣꯡꯗ꯭ꯔꯝ ꯅꯌꯥꯗ ꯍꯤꯒꯠꯀꯟ ꯅꯌꯥꯗꯣ ꯇꯤꯟ ꯗꯪ ꯇꯥꯔꯦ ꯑꯍꯤꯡꯁꯤꯗ ꯔꯣꯖꯤ ꯔꯣꯖꯤ ꯀꯩ ꯏꯟꯖꯥꯡ ꯈꯣꯡꯗꯣꯝꯁꯤꯅ ꯆꯥꯒꯦ ꯑꯩꯈꯣꯏ ꯃꯤ ꯃꯉꯥ ꯁꯨꯔꯦ ꯂꯥꯛꯇꯦ ꯑꯅꯤꯇꯪ ꯀꯩꯅꯣ ꯅꯈꯨꯠꯁꯤꯡꯗꯣ ꯈꯨꯕꯤꯗꯣ ꯇꯦꯛꯅꯈ꯭ꯔꯕꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯔꯣꯖꯤ ꯄ꯭ꯔꯤꯟꯁꯀ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯅ ꯍꯋꯥꯏ ꯆꯥꯔꯦ ꯗꯥꯖꯤꯅ ꯊꯨꯝ ꯃꯣꯆꯥꯒ ꯆꯥꯈ꯭ꯔꯕꯅꯤ ꯏꯔꯣꯏꯒꯤ ꯁꯥꯏꯀꯦꯜꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯛꯊꯤꯕꯤ ꯅꯪꯒꯤ ꯐꯖꯅꯤ ꯑꯩꯒꯤꯗꯤ ꯁꯥꯏꯀꯦꯜꯅꯤ ꯑꯩ ꯍꯤꯔꯣꯅꯤ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯄꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯗꯥꯁꯦ ꯑꯩ ꯀꯩꯕ ꯗꯥꯁꯦ ꯑꯩ ꯉꯥꯗꯤ ꯑꯣ ꯉꯥ ꯗꯥꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯩ ꯍꯋꯥꯏ ꯀꯩꯅꯣꯅ ꯊꯣꯡꯕ ꯆꯥꯔꯦꯗꯒꯤ ꯑꯟꯖꯂꯤ ꯃꯥ ꯂꯥꯛꯄ ꯑꯥꯏ ꯂꯚ ꯌꯨ ꯍꯧꯔꯦ ꯑꯥꯏ ꯂꯚ ꯌꯨ ꯃꯥ ꯂꯥꯛꯄ ꯑꯥꯏ ꯂꯚ ꯌꯨ ꯍꯧꯔꯦ ꯁꯛꯇꯥꯁꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯣꯔꯤꯕ ꯄꯛꯇꯦꯍꯦ ꯏꯆꯦ ꯄꯦꯟꯖꯩ ꯍꯣꯏ ꯏꯆꯦ ꯄꯦꯟꯖꯩ ꯃꯦꯠ ꯍꯩ ꯁꯥꯟꯅꯔꯩ ꯄ꯭ꯔꯤꯟꯁ ꯅꯌꯥꯗꯣ ꯕ꯭ꯔꯥꯁ ꯇꯧꯔꯕꯣ ꯑꯁꯗꯤ ꯕ꯭ꯔꯥꯁ ꯇꯧꯅ ꯂꯥꯛꯑꯦꯅꯦ ꯏꯆꯦ ꯄꯥꯔꯤ ꯉꯁꯤꯗꯤ ꯁꯛ ꯎꯂꯣꯏꯀꯣ ꯉꯁꯤꯗꯤ ꯁꯛ ꯎꯂꯣꯏ ꯃꯤ ꯈꯪꯉ ꯆꯦꯟꯈꯤ ꯇꯥꯔꯦꯀꯣ ꯁꯪ ꯂꯣꯏ ꯆꯦꯟꯈꯤ ꯇꯥꯔꯦ ꯑꯣ ꯄꯦꯟꯖꯩ ꯀꯩ ꯆꯥꯒꯦ ꯍꯥꯏꯈ꯭ꯔꯦ ꯍꯪꯉꯨꯅꯨ ꯆꯦ ꯑꯟꯖꯂꯤ ꯀꯩꯅꯣ ꯗꯥꯁꯦ ꯀꯅꯥꯅꯣꯝ ꯀꯃꯦꯟ ꯑꯃ ꯄꯥꯎ ꯀꯃꯦꯟ ꯄꯟꯗꯧꯔꯣ ꯏꯆꯦ ꯄꯦꯟꯖꯦ ꯀꯩ ꯆꯥꯒ ꯍꯥꯏꯔꯦ ꯑꯣꯏꯃꯥ ꯏꯔꯣꯏꯁꯦ ꯍꯩꯅꯗꯦꯅꯦ ꯏꯕꯦꯝꯃ ꯔꯣꯖꯤ ꯀꯣꯛꯇꯥꯛꯄꯤ ꯀꯩ ꯆꯥꯒꯦ ꯅꯕꯨꯡꯅ ꯍꯪꯉꯤꯁꯦ ꯇꯥꯗꯣ ꯑꯗꯨꯒꯤ ꯏꯆꯦ ꯄꯦꯟꯖꯩ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯧꯔꯦ ꯅꯣꯏ ꯑꯅꯤ ꯂꯤꯂꯥ ꯍꯧꯔ ꯑꯃꯁꯨ ꯂꯞꯄꯤꯔꯛꯀꯅꯤ ꯑꯟꯖꯂꯤ ꯂꯞꯄꯤꯈ꯭ꯔꯦ ꯆꯦ ꯄꯥꯔꯤ ꯃꯣꯝꯅ ꯆꯦ ꯑꯟꯖꯂꯤꯗ ꯑꯟꯖꯂꯤ ꯏꯔꯣꯝꯕꯨ ꯍꯥꯏ ꯏꯔꯣꯝꯕꯨ ꯍꯥꯏꯈꯔꯦ ꯏꯔꯣꯝ ꯏꯆꯦ ꯄꯦꯟꯖꯩ ꯅꯪꯒꯤ ꯏꯔꯣꯝꯕꯨ ꯌꯥꯝ ꯍꯥꯎꯔꯝꯕ꯭ꯔꯣ ꯍꯣꯏ ꯃꯥꯔꯤ ꯀꯤꯔꯦ ꯑꯩꯒꯤꯅꯣ ꯀꯃꯦꯟ ꯄꯥꯎ ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯆꯪꯊꯪꯔꯣ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯇꯩꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯆꯤꯡꯊꯪ ꯍꯥꯏꯕ ꯅꯤꯡꯊꯪꯔꯣ ꯑꯗꯨꯗꯒꯤ ꯑꯩ ꯉꯥ ꯆꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯦꯅꯦ ꯅꯦꯅꯦ ꯇꯦꯁ ꯑꯩ ꯆꯤꯡꯊꯪꯅꯤ ꯑꯩ ꯉꯥ ꯆꯥꯏ ꯑꯣ ꯑꯗꯨꯅꯦ ꯀꯩ ꯃꯥꯏꯕꯤ ꯉꯥꯅꯣ ꯏꯕꯦꯝꯃ ꯀꯣꯛꯆꯥꯛꯄꯤ ꯀꯩ ꯉꯥꯅꯣ ꯉꯄꯥꯏꯗꯤ ꯎꯔꯝꯃꯣꯏꯌꯦ ꯅꯪꯅ ꯉꯄꯥꯏ ꯌꯥꯎ ꯅꯨꯃꯤꯠꯇꯣ ꯑꯩꯕꯨ ꯌꯨꯇꯨꯕ ꯊꯥꯗꯣꯛꯀꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯔꯣꯖꯤ
ꯅꯪꯅ ꯀꯩꯒꯨꯝꯕꯅꯦ ꯍꯦꯛ ꯉꯄꯥꯏ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯗꯨꯕꯛꯇꯣꯛꯑꯦ ꯅꯕꯨ ꯑꯩ ꯗꯨꯕꯛꯇꯣꯛꯑꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯛꯑꯦ ꯄꯥꯔꯤ ꯑꯃ ꯃꯨꯡꯕꯥꯟ ꯈꯣꯏꯔꯝꯈ꯭ꯔꯦ ꯇ꯭ꯔꯥꯏꯄꯦꯟꯖꯅ ꯔꯣꯖꯤ ꯀꯧꯈ꯭ꯔꯦ ꯆꯦ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯃꯥꯏꯗꯨꯒꯤ ꯄ꯭ꯔꯤꯟꯁ ꯀꯔꯤ ꯀꯗꯔꯅꯣ ꯀꯃꯦꯟ ꯄꯥꯔꯣꯏ ꯍꯥꯏꯔꯤꯗꯣ ꯅꯌꯥꯗꯣ ꯈꯪꯉꯤ ꯆꯦ ꯄꯥꯔꯤꯃꯣ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝ ꯀꯃꯤꯡ ꯇꯨ ꯗ ꯖꯣꯏꯟ ꯂꯥꯏꯐ ꯑꯜꯇꯤꯄ꯭ꯔꯣꯛ ꯃꯩꯇꯩ is the channel please support and like six people like to like why and like six people like this the like and ꯂꯩꯊꯔꯣ enjoying living ꯑꯩ ꯂꯩꯊꯔꯣ ꯍꯧꯔꯒꯦ ꯗꯥꯗꯤ ꯑꯩ ꯂꯩꯊꯔꯣ ꯍꯧꯔꯒꯦ ꯂꯩꯊꯔꯣ ꯍꯥ ꯂꯩꯊꯔꯣ ꯂꯩꯊꯔꯣ ꯏꯔꯣꯏꯁꯦ ꯂꯥꯛꯄꯗꯒꯤ ꯕꯤꯠꯀꯤ ꯈꯪꯇꯦꯛ ꯇꯛꯑꯦ ꯑꯣꯏꯕ ꯏꯔꯣꯁꯤ ꯆꯣꯕꯤ ꯇꯨꯝꯃꯨꯔꯣ ꯒꯙꯥ ꯅꯨꯄꯤ ꯅꯪ ꯇꯨꯝꯃꯨꯔꯣ ꯅꯣꯡꯉꯥꯜꯂ ꯏꯔꯣꯏꯗꯧꯅ ꯇꯨꯝꯃꯨꯔꯣ ꯔꯣꯖꯤꯅ ꯏꯔꯣꯏ ꯍꯥꯏꯔꯣ ꯔꯣꯖꯤꯅ ꯀꯔꯤ ꯔꯣꯖꯤꯅ ꯍꯥꯏꯕ ꯏꯔꯣꯏꯁꯦ ꯂꯩꯄꯤꯗꯩ ꯕꯤꯠꯀꯥ ꯇꯥꯈꯔꯦ ꯍꯥꯏꯒꯦ ꯀꯩꯕ ꯄ꯭ꯔꯤꯟꯁ ꯌꯥꯝ ꯈꯦꯕ꯭ꯔꯣ ꯑꯣ ꯖꯒꯣꯏ ꯁꯥꯕꯤ ꯑꯣ ꯍꯔꯥꯎꯋꯤ ꯒꯦꯟꯖꯂꯤ ꯔꯣꯖꯤ ꯀꯧꯔꯦ ꯑꯩ ꯉꯄꯥꯏ ꯆꯥꯗꯦ ꯑꯩ ꯉꯥ ꯃꯆꯥꯅꯤ ꯃꯥꯜꯂꯤ ꯅꯁꯛꯇꯨ ꯉꯥ ꯃꯆꯥꯒ ꯅꯁꯛꯇꯨ ꯈꯨꯃꯥꯟꯅ ꯑꯃꯅꯤ ꯉꯄꯥꯏ ꯆꯥꯕ ꯉꯄꯥꯏ ꯍꯟꯒꯠꯅ ꯈꯖꯥꯏ ꯊꯥꯔꯛꯀꯅꯤ ꯅꯪ ꯉꯄꯥꯏꯖꯥꯗꯤ ꯍꯪꯒꯠꯅ ꯊꯥꯔꯛꯀꯅꯤ ꯕꯕꯥ ꯕꯥ ꯄꯨꯟꯁꯤꯗ ꯉꯄꯥꯏ ꯆꯥꯔꯅꯨꯀꯣ ꯅꯪ ꯅꯃꯥꯏꯗꯨꯒ ꯉꯄꯥꯏꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯦꯀꯣ ꯅꯪꯒꯤ ꯉꯥ ꯃꯆꯥ ꯆꯠꯅꯨ ꯅꯪꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥ ꯃꯆꯥ ꯃꯨꯛꯀ ꯉꯥꯖꯅꯤ ꯈꯔ ꯐꯥ ꯆꯥꯗꯨꯅ ꯄꯛꯆꯩ ꯅꯪꯉꯣꯟꯗ ꯏꯃꯣꯝꯗ ꯆꯥꯔꯕ ꯍꯥꯏꯔꯣꯁꯤ ꯈꯣꯝꯂꯦ ꯃꯌꯥꯝ ꯆꯤꯡꯊꯪꯁꯦ ꯌꯥꯝ ꯐꯕ ꯏꯌꯥ ꯅꯨꯄꯥꯅꯤ 1K ꯌꯧꯍꯜꯂꯁꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯍꯜꯂꯁꯤ ꯊꯦꯡꯀ꯭ꯌꯨꯅꯤꯅ ꯇꯦꯁ ꯑꯗꯣꯝꯅ ꯍꯥꯏꯕꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯇꯤꯅ ꯊꯥꯒꯠꯆꯔꯤ ꯏꯔꯣꯏꯗꯤ ꯅꯪꯅꯤ ꯁꯣꯅ ꯏꯔꯣꯗꯤ ꯅꯪꯅꯤ ꯏꯕꯦꯝꯃ ꯀꯣꯛꯆꯥꯛꯄꯤ ꯔꯣꯖꯤꯅꯤ ꯏꯔꯣꯏ ꯗꯥꯗꯤꯅ ꯑꯃꯨꯛ ꯍꯥꯏꯗ ꯔꯣꯖꯤꯁꯦ ꯃꯁꯥꯃꯛꯅ ꯑꯩꯅꯤ ꯏꯔꯣꯏ ꯍꯥꯏꯅ ꯅꯪꯅꯤ ꯏꯔꯣꯏꯗꯣ ꯃꯇꯦꯛ ꯔꯣꯖꯤꯅꯤꯅꯦ ꯅꯪꯅꯤ ꯏꯔꯣꯏ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯉꯁꯥꯏ ꯅꯍꯥꯟ ꯔꯣꯖꯤ ꯃꯁꯥꯃꯛꯅ ꯏꯆꯤ ꯅꯤꯄꯥꯒꯤ ꯂꯥꯏꯐꯇ ꯍꯥꯏꯗꯨꯅꯤꯅ ꯍꯧꯖꯤꯛ ꯃꯁꯥꯃꯛꯅꯦ ꯅꯪꯅꯤ ꯑꯩꯗꯤ ꯏꯔꯣꯏ ꯏꯔꯣꯏꯅꯤ ꯗꯥꯁꯦ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯗꯤ ꯅꯉꯣꯟꯗ ꯏꯔꯣꯏꯅꯦ ꯍꯥꯏꯗꯨꯗꯤ ꯅꯍꯥꯟ ꯑꯩꯗꯤ ꯔꯣꯖꯤꯅꯦ ꯍꯥꯏꯅ ꯇꯥꯕ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯍꯣꯏ ꯆꯨꯝꯃꯤ ꯏꯔꯣꯏ ꯑꯗꯨꯅꯤ ꯏꯔꯣꯏꯗꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯅꯃꯥꯏꯗꯨ ꯄꯤꯗꯨꯅ ꯑꯃꯨꯛꯀ ꯉꯥ ꯐꯥꯔ ꯆꯥꯎ ꯉꯥꯍꯤꯡ ꯆꯥꯕ ꯄꯛꯆꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯁꯛꯇꯨꯒ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯣ ꯏꯁꯩ ꯁꯛꯂꯗꯤ ꯅꯪ ꯄꯨꯈꯝ ꯄꯥꯏꯖꯩ ꯏꯆꯦ ꯄꯦꯟꯖꯩ ꯑꯩ ꯏꯁꯩ ꯁꯛꯑꯒꯦ ꯅꯪ ꯑꯩ ꯏꯁꯩ ꯁꯛꯀꯦꯀꯣ ꯅꯪ ꯄꯨꯈꯝ ꯄꯥꯏꯖꯩꯀꯣ ꯍꯧꯖꯤꯛꯇꯨꯒꯀꯣ ꯃꯈꯣꯟ ꯊꯥꯜꯂꯛꯀꯅꯨ ꯏꯁꯩ ꯇꯥꯅꯤꯡꯗꯦ ꯃꯈꯣꯟ ꯊꯥꯜꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯔꯣꯖꯤ ꯉꯥ ꯃꯆꯥꯅ ꯍꯥꯎꯔꯅꯤ ꯑꯗꯨꯅꯤ ꯆꯦ ꯄꯥꯔꯤꯃꯣ ꯃꯥꯒꯤ ꯁꯛꯇꯥꯁꯦ ꯃꯥꯒꯤ ꯁꯛꯇꯥꯁꯦ ꯉꯥ ꯑꯆꯧꯕꯗ ꯄꯛꯆꯗꯦ ꯉꯥ ꯃꯆꯥꯅ ꯍꯦꯟꯅ ꯄꯛꯆꯅꯤ ꯃꯥꯒꯤ ꯁꯛꯇ ꯗꯥꯗꯤ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯉꯤꯗꯣ ꯀꯩꯅꯣ ꯏꯇꯩꯃꯒꯤ ꯃꯣꯕꯥꯏꯜꯗ ꯑꯃꯨꯛ ꯑꯦꯜꯕꯤ ꯊꯥꯔꯤꯔꯣ ꯂꯥꯡꯗꯦ ꯑꯩ ꯀꯥꯏ ꯂꯥꯡꯒꯦ ꯃꯈꯣꯟ ꯏꯇꯩꯃꯒꯤ ꯃꯣꯕꯥꯏꯜꯗ ꯑꯃꯨꯛ ꯑꯦꯜꯕꯤ ꯊꯥꯔꯤꯔ ꯍꯪꯉꯤꯕ ꯊꯥꯗꯦ ꯑꯩ ꯐꯦꯟꯒꯤ ꯁꯥꯎꯟ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯗꯨꯅꯔ ꯀꯦꯡ ꯀꯦꯡ ꯂꯥꯎꯔꯤꯗꯣ ꯑꯗꯨꯅꯅꯤ ꯎꯝ ꯗꯥꯗꯤꯗ ꯍꯪꯉꯨ ꯏꯔꯣꯏ ꯀꯅꯥꯅꯣ ꯗꯥꯗꯤ ꯑꯝꯇꯪ ꯍꯥꯏꯈ꯭ꯔꯣ ꯏꯔꯣꯏ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯨꯝꯗꯝꯅꯤ ꯅꯣꯏꯒꯤ ꯁꯥꯎꯟꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯗꯥꯗꯤꯒꯤ ꯐꯦꯟꯅꯤ ꯐꯦꯟ ꯑꯣꯂꯥꯡꯉꯦꯅ ꯐꯦꯟ ꯊꯥꯕꯒꯤ ꯃꯈꯣꯟꯅꯤ ꯒ꯭ꯔꯣꯡ 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 ꯂꯥꯎꯕꯗꯣ ꯍꯥꯎꯏ ꯃꯣꯝꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯀꯩꯅꯣꯗꯤ ꯆꯦ ꯄꯥꯔꯤ ꯃꯣꯝꯗꯤꯅꯦ ꯆꯦ ꯄꯥꯔꯤ ꯃꯣꯝꯗꯤꯅꯦ ꯊꯨꯝꯒ ꯆꯥꯒ ꯆꯥꯏ ꯉꯁꯤ ꯃꯣꯏ ꯍꯤꯟꯖꯥꯡ ꯂꯩꯇꯅ ꯇꯣꯡꯉꯀꯥꯟꯗꯤꯒ ꯆꯥꯏꯌꯦ ꯍꯣꯏ ꯍꯥꯎꯗꯕꯒꯤ ꯑꯦꯜꯕꯤ ꯃꯥꯂꯤꯛ ꯃꯁꯛ ꯎꯠꯂꯛꯑꯣ ꯀꯗꯥ ꯃꯁꯛ ꯎꯠꯂꯣ ꯏꯆꯦ ꯄꯦꯟꯖꯩ ꯑꯩꯁꯛ ꯎꯜꯂꯛꯑꯣ ꯀꯤꯅꯒ ꯋꯥꯟꯊꯒꯤ ꯌꯥꯎꯔꯣꯏꯀꯣ ꯑꯣ ꯕꯥꯐꯦꯂꯣ ꯄꯦꯟ ꯕꯥꯐꯦꯂꯣ ꯌꯥꯍꯨ ꯑꯁ ꯏꯆꯦ ꯄꯥꯔꯤꯃꯣ ꯑꯥꯏ ꯑꯦꯝ ꯀ꯭ꯔꯥꯏꯡ ꯏꯁ ꯗꯣꯠ ꯋꯥꯠ ꯏꯁ ꯇꯥꯏꯄꯤꯡ ꯏꯁ ꯑꯥꯏ ꯑꯦꯝ ꯀ꯭ꯔꯥꯏꯡ ꯑꯣꯀꯦ ꯑꯩ ꯁꯛꯁꯤ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯁꯛ ꯍꯥꯏꯗꯣ ꯏꯔꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯊꯔꯣ ꯀꯣꯛꯆꯥꯛꯄꯤ ꯑꯄꯣꯝꯃꯤ ꯃꯥꯟꯕꯤ ꯒꯙꯥ ꯅꯨꯄꯤ ꯑꯣꯏꯕꯦꯝꯃ ꯀꯣꯛꯆꯥꯛꯄꯤ ꯁꯣꯅꯣ ꯆꯨꯕꯤ ꯀꯣꯛꯆꯥꯛꯄꯤ ꯅꯪ ꯅꯁꯛꯇꯨꯅ ꯀꯩꯅꯣꯅ ꯑꯃꯨꯛꯀ ꯉꯥꯅꯕ ꯐꯪꯒꯅ ꯅꯣꯡꯃ ꯅꯃꯥꯏꯗꯣ ꯑꯩ ꯈꯪꯅ ꯈꯜꯂꯤꯔꯣ ꯀꯨꯀꯤ ꯊꯥꯔꯛꯎꯔꯣ ꯄ꯭ꯔꯤꯟ ꯅꯪꯕꯨ ꯀꯨꯀꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯣ ꯆꯦ ꯄꯥꯔꯤꯃꯣꯟ ꯀꯨꯀꯤꯗꯣ ꯗꯥꯗꯤꯗꯣ ꯗꯥꯗꯤ ꯌꯥꯝ ꯃꯥꯏꯊꯪꯁꯥꯡ ꯌꯥꯝꯅ ꯑꯐꯧ ꯁꯥꯕꯅꯤ ꯊꯪ ꯄꯥꯏ ꯑꯐꯧ ꯁꯥꯕꯅꯤ ꯃꯉꯣꯟꯗ ꯆꯪꯉꯣ ꯊꯥꯡ ꯄꯥꯏꯔ ꯑꯐꯧ ꯁꯥꯕꯅꯤ ꯊꯥꯡ ꯃꯤ ꯈꯨꯗꯤꯡ ꯍꯥꯠꯀꯦ ꯍꯥꯏꯕꯅꯤ ꯀꯨꯀꯤ ꯍꯥꯠꯄ ꯉꯝꯒꯅꯤ ꯅꯪ ꯀꯨꯀꯤ ꯍꯥꯠ ꯉꯝꯒꯗ꯭ꯔ ꯅꯪꯕꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯗꯥꯖꯤꯗꯤ ꯌꯥꯝꯅ ꯑꯐꯧ ꯁꯥꯕꯅꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ ꯃꯌꯥ ꯄꯪꯕ ꯊꯥꯡꯁꯥꯡ ꯑꯐꯧ ꯁꯥꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯖꯈꯣ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯩ ꯀꯨꯀꯤ ꯍꯥꯠꯄ ꯅꯉꯣꯟꯗ ꯍꯥꯠꯇꯣꯏꯅꯦ ꯑꯩꯅ ꯇꯣꯏꯁꯦ
ꯀꯩꯕ ꯑꯦꯜꯕꯤ ꯑꯐꯕ ꯑꯦꯜꯕꯤꯅꯤ ꯑꯐꯕ ꯋꯥꯏꯅꯁꯤ ꯑꯣ ꯏꯆꯦ ꯄꯦꯟꯖꯩ ꯑꯦꯜꯕꯤꯅꯤ ꯐꯅꯕ ꯋꯥꯏꯅꯁꯤꯀꯣ ꯃꯇꯥꯡ ꯆꯥꯗ ꯅꯪꯁꯨ ꯏꯊꯧ ꯂꯥꯡꯉꯛꯀꯅꯨ ꯏꯆꯦ ꯄꯦꯟꯖꯩ ꯅꯪ ꯅꯆꯤꯟꯗꯣ ꯗꯥꯗꯒꯤ ꯊꯥꯡꯅ ꯑꯗꯨꯗꯒꯤ ꯆꯦꯗꯅꯗꯒꯤ ꯆꯥꯛꯐꯨꯗꯨꯅ ꯂꯩꯍꯧꯔꯣ ꯆꯥꯛꯀꯧ ꯆꯥꯛꯀꯧ ꯂꯥꯎ ꯂꯩꯍꯧꯔꯣꯁꯦ ꯄ꯭ꯂꯤꯁ ꯅꯀꯣꯛ ꯊꯨꯒꯥꯏꯔꯣ ꯊꯨꯝꯒ ꯆꯥꯗꯦꯀꯣ ꯑꯣ ꯃꯌꯥꯝ ꯏꯆꯦ ꯄꯥꯔꯤꯃꯣꯝ ꯇꯣꯉꯥꯟ ꯃꯅꯤ ꯆꯥꯏ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯣꯏꯒꯤ ꯍꯤꯟꯖꯥꯡ ꯂꯩꯇꯅ ꯑꯂꯨ ꯂꯩꯍꯧꯗꯅ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇꯪ ꯐꯪꯕ ꯂꯥꯏ ꯈꯨꯣꯏꯔꯝꯃꯨ ꯁꯣꯅꯣ ꯅꯪꯗꯤ ꯅꯞꯆꯣꯕꯤ ꯐꯪꯗꯣꯏꯅꯤ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ ꯇꯧꯕꯤꯒꯦ ꯑꯁꯦꯡꯕ ꯔꯣꯖꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯅꯁꯛ ꯔꯥꯅꯤ ꯅꯪꯉꯣꯟꯗ ꯅꯁꯛ ꯐꯖꯕ ꯅꯪꯉꯣꯟꯗ ꯋꯥꯡ ꯆꯥꯎ ꯐꯤꯕꯝ ꯐꯤꯗꯥꯛ ꯆꯨꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯀꯦ ꯅꯪ ꯃꯥꯡꯉ ꯂꯦꯟꯅꯒꯦ ꯏꯕꯦꯝꯃ ꯅꯪ ꯉꯥꯏꯈꯣꯅꯦ ꯆꯦꯂꯦꯟꯖ ꯁꯤꯔꯦ ꯇꯧꯔꯤꯁꯦ ꯃꯥꯅ ꯇꯧꯔꯦꯅꯦ ꯔꯣꯖꯤꯅ Roji, I want to challenge Roji. I want to challenge. ꯔꯣꯖꯤ For ꯇꯧꯔꯦ most ꯑꯩꯉꯣꯟꯗ beautiful girl, my wife, not married, I'm not Intan Kombo, okay? Haurage, dadi haurage le lai la ho. ꯍꯧꯔꯣ Roji bi makok chakpi. Nang gumbi nu fangasune fangdabana pai masane nuchina hongboda nongdo na tiada pagada nasak tu sudado. Imai pema nasakto as loirehe nang gumbi fangabda ai nupi thijaroine ꯆꯤꯡꯊꯪꯒꯤ ꯕꯥꯏꯛ ꯑꯅꯧꯕꯗꯣ ꯑꯩ ꯑꯝꯇ ꯊꯧꯒꯦ ꯅꯤꯅꯦ ꯇꯦꯁ ꯑꯩ ꯊꯧꯒꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯇꯝ ꯐꯪꯗꯦꯅꯦ ꯍꯌꯦꯡ ꯊꯤꯟꯖꯣꯛꯀ ꯕ꯭ꯂꯣꯛꯀꯤꯡ ꯆꯠꯇꯣꯏꯅꯤ ꯅꯣꯡ ꯆꯨꯔꯗꯤ ꯕ꯭ꯂꯣꯛꯀꯤꯡ ꯑꯩ ꯂꯦꯞꯄꯦ ꯍꯌꯦꯡ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏ ꯏꯆꯦ ꯁꯨꯁꯤꯂꯥ ꯁꯨꯁꯤꯂꯥ ꯏꯆꯦ ꯂꯥꯛꯑꯦ ꯉꯥꯏꯀꯣ ꯊꯕꯛ ꯇꯧꯒꯦ ꯁꯤꯁꯤꯁꯨ ꯂꯥꯡ ꯉꯁꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯐꯖꯅ ꯑꯩ ꯐꯖꯅ ꯂꯛꯅꯒꯦ ꯉꯁꯤꯅꯤ ꯈꯪꯉꯩꯅ ꯎꯝ ꯀꯩꯕ ꯄ꯭ꯔꯤꯟꯁ ꯃꯁꯛ ꯎꯔꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯃꯣꯏ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯁꯛ ꯎꯔꯒ ꯉꯝꯃꯣꯏ ꯅꯪ ꯁꯅ ꯀꯌꯥꯝ ꯐꯖꯔꯒꯦ ꯆꯥꯔ ꯄꯦꯟꯖꯩꯌꯦ ꯆꯔ ꯄꯦꯟꯖꯩ ꯃꯦꯊꯥꯏ ꯁꯥꯟꯅꯔꯛꯏꯅ ꯃꯦꯔꯥꯒꯤ ꯑꯄꯠꯄ ꯁꯥꯟꯅꯔꯛꯏ ꯃꯥꯡꯉꯒꯤ ꯅꯁꯛꯇꯣ ꯆꯦꯂꯦꯟꯖ ꯇꯧꯕꯤꯒꯦꯅꯦ ꯃꯇꯝ ꯌꯧꯔꯒ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯔꯣꯖꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯅꯪꯒꯨꯝꯕ ꯅꯨꯄꯤꯗꯧꯗꯤ ꯑꯩ ꯂꯨꯍꯣꯡꯉꯣꯏꯅꯦ ꯑꯩ ꯂꯨꯍꯣꯡꯉꯣꯏꯅꯦ ꯂꯨꯍꯣꯡꯗꯕꯤꯗꯅꯦ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯒꯤꯅꯦ ꯂꯥꯏꯛ ꯍꯅꯨ ꯑꯣꯏꯅ ꯎꯕꯅ ꯐꯖꯩꯅꯦ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯣꯏ ꯀꯅꯥꯅꯣ ꯃꯤ ꯃꯉꯥ ꯂꯥꯏꯛ ꯃꯤ ꯑꯍꯨꯝ ꯀꯩꯅꯣ ꯂꯥꯏꯛꯇꯨ ꯈꯨꯕꯤ ꯄꯤꯕ ꯇꯟꯕ꯭ꯔꯣ ꯈꯨꯕꯤꯕꯤꯕ ꯇꯜꯂꯒ ꯈꯣꯡꯕꯤꯅ ꯃꯦꯜꯂꯧꯅꯦ ꯑꯖꯦꯕ꯭ꯔꯣ ꯏꯆꯦ ꯁꯨꯁꯤꯂꯥ ꯕꯥꯏꯗꯣ ꯑꯍꯣꯛ ꯖꯣꯏꯟ ꯂꯥꯏꯐ ꯑꯍꯣꯛ ꯀꯣꯊꯥ ꯄꯥꯔꯇꯤꯗꯣ ꯍꯥꯁꯤꯡ ꯅꯪꯗꯤ ꯀꯨꯀꯤ ꯍꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯀꯨꯀꯤꯒ ꯈꯠꯅꯕꯔꯣ ꯑꯩꯗꯤ ꯂꯥꯟ ꯊꯥꯔꯣꯏꯀꯣ ꯑꯩꯗꯤ ꯂꯦꯝꯃ ꯊꯥꯔꯣꯏ ꯍꯧꯒꯗꯕꯅꯤ ꯏꯆꯦ ꯄꯥꯔꯤ ꯃꯣꯝ ꯒꯨꯗ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯔꯣꯖꯤ ꯅꯪ ꯅꯃꯤꯠꯇ ꯌꯦꯡꯉꯛꯀꯅꯨ ꯅꯃꯤꯠꯇ ꯀꯣꯊꯣꯛꯑꯒ ꯃꯥꯏꯕꯩ ꯁꯥꯟꯅꯅꯤ ꯀꯣꯇꯣꯡ ꯉꯇꯥꯡ ꯁꯥꯟꯅꯅꯤ ꯍꯧꯖꯤꯛ ꯁꯨꯁꯤꯂꯥ ꯗꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯋꯦꯜꯀꯝ ꯆꯦ ꯁꯨꯁꯤꯂꯥ ꯆꯦ ꯑꯟꯖꯂꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯊꯧꯒꯦ ꯅꯪ ꯇꯣꯡꯉꯨ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯁꯤ ꯑꯣꯏꯃꯥ ꯑꯩ ꯂꯣꯏꯔꯦꯍꯦ ꯑꯩ ꯅꯨꯄꯤ ꯄꯛ ꯄꯨꯗꯦꯀꯣ ꯅꯨꯄꯤ ꯄꯨꯔꯒ ꯑꯩ ꯊꯧ ꯍꯩꯇꯦꯀꯣ ꯑꯩ ꯅꯨꯄꯤꯅ ꯊꯧꯔꯒ ꯁꯥꯏꯀꯜ ꯇꯣꯡꯕ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯦꯛꯇꯤꯚꯥꯒꯨꯝꯕ ꯀꯥꯏꯔꯒ ꯁꯥꯏꯀꯜꯗ ꯅꯨꯄꯤ ꯊꯧꯔꯒ ꯑꯩ ꯇꯣꯡꯕ ꯊꯣꯡꯕ ꯉꯝꯃꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯡ ꯉꯝꯃꯣꯏ ꯄꯨꯟꯁꯤꯒꯤ ꯇꯣꯡꯕ ꯉꯝꯃꯣꯏ ꯅꯨꯄꯤꯅ ꯊꯧꯔꯒ ꯑꯩꯅ ꯇꯣꯡꯕ ꯍꯥꯏꯗꯨ ꯁꯥꯏꯀꯜꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯣꯏ ꯑꯩꯉꯣꯟꯗꯗꯤ ꯑꯣ ꯆꯦ ꯁꯨꯁꯤꯂꯥ ꯅꯅꯥꯎꯄꯤꯁꯨ ꯂꯩꯅꯤ ꯑꯝꯇ ꯀꯧꯕꯤꯔꯛꯎꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅꯤꯅꯦ ꯅꯤꯡꯊꯧ ꯑꯣꯏꯕꯨ ꯅꯤꯡꯁꯤꯡꯉꯨꯅꯦ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯣꯏꯖꯅꯤꯡꯉꯛꯇꯅꯗꯣ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯏꯔꯣꯏ ꯇꯅꯤ ꯐꯖꯔꯤꯁꯦ ꯗꯥꯊꯤ ꯏꯊꯥꯡ ꯊꯥꯡꯗꯅ ꯁꯛ ꯅꯨꯄꯤ ꯅꯪ ꯑꯩꯒꯤ ꯌꯥꯗ ꯎꯔꯕ ꯀꯝꯁꯨ ꯅꯪ ꯑꯩꯒ ꯐꯪꯅꯔꯨꯔꯕ ꯏꯕꯦꯝꯃ ꯀꯣꯡꯆꯥꯛꯄꯤ ꯏꯕꯦꯝꯃ ꯁꯛꯊꯤꯕꯤ ꯔꯣꯖꯤ ꯈꯣꯡꯗꯝ ꯕ꯭ꯂꯣꯛ ꯏꯁꯄꯦꯂꯤꯡ ꯄꯥꯕ ꯍꯩꯇꯕꯤ ꯑꯣꯁꯅꯣ ꯄ꯭ꯔꯤꯟꯁ ꯁꯤꯖꯈ꯭ꯔꯣꯀꯣ ꯉꯝꯗ꯭ꯔꯗꯤ ꯔꯣꯖꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯔꯣꯖꯤꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯅꯨꯄꯤ ꯊꯤꯕꯩꯁꯦ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯔꯥꯅꯤꯒꯨꯝꯕꯤ ꯑꯃꯈꯛ ꯄꯣꯔꯛꯀꯦ ꯑꯗꯨꯒ ꯂꯦꯟꯅꯒꯦ ꯉꯥꯏꯈꯣ ꯅꯪ ꯈꯪꯉꯅꯤ ꯔꯣꯖꯤ ꯅꯪ ꯆꯦꯂꯦꯟꯖ ꯑꯥꯏ ꯋꯥꯟ ꯇꯨ ꯆꯦꯂꯦꯟꯖ ꯔꯣꯖꯤ ꯑꯣꯀꯦ ꯆꯦꯂꯦꯟꯖ ꯄ꯭ꯔꯤꯟꯁ ꯋꯥ ꯌꯥꯝ ꯉꯥꯡꯉꯗꯤ ꯑꯁꯣꯏꯕ ꯌꯥꯎ ꯇꯥꯔꯦ ꯆꯥꯏ ꯄꯦꯟꯖꯩ ꯇꯨꯃꯤꯟ ꯊꯣꯛꯑ ꯌꯥꯔꯦ ꯃꯁꯥ ꯃꯇꯥꯡ ꯁꯧꯔꯅꯨ ꯃꯇꯥꯡ ꯆꯥꯅ ꯏꯆꯦ ꯄꯦꯟꯖꯩ ꯂꯥꯏꯚ ꯅꯨꯡꯉꯥꯏꯃꯟꯅ ꯂꯥꯏꯚ ꯀꯥꯎꯋꯦ ꯍꯣꯏ ꯃꯥ ꯂꯥꯏꯚ ꯇꯧꯁꯟꯕꯤꯔꯝꯃꯨꯍꯦ ꯑꯩꯒꯤ ꯐꯥꯒꯤꯗ ꯅꯣꯏ ꯂꯣꯛꯃꯪꯉꯅ ꯅꯣꯏ ꯈꯨꯕꯤꯒ ꯀꯥꯎꯗꯅ ꯈꯣꯡꯕꯤꯗ ꯈꯣꯡꯅꯥꯎꯕꯤꯗ ꯅꯨꯃꯤꯠꯂ ꯃꯣꯕꯥꯏꯜ ꯃꯈꯥ ꯊꯝꯃ ꯃꯦꯠꯁꯤꯜꯂꯣ ꯑꯗꯨꯝ ꯑꯅꯤꯔꯛ ꯃꯦꯠꯀꯅꯨ ꯑꯃꯨꯛꯇꯪ ꯃꯦꯠꯂꯨ ꯑꯅꯤꯔꯛ ꯃꯦꯠꯀꯅꯨꯀꯣ ꯑꯃꯨꯛꯇ ꯃꯦꯠꯇꯣꯏꯅꯤ ꯑꯃꯨꯛꯇꯪ ꯃꯦꯠꯂꯨ ꯑꯅꯤꯔꯛ ꯃꯦꯠꯂꯗꯤ ꯒꯦꯜꯂꯣ ꯑꯣ ꯏꯉꯣ ꯃꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯏꯅꯦꯝꯃ ꯄꯥꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯤ ꯀꯥꯏꯅ ꯅꯣꯛꯁꯟꯅꯔꯒ ꯑꯣ ꯅꯤꯡꯊꯧ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯆꯦ ꯁꯨꯁꯤꯂꯥ ꯗꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯣ ꯔꯥꯅꯤ ꯃꯥꯟꯕꯤ ꯏꯕꯦꯝꯃ ꯔꯥꯅꯤ ꯃꯥꯟꯕꯤ ꯏꯆꯦ ꯑꯣ ꯕꯥꯏ ꯆꯦꯟꯖ
ꯊꯛꯈ꯭ꯔꯦꯕ ꯊꯛꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯀꯤ ꯕꯥꯏ 10 ꯊꯛꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯀꯤ ꯃꯦꯝ ꯃꯔꯩꯁꯤꯡꯗꯣ ꯃꯔꯩ ꯏꯄꯩ ꯄꯩꯌꯦꯅ ꯑꯥꯔꯖꯦ ꯈꯨꯃꯟꯁꯦ ꯀꯗꯥꯏꯗꯩꯅꯣ ꯑꯣꯆꯤ ꯊꯨꯏ ꯑꯩ ꯖꯄꯥꯟꯗꯩꯅꯤ ꯗꯥꯗꯤꯅ ꯏꯟꯗꯤꯌꯥꯗꯩꯅꯤ ꯌꯥꯎꯔꯦ ꯎꯅꯤ ꯎꯅꯤ ꯅꯁꯛꯇꯣ ꯎꯅꯤ ꯏꯕꯦꯝꯃ ꯄꯨꯆꯥꯛꯄꯤ ꯅꯪ ꯃꯃꯥꯅ ꯊꯧꯔꯒ ꯃꯆꯥꯅ ꯇꯣꯡꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯁꯨ ꯑꯩ ꯍꯩꯅꯗꯦꯕ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯆꯟ ꯑꯣꯏꯒꯦꯔꯥ ꯏꯆꯟꯅ ꯅꯨꯄꯤꯅ ꯊꯧꯕ ꯁꯥꯏꯀꯜꯗ ꯑꯩ ꯅꯤꯄꯥ ꯑꯩꯅ ꯇꯣꯡꯗꯦ ꯁꯤꯃꯗꯤ ꯈꯪꯉꯣ ꯑꯩ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯨ ꯑꯣꯏꯒꯦꯔꯥ ꯌꯥꯎꯔꯤ ꯑꯩ ꯌꯥꯏ ꯏꯆꯟ ꯑꯣꯏꯒꯦꯔꯥ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯅꯪꯒꯤ ꯇꯧꯔꯣꯍꯦ ꯏꯆꯦ ꯗꯥꯎꯗꯤ ꯍꯥꯏꯁꯦ ꯄꯥꯔꯤꯃꯣꯞ ꯅꯤꯡꯊꯧꯗꯕꯨ ꯑꯗꯨꯃꯥꯏꯅ ꯉꯝꯒꯗ꯭ꯔꯣ ꯅꯤꯡꯊꯧ ꯂꯛꯅꯕ ꯉꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯃꯥꯂꯦꯝꯁꯤꯕꯨ ꯅꯪꯒꯤ ꯄꯣꯛꯇꯤ ꯅꯤꯡꯊꯧꯒ ꯅꯤꯡꯊꯧꯗ ꯂꯛꯅꯕ ꯔꯣꯖꯤꯅ ꯅꯪꯒꯤ ꯌꯥ ꯎꯔꯤ ꯍꯥꯏ ꯔꯥꯅꯤꯒꯨꯝꯕꯤ ꯑꯃ ꯄꯤꯔꯛꯑꯣ ꯁꯥꯏꯀꯦꯜ ꯃꯊꯨꯟꯗ ꯍꯩꯠ ꯅꯞꯅꯕ ꯏꯕꯨꯡ ꯏꯔꯣꯏ ꯑꯣ ꯃꯦꯁꯦꯖ ꯏꯕꯦꯝꯃ ꯄꯣꯛꯇꯥꯛꯄꯤ ꯅꯪꯒꯨꯝꯕꯤ ꯏꯅꯦꯝ ꯅꯦꯝꯕꯤ ꯏꯅꯦꯝ ꯅꯦꯝꯕꯤ ꯇꯦꯟꯗꯣꯟ ꯃꯥꯟꯕꯤ ꯅꯨꯄꯤꯗꯤ ꯊꯤꯖꯩꯔꯣꯏꯍꯦ ꯋꯥꯡ ꯃꯊꯛꯇ ꯆꯥꯎꯔꯤ ꯃꯦꯁꯦꯖ ꯃꯇꯨꯡꯗ ꯆꯨꯗ ꯋꯥꯠꯇꯕꯤ ꯐꯤꯕꯝꯗ ꯋꯥꯠꯇꯕꯤ ꯊꯤꯗꯣꯏꯅꯤ ꯃꯊꯛꯇ ꯃꯦꯁꯦꯖ ꯄꯥꯈꯤꯗꯦ ꯃꯊꯛꯇ ꯀꯣꯃꯦꯟ ꯄꯥꯈꯤꯗꯦ ꯉꯁꯥꯏꯅ ꯍꯥꯏꯔꯤ ꯃꯁꯛ ꯄꯣꯏꯟ ꯄꯥꯊꯔꯛꯏꯅꯦ ꯆꯩ ꯑꯣ ꯈꯨꯕꯤ ꯀꯔꯤ ꯑꯍꯨꯝ ꯈꯨꯕꯤ ꯍꯥꯏꯔꯣ ꯍꯣꯏ ꯀꯦꯊꯤ ꯂꯥꯏ ꯈꯨꯕꯤ ꯑꯍꯨꯝ ꯅꯪꯈ꯭ꯔꯦ ꯍꯥꯏꯅꯤ ꯁꯣꯏꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯔꯤꯟꯁ ꯑꯩ ꯂꯥꯏꯛ ꯇꯧꯔꯦ ꯁꯨꯡꯇꯥ ꯊꯥꯖꯗꯦ ꯏꯆꯦ ꯄꯦꯟꯖꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯁꯨꯡꯇꯥ ꯊꯥꯖꯗꯦ ꯔꯣꯖꯤ ꯀꯩꯖꯥꯡ ꯆꯥꯒꯦ ꯈꯨꯃꯟ ꯌꯥꯔꯦ ꯇꯣꯛꯂꯣ ꯌꯥꯔꯦ ꯍꯪꯒꯠꯅꯕ ꯌꯦꯡꯖꯗ꯭ꯔꯤꯉꯩ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯔꯣ ꯌꯨꯝꯥꯟ ꯀꯩꯄꯥꯟ ꯋꯥꯔꯤ ꯏꯃꯥꯕ ꯂꯩꯁꯥꯔꯤ ꯆꯍꯤ ꯅꯧꯔꯤ ꯆꯦ ꯁꯨꯁꯤꯂꯥ ꯉꯥ ꯃꯆꯥ ꯆꯦꯗꯤ ꯔꯣꯖꯤ ꯏꯔꯣꯝꯕꯣ ꯏꯔꯣꯝꯕꯣ ꯉꯥꯗꯨ ꯍꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯏꯃꯥ ꯄꯦꯝꯃ ꯏꯆꯦ ꯃꯣꯃꯤꯇ ꯋꯥꯏ ꯅꯨꯡꯁꯤꯕꯅ ꯏꯆꯦ ꯃꯣꯃꯤꯇ ꯀꯨꯏꯔꯦꯅꯦ ꯅꯁꯛꯇ ꯀꯃꯦꯟꯗ ꯎꯗꯕ ꯅꯨꯡꯁꯤꯕꯅ ꯑꯥꯏ ꯃꯤꯁ ꯌꯨ ꯏꯆꯦ ꯃꯣꯃꯤꯇ ꯋꯥꯏ ꯑꯝꯇ ꯋꯦꯜꯀꯝ ꯇꯧꯕꯤꯈꯣ ꯑꯣ ꯏꯆꯦ ꯃꯣꯃꯤꯇ ꯋꯥꯏ ꯋꯦꯜꯀꯝ ꯏꯆꯦ ꯃꯣꯃꯤꯇ ꯃꯥ ꯋꯥꯏ ꯇꯧꯕꯤꯔꯣ ꯗꯤꯈ꯭ꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧ ꯏꯆꯦꯅꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯦꯜꯀꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯏꯆꯦ ꯗꯤꯈ꯭ꯔꯦ ꯃꯣꯃꯤꯇꯥ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯈꯨꯝꯃꯟꯅꯤꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅꯤ ꯑꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯥꯏꯁꯨ ꯌꯥꯝꯕꯤꯗꯣ ꯑꯅꯦꯝ ꯑꯅꯦꯝꯕ ꯊꯥꯡꯒꯠꯂꯦ ꯌꯥꯝ ꯐꯖꯩ ꯑꯩ ꯌꯦꯡꯉꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯤꯀꯣ ꯑꯩ ꯑꯋꯥꯠꯄꯅ ꯌꯦꯡꯉꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯉꯁꯥꯏꯗꯁꯨ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯍꯨꯝ ꯌꯦꯡꯉꯝꯃꯕꯅꯤ ꯑꯩ ꯅꯦꯝꯃꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯦꯜꯕꯤꯗ ꯑꯍꯥꯟꯕꯅꯤꯗꯣꯅꯤ ꯑꯩꯗꯤ ꯍꯥꯏꯗꯕꯤ ꯅꯪ ꯅꯦꯝꯃꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯃꯈꯥꯗ ꯂꯩꯕ ꯅꯪꯕꯨ ꯅꯦꯝꯕꯒꯤ ꯇꯦꯟꯗꯣꯟ ꯃꯥꯡꯉꯩ ꯑꯐꯧ ꯁꯥꯏꯔꯣ ꯔꯣꯖꯤ ꯑꯣ ꯔꯣꯖꯤ ꯀꯣꯛꯇꯥꯛꯄꯤ ꯅꯕꯨꯡꯅ ꯐꯥꯒꯤꯗꯣ ꯂꯛꯅꯕꯅꯤꯀꯣ ꯍꯔꯥꯎꯔꯤꯌꯦ ꯆꯦꯁꯨ ꯍꯥꯎꯏ ꯆꯦꯁꯨ ꯃꯣꯃꯤꯇ ꯋꯥꯏ ꯋꯦꯜꯀꯝ ꯃꯥꯏ ꯗꯤꯌꯔ ꯈꯥꯃꯦꯟ ꯂꯧꯔꯒ ꯃꯦꯠꯄ ꯉꯥꯔꯤ ꯊꯨꯝꯖꯥꯛꯄꯤ ꯑꯔꯧꯕ ꯆꯨꯁꯤꯜꯂꯥ ꯏꯅꯥꯎ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯃꯦꯠꯄ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯀꯩꯅꯣ ꯑꯣꯖꯥꯁꯦ ꯍꯥꯎ ꯀꯅꯥꯅꯣ ꯑꯖꯦ ꯕ꯭ꯂꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯑꯖꯦ ꯕ꯭ꯂꯣꯛ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯚꯤꯎꯋꯔꯁꯅꯤ ꯀꯅꯥꯅꯣ ꯂꯥꯏꯛ ꯗ ꯅꯥꯏꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯚꯤꯎꯋꯔꯁꯅꯤ ꯂꯥꯛꯄꯒ ꯃꯦꯁꯦꯖ ꯊꯥꯔꯛꯈ꯭ꯔꯦ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯋꯥꯏ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯈꯪꯗꯦ ꯅꯪ ꯃꯋꯥꯗꯣ ꯅꯪ ꯃꯋꯥꯗꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯎꯔꯦ ꯏꯀꯣ ꯃꯌꯥꯗꯣ ꯏꯐꯩ ꯖꯥꯊꯤ ꯏꯊꯪ ꯊꯥꯡꯉꯤ ꯑꯣ ꯅꯪ ꯃꯤ ꯃꯌꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯑꯁ ꯌꯥꯝ ꯍꯩꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯈꯨꯝꯃꯟꯅꯤꯀꯣ ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯤꯁ ꯌꯨ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯔꯣꯇ꯭ꯌꯥ ꯁꯨꯟꯗꯔ ꯕꯦꯇꯤ ꯄ꯭ꯔꯤꯟꯁ ꯑꯁ ꯂꯣꯏꯔꯦꯍꯦ ꯐꯨꯂꯣꯇꯤꯌꯥꯒ ꯑꯩꯉꯣꯟꯗ ꯄꯥꯟꯗꯝꯃꯩ ꯑꯣꯏꯔ ꯏꯃꯥ ꯄꯦꯝꯃ ꯅꯅꯥꯎꯒꯗꯤ ꯑꯗꯨꯝꯅ ꯄꯥꯟꯗꯝꯃꯤꯟꯅꯒꯅꯨꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯅꯤꯡꯊꯧꯁꯤꯀꯣ ꯔꯣꯖꯤ ꯅꯣꯛꯈ꯭ꯔꯦ ꯑꯩ ꯁꯥꯎꯕ ꯍꯩꯇꯦꯀꯣ ꯀꯣꯛꯆꯥꯛ ꯃꯥꯜꯂꯤ ꯅꯁꯛꯇꯣ ꯃꯥꯜꯂꯤ ꯃꯣꯃꯤꯇꯥ ꯏꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯅꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯒꯨꯗ ꯅꯥꯏꯠ ꯑꯣ ꯆꯦ ꯑꯟꯖꯂꯤ ꯇꯨꯝꯕ ꯌꯥꯈꯤꯔꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯦꯟ ꯑꯥꯖꯤ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯃꯃꯤꯇꯥ ꯅꯉꯣꯟꯗ ꯍꯪꯉꯦ ꯗꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ ꯀꯅꯥ ꯏꯆꯦ ꯃꯣꯃꯤꯇꯥꯅꯔꯣ ꯑꯥ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯆꯦ ꯃꯣꯃꯤꯇꯥ
ꯏꯆꯦ ꯃꯃꯤꯇꯥ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗ ꯏꯆꯦ ꯃꯃꯤꯇꯥ ꯅꯪꯁꯨ ꯌꯥꯝꯅ ꯃꯣꯃꯤꯇꯥ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯣꯃꯤꯇꯥ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯌꯥꯝꯒꯤ ꯃꯥꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯡ ꯂꯩꯕꯅꯤ ꯃꯥ ꯃꯦꯟ ꯁꯞꯄꯣꯔꯇꯔꯅꯤ ꯃꯥꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ ꯀꯃꯦꯟꯇ꯭ꯔꯤꯗꯁꯨ ꯃꯥꯅ ꯐꯪꯗꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤꯀꯣ ꯃꯥꯅ ꯑꯗꯣ ꯃꯌꯥꯝꯕꯨꯁꯨ ꯏꯆꯦ ꯃꯃꯤꯇꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥꯁꯨ ꯑꯟꯖꯂꯤ ꯕꯥꯏ ꯕꯦꯔ ꯏꯇꯥ ꯀꯩ ꯏꯟꯖꯥꯡ ꯀꯩ ꯀꯥꯡꯁꯣꯏ ꯆꯥꯏꯑꯦ ꯁꯤ ꯒꯨꯗ ꯅꯥꯏꯠ 90 ꯂꯥꯏꯛ ꯗꯟ ꯍꯧꯔꯦ ꯍꯣꯏ ꯏꯆꯦ ꯄꯥꯔꯤꯃꯣꯃꯒꯤ ꯗꯥꯁꯦ ꯍꯥꯎ ꯏꯆꯦ ꯄꯔꯤꯃꯣ ꯃꯃꯥꯡ ꯃꯥꯒꯤ ꯂꯋꯥꯏ ꯂꯦꯈꯠꯄ ꯍꯧꯈꯔꯦ 99 ꯂꯥꯛ ꯍꯥꯏꯈ꯭ꯔꯦ ꯃꯥꯡꯁꯤ ꯀꯌꯥꯝ ꯄꯥꯏ ꯃꯥꯡꯁꯤ ꯀꯌꯥꯝ ꯕꯗꯜ ꯄꯥꯏꯁꯤꯜꯂꯨꯕ ꯈꯪꯗꯦ ꯃꯥꯒꯤ ꯂꯋꯥꯏ ꯂꯩꯈꯠꯄ ꯍꯧꯒꯠꯈꯔꯦ ꯄꯨꯡ ꯑꯅꯤ ꯐꯥꯎ ꯂꯩꯒꯅꯤ ꯏꯆꯦ ꯄꯥꯔꯤꯃꯣꯟꯗꯤ ꯈꯪꯉꯤ ꯏꯆꯦ ꯄꯔꯤꯃꯣꯝ ꯏꯕꯥꯏꯔꯦ ꯏꯆꯦꯗ ꯈꯪꯕꯨꯗꯤ ꯀꯌꯥꯝ ꯄꯥꯏꯔꯤꯅꯣ ꯈꯪꯗꯦ 90 ꯂꯥꯏꯛ ꯉꯥꯏꯍꯥꯛ ꯂꯩꯒ ꯆꯥꯝꯃ ꯉꯥꯏꯍꯥꯛ ꯂꯩꯒ ꯆꯅꯤ ꯍꯥꯏꯔꯛꯑꯅꯤ ꯌꯦꯡꯉꯨꯀꯣ ꯉꯥꯏꯍꯥꯛ ꯂꯩꯒ 200 ꯂꯥꯛ ꯍꯥꯏꯔꯛꯑꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯣꯛꯈ꯭ꯔꯦ ꯑꯗꯨ ꯍꯧꯔꯦ ꯑꯗꯨ ꯅꯦꯅꯦ ꯇꯦꯁꯅ ꯍꯥꯏ ꯑꯗꯨ 220 ꯂꯥꯛ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯉꯥꯏꯍꯥꯛ ꯂꯩꯒ 1000 ꯂꯥꯛ ꯍꯥꯏꯔꯛꯎꯀꯣ ꯔꯣꯖꯤ ꯍꯧꯈꯔꯦ 300 ꯂꯥꯛ ꯍꯧꯒꯠꯂꯣ ꯏꯆꯦ ꯀꯌꯥꯝ ꯅꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯀꯌꯥꯝ ꯄꯥꯏꯁꯜꯂꯨꯔꯒꯦ ꯂꯥꯏꯛꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯇꯤ 300 ꯂꯥꯛꯇꯦ ꯂꯥꯏꯛ ꯉꯥꯏꯍꯥꯛ ꯂꯩꯒ 1000 ꯂꯥꯏꯛ ꯍꯥꯏꯒꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯒ 10,000 ꯂꯥꯏꯛ ꯍꯥꯏꯒꯠꯂꯣ ꯑꯣꯟ ꯅꯣ ꯑꯣꯟ ꯑꯣꯟꯂꯤ ꯇꯥꯏꯄꯤꯡ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨꯅꯦ ꯔꯣꯖꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯃꯃꯤꯇꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯣꯅꯨꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯔꯣ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯆꯥꯏꯕ ꯑꯣꯟ ꯀꯔꯤꯒꯤꯅꯣ ꯂꯥꯏꯛ ꯑꯩꯅ ꯌꯥꯝꯅ ꯇꯧꯏꯅꯤꯀꯣ ꯑꯣꯏꯃꯥ 9999 ꯂꯥꯏꯛ ꯗꯟ ꯑꯣꯏꯃꯥ 9 ꯑꯍꯨꯝ ꯂꯥꯏꯛ ꯗꯟ ꯍꯥꯏꯅꯤ ꯁꯣꯅꯝꯅ ꯏꯃꯥꯏ ꯄꯦꯝꯃ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯃꯌꯥꯝ ꯇꯧꯕꯤ ꯊꯦꯡꯀ꯭ꯌꯨ ꯇꯔꯥꯏ ꯕꯇꯔꯐ꯭ꯂꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯔꯥꯏ ꯍꯔꯦ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯑꯣꯜꯂꯦ ꯃꯕꯨꯛꯇꯣ ꯑꯣꯜꯂꯦ ꯎꯏꯔꯨꯝ ꯂꯥꯎꯅ ꯑꯣꯟꯗ ꯂꯩ ꯂꯩꯅꯤꯁꯅ ꯇꯧꯕ ꯌꯦꯡꯉꯨ ꯆꯥ ꯄꯦꯟꯖꯩ ꯀꯃꯤꯠ ꯏꯗꯕ ꯑꯣꯏꯗꯤ ꯇꯨꯃꯤꯟꯅ ꯅꯪ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯍꯥꯎꯕꯅꯤ ꯀꯣꯛ ꯆꯥꯛ ꯍꯥꯎꯕꯅ ꯆꯥꯛꯈꯤꯕ ꯈꯪꯍꯧꯋꯤ ꯆꯥꯛ ꯄꯨꯈꯝ 10 ꯆꯥꯈꯤꯕꯅꯤꯉꯣ ꯑꯥꯏ ꯑꯦꯝ ꯕꯥꯐꯦꯂꯣ ꯌꯣ ꯕꯥꯐꯦꯂꯣ ꯄ꯭ꯔꯤꯟꯁ ꯏꯁ ꯗ ꯕꯥꯐꯦꯂꯣ ꯍꯤꯔꯣ ꯕꯥꯐꯦꯂꯣ I am not Buffalo. I am the hero. I am the Kaiku is Saman is my hero. ꯔꯣꯖꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯄꯦꯟꯖꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯦꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯀꯣꯃꯦꯟ ꯄꯥꯟꯗ꯭ꯔꯦ ꯉꯁꯤ ꯄ꯭ꯔꯤꯟꯁ ꯑꯣꯏꯅ ꯀꯣꯃꯦꯟ ꯄꯥꯜꯂꯦ ꯃꯌꯥꯝ ꯏꯇꯥ ꯄꯥꯔꯤꯃꯣꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯕꯥꯐꯦꯂꯣ ꯔꯣꯖꯤ ꯅꯪ ꯔꯣꯖꯤꯁꯦ ꯄꯣꯀꯦꯗꯧ ꯃꯥꯜꯂꯤꯀꯣ ꯅꯦꯝꯃꯟꯒꯤ ꯅꯉꯣ ꯑꯥꯗꯤ ꯏꯔꯣꯝꯕ ꯍꯥꯏꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯗꯤꯗꯤꯅ ꯑꯥꯗꯤ ꯏꯔꯣꯝꯕ ꯍꯥꯏ ꯏꯆꯦ ꯁꯨꯁꯤꯂꯥꯗꯤ ꯀꯗꯥꯏ ꯇꯨꯔ ꯇꯧꯔꯤ ꯀꯗꯥꯏ ꯁꯤꯂꯣꯡꯗ ꯁꯤꯂꯣꯡꯗ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯔꯠ 1 ꯄꯥꯔꯠ 3 ꯄꯥꯔꯠ 5 ꯄꯥꯔꯠ 6 ꯊꯥꯡꯒꯠꯂꯤ ꯍꯧꯖꯤꯛ ꯀꯣꯏꯌꯨ ꯍꯤꯡꯉꯩꯗ ꯀꯣꯏꯍꯧꯔꯣ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯂꯣ ꯁꯤꯔꯒ ꯇꯣꯛꯑꯦ ꯅꯠꯇꯦ ꯅꯠꯇꯦ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯁꯨꯔꯦ ꯍꯥꯏꯈꯔꯦ ꯇꯥꯍꯧꯗꯦ ꯑꯩꯈꯣꯏ ꯇꯥꯍꯧꯗꯦ ꯑꯈꯝ ꯍꯜꯂꯣ ꯔꯣꯖꯤ ꯑꯀꯝ ꯍꯜꯂꯣ ꯔꯣꯖꯤ ꯑꯀꯝ ꯍꯥꯏꯔꯣ ꯑꯀꯝ ꯍꯜꯂꯣ ꯗꯥꯁꯦ ꯑꯀꯝ ꯍꯪꯖꯜꯂꯨ ꯃꯉꯣꯟꯗ ꯑꯗꯣ ꯍꯥꯏꯈꯔꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯍꯥꯏꯔꯦ ꯑꯀꯝ ꯍꯪꯖꯜꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯅ ꯇꯧ ꯉꯁꯤꯗꯤ ꯃꯥ ꯂꯛꯅꯒꯦ ꯔꯣꯖꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯣꯖꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯍꯧꯔꯦ ꯀꯣꯛꯆꯥꯛ ꯀꯣꯛꯆꯥꯛ ꯅꯦꯝꯅꯤ ꯍꯥꯏꯅꯨꯀꯣ ꯅꯦꯝꯗꯤ ꯑꯩ ꯁꯛ ꯊꯤ ꯍꯥꯏꯗꯤ ꯌꯥꯏ ꯀꯔꯤ ꯅꯪ ꯁꯛ ꯊꯤ ꯍꯥꯏꯕ ꯄꯨꯔꯥ ꯑꯝꯇ ꯍꯨꯏꯅꯕꯨ ꯈꯔ ꯐꯖꯩꯅꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯗꯤ ꯐꯖꯈ꯭ꯔ ꯋꯥꯅꯤ ꯏꯃꯥꯏꯕꯦꯝꯃ ꯑꯩꯗꯤ ꯕꯂꯥ ꯁꯣꯃꯥꯅ ꯐꯤꯂꯝ ꯀꯨꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯅ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦ ꯇꯨꯃꯤꯟꯅ ꯀꯨꯝꯗꯣꯏꯅꯤ ꯈꯪꯉꯕ ꯕꯂꯥ ꯁꯣꯃꯥꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯃꯤ ꯂꯥꯛꯑꯣ ꯄ꯭ꯔꯤꯟꯁ ꯂꯥꯛꯑꯣ ꯐꯤꯂꯝ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯨꯝꯃꯝꯃꯗꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ ꯃꯃꯤꯡ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏ ꯄꯩꯁꯥ ꯂꯥꯛꯑꯒ ꯅꯣꯏꯅ ꯏꯅꯥꯛꯇ ꯆꯪ ꯌꯥꯄꯣꯠ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯁꯛꯁꯤꯡꯗꯨꯅ ꯍꯩꯃꯥ ꯑꯗꯨꯃꯥꯏꯅꯔꯣ ꯍꯥ ꯑꯗꯨꯃꯥꯏꯅꯔꯣ ꯍꯥꯏꯁꯦ ꯃꯅꯦ ꯕꯂꯥ ꯁꯣꯃꯥꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯃꯤ ꯂꯥꯛꯎ ꯍꯥꯏꯅ
ꯑꯩꯅ ꯑꯣꯏꯃꯥ ꯑꯩꯅ ꯆꯠꯄ ꯑꯩꯅꯅꯦ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯍꯧꯗꯕꯒꯤ ꯆꯠꯍꯧꯗꯦ ꯃꯥ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯗ ꯄꯨꯔꯛꯑꯣ ꯑꯇꯩ ꯑꯃ ꯄꯨꯊꯣꯛꯀꯦ ꯂꯤꯁꯤꯡ ꯇꯔꯥꯗꯣ ꯑꯩꯅ ꯂꯩꯍꯧꯗꯕ ꯑꯗꯨꯅ ꯏꯀꯥꯏꯗꯅ ꯀꯌꯥꯝ ꯑꯩꯅ ꯌꯥꯝ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ ꯀꯩꯕ ꯀꯣꯏ ꯄꯥꯔꯣ ꯑꯗꯨꯒꯤ ꯃꯃꯤꯇꯥ ꯑꯗꯨꯒꯤ ꯑꯅꯨ ꯀꯅꯥꯅꯣ ꯑꯅꯨ ꯍꯥꯏꯁꯦ ꯀꯗꯥꯏꯅꯣ ꯑꯅꯨ ꯍꯥꯏꯕꯣ ꯀꯅꯥꯅꯣ ꯑꯅꯨ ꯍꯥꯏꯁꯦ ꯑꯅꯨꯒ ꯂꯥꯛꯇꯦ ꯀꯃꯦꯟꯗꯣ ꯄꯥꯔꯣ ꯑꯅꯨ ꯂꯥꯛꯇꯦ ꯏꯆꯦ ꯇꯦꯁꯇꯤ ꯀꯣꯃꯦꯟ ꯄꯥꯔꯣ ꯏꯆꯦ ꯇꯦꯁꯇꯤꯒꯤ ꯃꯣꯃꯤꯇꯥꯏꯗꯤ ꯌꯣꯟꯆꯥꯛ ꯑꯂꯨ ꯄꯨꯜꯂꯩ ꯃꯆꯥꯏ ꯃꯨꯀꯥ ꯉꯥꯒ ꯃꯨꯀꯥ ꯊꯣꯡꯉꯤ ꯍꯥꯏ ꯃꯨꯀ ꯉꯥ ꯇꯥꯎꯔꯦ ꯑꯗꯨꯒ ꯃꯨꯀ ꯉꯥ ꯑꯅꯨ ꯉꯥꯎ ꯌꯥꯏꯕ ꯇꯦꯁ ꯃꯨꯀꯥ ꯉꯥ ꯏꯇꯥ ꯍꯥꯎꯕ ꯇꯥꯎꯔꯦ ꯎꯝ ꯀꯦꯇ꯭ꯔꯤꯅꯥ ꯀ꯭ꯔꯦꯞꯅ ꯄ꯭ꯔꯤꯟꯁꯇꯣ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯄ꯭ꯔꯤꯟꯁ ꯆꯨꯝꯃꯅꯤ ꯀꯤꯇꯤꯅꯥ ꯎꯝ ꯀꯔꯦꯞꯇ ꯅꯠꯇꯦꯅꯦ ꯍꯦꯃꯥ ꯃꯥꯂꯤꯅꯤ ꯁ꯭ꯔꯤ ꯗꯦꯕꯤꯒꯗꯧ ꯂꯩꯔꯝꯃꯤꯅꯤꯅꯦ ꯍꯥꯟꯅ ꯅꯤꯡꯊꯤꯈ꯭ꯔꯕ ꯀꯅꯥ ꯀꯅꯥ ꯅꯥꯏꯗꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯣꯛꯆꯥꯛꯄ ꯊꯤ ꯍꯥꯏꯕꯒꯤꯅꯦ ꯄꯦꯛ ꯀꯌꯥ ꯄꯥꯏꯁꯤꯜꯂꯨꯔꯒꯦ ꯀꯅꯥꯗꯣ ꯍꯪꯉꯗꯦ ꯅꯪꯅ ꯍꯪꯉꯤꯁꯦ ꯄꯦꯛ ꯀꯌꯥ ꯄꯥꯏꯁꯤꯜꯂꯨꯔꯒꯦ ꯍꯥꯏꯁꯦ ꯇꯦꯛ ꯀꯣꯛꯆꯥꯛ ꯊꯤ ꯍꯥꯏꯕꯒꯤ ꯑꯅꯨ ꯁꯤꯡꯉ ꯂꯥꯛꯄꯣ ꯂꯥꯛꯇꯦꯅꯦ ꯑꯅꯨ ꯆꯤꯡꯉꯒ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯄꯤꯌꯥꯗꯁꯤꯡ ꯂꯥꯛꯑꯦꯍꯦ ꯏꯆꯦ ꯄꯤꯌꯥꯗꯤ ꯁꯤꯡꯅꯤ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ ꯍꯩꯠ ꯌꯥꯝ ꯅꯨꯡꯁꯤꯕꯅꯨ ꯎꯝ ꯃꯇꯥꯛ ꯁꯥꯔꯛꯀꯅꯤ ꯃꯇꯛ ꯒꯂꯤ ꯄꯇꯛ ꯒꯂꯤ ꯂꯥꯛꯄ ꯎꯗꯦ ꯏꯇꯥ ꯑꯅꯨꯗꯨꯅꯦꯕ ꯎꯗꯦꯕ ꯂꯥꯛꯄ ꯎꯗꯦ ꯀꯅꯥꯅꯣ ꯑꯦꯜꯕꯤꯁꯦ ꯈꯪꯗꯦꯕꯣ ꯂꯥꯛꯄ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯦꯜꯕꯤꯁꯦ ꯑꯝꯇ ꯍꯥꯏꯌꯣ ꯗꯥꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯌꯣ ꯑꯝꯇꯪ ꯑꯅꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣꯏ ꯀꯅꯥꯅꯣ ꯑꯦꯜꯕꯤꯁꯦ ꯑꯣ ꯅꯤꯡꯊꯧꯒ ꯊꯥꯡꯖꯧꯒꯒꯤ ꯑꯦꯜꯕꯤꯅꯤꯁꯦ ꯅꯤꯡꯊꯧꯒ ꯀꯅꯥ ꯊꯥꯡꯖꯧꯒꯒꯤ ꯑꯦꯜꯕꯤꯅꯤ ꯑꯅꯨ ꯂꯥꯛꯑꯣꯏ ꯑꯅꯨ ꯄꯤꯌꯥꯂꯤꯁꯤꯡꯅꯤꯅ ꯂꯥꯛꯑꯣꯏ ꯄꯤꯈ꯭ꯔꯦ ꯃꯣꯃꯤꯇꯥ ꯁꯪꯒꯣꯝꯗ ꯕꯗꯥꯝꯒ ꯍꯥꯞꯄꯗꯣ ꯀꯅꯥꯅ ꯆꯥꯔꯤꯅꯣ ꯆꯦ ꯏꯃꯣꯝ ꯀꯧꯔꯒ ꯄꯤꯁꯟꯈ꯭ꯔꯦ ꯆꯦ ꯄꯤꯌꯥꯂꯤꯁꯤꯡꯅꯤꯅ ꯑꯗꯨꯗꯒꯤ ꯆꯦ ꯄꯤꯌꯥꯁꯤ ꯅꯣꯛꯈ꯭ꯔꯦ ꯑꯣꯀꯦ ꯏꯇꯥ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯅꯤ ꯏꯇꯥ 100% ꯒꯨꯗ ꯅꯥꯏꯠ ꯗꯥꯗꯤ ꯔꯣꯖꯤ ꯆꯦꯟꯈꯤꯗꯣꯔꯦ ꯆꯦꯜꯂꯣꯏꯌꯦ ꯑꯩ ꯂꯩꯌꯦ ꯀꯩꯕ ꯏꯆꯦ ꯔꯕꯤꯇꯥ ꯇꯨꯝꯃꯝꯃꯅꯤ ꯃꯥ ꯂꯥꯛꯇꯦ ꯗꯥꯗꯤ ꯅꯪ ꯏꯇꯥꯎꯕꯤ ꯂꯥꯛꯇꯦ ꯀꯩꯗꯧꯔꯣ ꯈꯪꯗꯦꯅꯦ ꯂꯥꯛꯀꯅꯤ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯀꯅꯤ ꯏꯇꯥ ꯀꯣꯃꯦꯟ ꯄꯥꯏꯔꯤ ꯄꯥꯎ ꯀꯣꯃꯦꯟ ꯄꯥꯎ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈ꯭ꯔꯦ ꯂꯥꯛꯑꯦ ꯑꯩ ꯀꯃꯤꯡ ꯍꯥꯏꯔꯦ ꯂꯥꯛꯑꯦꯉꯣ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯍꯥꯏꯔꯦꯉꯣ ꯃꯊꯛꯀꯤ ꯀꯣꯃꯦꯟ ꯄꯥꯔꯣ ꯗꯥꯗꯤ ꯍꯧꯔꯒꯦ ꯑꯩ ꯍꯧꯔꯒꯦ ꯀꯣꯃꯦꯟ ꯃꯊꯛꯀꯤ ꯄꯥꯅ ꯂꯣꯏꯔꯕꯅꯤ ꯏꯇꯥ ꯍꯦꯜꯗꯤ ꯐꯨꯗ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯏꯆꯦ ꯔꯕꯤꯇꯥ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯎ ꯂꯥꯏꯛ ꯗ ꯂꯥꯛꯑꯦꯗꯨ ꯔꯣꯕꯣꯠꯇꯨ ꯂꯥꯛꯑꯦꯗꯨ ꯒꯨꯗ ꯏꯇꯥ ꯍꯥꯏꯔ ꯀꯧ ꯏꯇꯥ ꯋꯥꯏ ꯀꯧꯈꯔꯦ ꯇꯦꯁꯇꯤ ꯅꯃ ꯍꯣꯏ ꯇꯧꯔꯒꯦ ꯁꯤꯁꯨ ꯀꯔꯟ ꯇꯨꯔꯟ ꯍꯧꯔꯒꯦ ꯉꯥꯏꯈꯣ ꯏꯆꯦ ꯇꯦꯖꯒꯤ ꯑꯣꯟ ꯑꯩ ꯅꯦꯃ ꯅꯦꯠ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯅꯦꯃ ꯅꯦꯠ ꯅꯣꯃꯤꯇꯣ ꯅꯨꯡꯉꯥꯏꯇꯦ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯔꯣꯕꯤꯁ ꯍꯥ ꯅꯦꯠ ꯌꯥꯗꯦ ꯅꯪꯒꯤ ꯍꯥꯏꯔꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯔꯅꯦ ꯅꯪꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯪꯒꯤꯔꯣ ꯅꯪ ꯅꯦꯠ ꯆꯞꯄꯦ ꯉꯥꯏꯈꯣ ꯑꯩ ꯄꯥꯔꯒꯦꯀꯣ ꯑꯗꯨꯒꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯦꯁꯇꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯣꯟ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯅꯃꯠ ꯃꯣꯃꯤꯇꯥ ꯍꯦꯜꯂꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯄ꯭ꯔꯤꯌꯣꯗꯣ ꯑꯩꯅ ꯈꯔ ꯑꯩ ꯃꯣꯏ ꯊꯣꯛꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯦꯛꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯗꯣ ꯑꯩꯅ ꯃꯥꯏꯛ ꯄꯥꯏ ꯑꯗꯨꯒ ꯃꯃꯤꯇꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯄꯤꯌꯥꯗꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯗꯒꯤ ꯁꯨꯁꯤꯂꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯑꯗꯨꯗꯒꯤ ꯅꯦꯠꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯔꯦꯡꯅ ꯅꯣꯛꯄꯗ ꯂꯣꯏꯔꯦꯀꯣ ꯉꯁꯤ ꯑꯥꯔꯖꯦꯒꯤ ꯑꯦꯗꯚꯣꯀꯦꯠ ꯁꯥꯏꯁꯦ ꯑꯗꯨꯒ ꯏꯆꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯏꯃꯣꯝ ꯑꯩꯅ ꯀꯩꯅꯣ ꯉꯥꯏꯔꯤꯗꯣ ꯑꯗꯨꯒ ꯏꯆꯦ ꯇꯦꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥꯅꯕꯨ ꯏꯀꯥꯏꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯁꯛ ꯎꯠꯂꯣꯗꯅ ꯑꯩ ꯀꯩ ꯏꯀꯥꯏꯗꯦꯗ ꯏꯆꯦ ꯀꯩꯗꯧꯕꯗ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯀꯥꯏꯗꯦ ꯁꯛ ꯎꯠꯄꯕꯨ ꯀꯩꯗꯧꯕꯗ ꯏꯀꯥꯏꯗꯣꯏꯅꯣ
ꯑꯗꯨꯒ ꯏꯆꯝ ꯃꯧꯕꯤꯇꯥꯅ ꯍꯥꯏ ꯔꯣꯕꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯗꯒꯤ ꯄꯔꯦꯡ ꯔꯣꯕꯤꯇꯥ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥꯏꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯏꯆꯦ ꯇꯁꯤꯅ ꯃꯣꯏ ꯊꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤꯕꯣ ꯇꯜꯂꯦꯍꯦ ꯍꯥꯏ ꯃꯣꯏ ꯊꯣꯛꯄ ꯅꯪꯒꯤ ꯀꯔꯤ ꯍꯥꯏ ꯔꯣꯕꯤꯇꯥ ꯃꯣꯏ ꯊꯣꯛꯄꯅꯤ ꯌꯦꯡꯉꯣ ꯌꯣꯡꯆꯥꯛ ꯆꯥꯔ ꯃꯣꯏ ꯊꯣꯛꯄ ꯄ꯭ꯔꯤ ꯑꯩꯒꯤ ꯐꯦꯁ ꯎꯠꯄ꯭ꯔꯥ ꯌꯦꯡꯉꯨꯇꯣ ꯍꯥ ꯑꯩꯒꯤ ꯃꯁꯛ ꯎꯠꯄ꯭ꯔꯣ ꯑꯩ ꯃꯁꯛ ꯎꯕ꯭ꯔꯣ ꯅꯪ ꯎꯗꯦ ꯑꯩꯒꯤꯅꯦ ꯈꯔ ꯈꯔ ꯎꯍꯜꯂꯤꯁꯦ ꯅꯈꯣꯏ ꯃꯁꯛ ꯎꯠꯁꯜꯂꯣ ꯎꯔꯕ ꯌꯦꯡꯉꯣ ꯄꯨꯔꯥ ꯖꯨꯒꯜ ꯃꯥꯜꯂꯦꯍꯦ ꯄꯨꯔꯥ ꯖꯨꯒꯜ ꯃꯥꯜꯂꯦ ꯖꯨꯒꯜ ꯃꯥꯜꯂꯦ ꯎꯔꯝꯒꯅꯤ ꯖꯨꯒꯜ ꯃꯥꯜꯂꯦ ꯆꯦ ꯃꯣꯝ ꯕꯥꯏ ꯕꯥꯏ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯣ ꯗꯥꯗꯤ ꯑꯩ ꯁꯛ ꯐꯖꯕ ꯑꯝꯇ ꯍꯪꯉꯨꯅꯦ ꯃꯌꯥꯝꯗ ꯑꯣꯀꯦ ꯕꯥꯏ ꯗꯥꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯒ ꯄꯥꯔꯛꯎ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯄꯥꯏꯌꯨ ꯍꯜꯂꯣ ꯎꯔꯕꯣ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯎꯔꯦ ꯕꯕꯥ ꯎꯔꯦꯁꯦ ꯕꯕꯥ ꯎꯔꯦꯁꯦ ꯕꯕꯥ ꯎꯔꯦꯁꯦ ꯑꯗꯨꯗꯒꯤ ꯀꯅꯥ ꯄ꯭ꯔꯤꯟꯁꯀ ꯀꯣꯏꯅ ꯄꯥꯗ꯭ꯔꯣ ꯅꯪꯕꯨ ꯑꯝꯇ ꯄꯥꯔꯝꯃꯨ ꯑꯝꯇ ꯄꯥꯔꯝꯃꯨ ꯑꯩ ꯉꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯒꯦꯀꯣ ꯅꯪꯒꯤ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯕꯥꯏ ꯃꯌꯥꯝꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯃꯃꯤꯠꯇ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥꯔ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯉꯁꯤ ꯂꯩꯔꯝꯃꯤ ꯉꯁꯤ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗꯒꯤ ꯈꯣꯏ ꯆꯤꯡꯊꯥꯒꯁꯦ ꯂꯨꯍꯣꯡ ꯃꯇꯝ ꯌꯧꯔꯛꯄ ꯃꯟꯇ꯭ꯔꯣ ꯃꯌꯥꯝ ꯃꯃꯥꯏꯁꯦ ꯒ꯭ꯂꯣ ꯑꯣꯏꯕꯤꯔꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯅꯪꯁꯨ ꯏꯔꯛꯀꯤꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣꯅꯦ ꯂꯨꯏꯁꯦ ꯅꯤꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯅꯔꯛꯑꯅꯦ ꯑꯁ ꯀꯩꯅꯣꯅꯦ ꯑꯦꯜꯕꯤꯁꯦ ꯅꯤꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯅꯔꯛꯀꯦꯅꯦ ꯀꯩꯅꯣ ꯍꯥꯏꯅꯔꯛꯀꯦ ꯍꯥꯏꯁꯦꯕꯨ ꯑꯩ ꯈꯪꯗꯔꯦ ꯑꯗꯨꯒ ꯁꯤꯡꯍꯥꯔ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯏꯃꯣꯝ ꯑꯦꯛꯇꯨ ꯇꯔꯥꯋꯥꯏꯗꯨꯗꯒꯤ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯀꯩꯕ ꯌꯨꯇꯨꯞ ꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯂꯥꯏꯛ ꯇꯧꯖꯔꯝꯒꯦ ꯍꯥꯏ ꯑꯠꯆꯥ ꯑꯗꯨꯒ ꯁꯣꯔꯤ ꯍꯥꯏꯗꯨꯒ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤ ꯆꯦ ꯇꯦꯁꯇꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯗꯥ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯍꯣꯏ ꯏꯅꯔꯛꯈꯤꯅꯤ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅꯣ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅꯣ ꯅꯪ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯨꯒ ꯏꯆꯟ ꯃꯧꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤꯗꯣ ꯌꯦꯡꯅꯤꯡꯉꯤꯅꯦ ꯑꯃꯨꯛꯇꯪ ꯎꯗꯕ ꯀꯔꯤ ꯃꯆꯥꯊꯣꯏꯕꯤꯗꯣ ꯌꯦꯡꯒꯦꯅꯦ ꯑꯃꯨꯛꯇꯪ ꯎꯗꯕ ꯀꯨꯏꯔꯦ ꯃꯆꯥꯊꯣꯏꯕꯤ ꯃꯃꯥꯅꯨ ꯎꯔꯝꯃꯤꯗꯨꯗꯤ ꯅꯪ ꯃꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯄꯤꯔꯛꯀꯦꯅꯦ ꯑꯗꯨꯒ ꯆꯦ ꯇꯦꯁꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥꯅ ꯆꯥꯔꯦ ꯄ꯭ꯔꯤꯌꯥ ꯁꯤꯡꯍꯥ ꯆꯥꯔꯦ ꯉꯁꯥꯏ ꯀꯔꯤ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯃꯥꯂꯦꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯏꯄ꯭ꯋꯥ ꯏꯄ꯭ꯋꯥꯒ ꯄ꯭ꯔꯤꯟꯁꯀ ꯉꯁꯤꯗꯤ ꯁꯥꯎꯟ ꯇꯥꯗꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯅꯪꯅ ꯏꯄ꯭ꯋꯥ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯦꯍꯦ
ꯈꯨꯃꯟ ꯄꯨꯟꯁꯤꯅ ꯒꯨꯗ ꯀꯔꯝꯕ ꯅꯥꯏꯠ ꯌꯨꯄꯥ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯊꯦꯡꯀ꯭ꯌꯨ ꯀꯩꯕ ꯈꯨꯃꯟ ꯄꯨꯟꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯑꯣꯀꯦ ꯃꯥꯂꯦꯝ ꯄ꯭ꯔꯣꯗꯛ ꯑꯣꯀꯦ ꯗꯥ ꯃꯥꯂꯦꯝ ꯀꯧꯔꯦ ꯆꯦ ꯕꯦꯇꯤꯅ ꯃꯥꯂꯦꯝ ꯄ꯭ꯔꯣꯗꯛ ꯃꯣꯃꯤꯗ ꯀꯧꯈ꯭ꯔꯦ ꯗꯥ ꯃꯥꯂꯦꯝ ꯉꯥ ꯊꯣꯡꯕ ꯄ꯭ꯔꯤꯗꯣ ꯑꯩ ꯄ꯭ꯔꯤꯗꯣ ꯑꯩꯅꯤꯅꯦ ꯑꯁꯥꯒꯤ ꯂꯥꯛꯑꯦꯜꯕꯤꯗ ꯔꯣꯕꯤꯇꯥꯒ ꯌꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯥꯂꯦꯝ ꯀꯔꯤ ꯃꯊꯦꯜ ꯅꯨꯡꯉꯥꯏꯕ ꯃꯥꯂꯦꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯒ ꯍꯥꯏꯈ꯭ꯔꯦ ꯆꯨꯝꯕꯗ ꯑꯩꯒꯤ ꯀꯃꯦꯟ ꯌꯥꯡꯕ꯭ꯔꯥ ꯏꯄꯥ ꯇꯧꯔꯒꯦ ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯔꯨꯕꯗ ꯑꯩ ꯍꯋꯥ ꯀꯩꯅꯣ ꯆꯥꯔꯦ ꯍꯋꯥ ꯀꯥꯡꯁꯣꯏꯒ ꯑꯃꯦꯠꯄꯤ ꯑꯃꯒ ꯊꯨꯝ ꯌꯥꯛꯄꯤ ꯆꯥꯔꯛꯏ ꯑꯣꯀꯦ ꯆꯤꯡꯉꯥ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯅꯨꯀꯣ ꯐꯠꯇꯕꯅꯤ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯄꯨꯡ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯕꯣ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯝꯗ꯭ꯔꯤ ꯁꯤꯁꯨ ꯍꯣꯏ ꯆꯦ ꯃꯤ ꯇꯔꯥꯃꯥꯊꯣꯏ ꯇꯥꯕꯒ ꯃꯥ ꯃꯌꯨꯝꯗ ꯃꯥ ꯐꯃꯨꯡ ꯆꯠꯂꯦ ꯃꯥ ꯐꯃꯨꯡꯗ ꯆꯠꯂꯅꯤ ꯍꯥꯏꯕ ꯍꯥꯏꯕꯅꯤꯀꯣ ꯄ꯭ꯔꯤꯟ ꯍꯥꯎꯔꯦ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯤ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯄꯤꯗꯣ ꯅꯪ ꯁꯤ ꯇꯥꯔꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯆꯦ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯁꯦ ꯇꯔꯥꯃꯥꯊꯣꯏ ꯇꯥꯕꯒ ꯃꯥ ꯐꯃꯨꯡꯗ ꯇꯨꯝꯃꯅꯤ ꯍꯦꯛ ꯇꯨꯝꯗ꯭ꯔꯕ ꯉꯁꯤ ꯍꯥꯠꯂꯦ ꯅꯪ ꯑꯦꯜꯕꯤꯁꯤꯗ ꯏꯇꯥꯎꯗꯤ ꯌꯨꯄꯥ ꯍꯥꯏꯈꯔꯦ ꯑꯣꯏꯕꯅ ꯏꯆꯦ ꯄꯤꯌꯥꯔꯤꯁꯤꯡꯁꯦ ꯅꯨꯡꯉ ꯊꯥꯡꯒꯠꯈ꯭ꯔꯦꯅꯦ ꯃꯁꯥ ꯊꯦꯡꯕꯅ ꯀꯅꯥꯕꯨ ꯐꯨꯗꯣꯏꯕ ꯈꯪꯗꯦ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥ ꯐꯨꯗꯣꯔꯤꯒꯦ ꯏꯆꯦ ꯄꯤꯌꯥꯗꯁꯤꯅꯤ ꯀꯕꯤ ꯑꯩ ꯆꯠꯂꯔꯣ ꯑꯣꯟꯗ ꯌꯨꯄꯥꯒ ꯀꯧꯔꯛꯀꯅꯨꯀꯣ ꯑꯩ ꯀꯔꯤ ꯌꯨꯄꯥ ꯅꯠꯇꯦꯀꯣ ꯌꯨꯄꯥꯒ ꯀꯧꯔꯛꯀꯅꯨ ꯑꯣꯟꯗ ꯆꯦ ꯄꯤꯌꯥꯗꯁꯤꯅꯤ ꯊꯋꯥꯏ ꯑꯣꯏꯕꯤꯌꯣ ꯈꯣꯡꯗꯣꯏꯈꯤꯅꯨꯉꯣ ꯅꯅꯥꯎ ꯑꯩꯈꯣꯏꯒ ꯍꯋꯥꯏ ꯆꯤꯡꯒꯣꯏꯅ ꯁꯤꯗꯣ ꯆꯈꯤꯅꯨꯀꯣ ꯆꯠꯈꯤꯅꯨꯀꯣ ꯃꯤꯀꯨꯞ ꯇꯥꯟꯈꯤꯅꯨꯀꯣ ꯅꯅꯥꯎ ꯑꯩꯈꯣꯏꯒ ꯖꯋꯥꯏ ꯆꯤꯡꯒꯣꯏꯅ ꯁꯤꯗꯣ ꯆꯤꯡꯅꯄꯩ ꯂꯩꯇꯅ ꯄꯤꯗꯣ ꯏꯇꯥꯎꯗꯒꯤ ꯏꯄꯥ ꯊꯣꯛꯂꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯇꯥꯎꯗꯒꯤ ꯏꯄꯥ ꯊꯣꯛꯂꯦ ꯗꯥꯗꯤ ꯏꯀꯥꯏꯍꯦ ꯉꯁꯤꯗꯤꯕꯣ ꯑꯥ ꯗꯥꯗꯤ ꯆꯣꯞꯄꯦ ꯅꯪ ꯑꯣꯟꯗ ꯆꯣꯞꯄꯜꯂꯤꯅꯤ ꯑꯩ ꯑꯦꯜꯕꯤꯗ ꯆꯣꯞꯄꯜꯂꯤꯅꯤꯅꯦ ꯄꯤꯗꯣ ꯑꯩ ꯑꯩ ꯃꯤ ꯂꯩꯔꯦꯕꯀꯣ ꯃꯤ ꯂꯩꯔꯦꯕꯀꯣ ꯄꯤꯗꯣ ꯀꯝꯃꯤꯁꯦ ꯀꯅꯥꯅꯣ ꯏꯄꯥ ꯀꯧꯔꯤꯗꯦ ꯑꯩꯉꯣꯟꯗ ꯗꯥ ꯑꯖꯦ ꯀꯅꯥꯅꯣ ꯏꯄꯥ ꯀꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯛꯀꯅꯨꯀꯣ ꯁꯤꯗꯅꯤ ꯑꯝꯇ ꯊꯥꯡ ꯆꯠꯅꯤ ꯊꯥꯡ ꯆꯅꯤ ꯃꯥꯒꯤ ꯊꯥꯡ ꯆꯅꯤ ꯏꯄꯥ ꯀꯧꯔꯛꯑꯗꯤ ꯗꯥꯏꯔꯦꯛ ꯃꯃꯤꯡ ꯄꯥꯏꯔ ꯀꯧꯔꯛꯑꯣ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯎꯁꯣꯏ ꯎꯔꯣꯝꯕ ꯆꯥꯅꯤꯡꯉꯤ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯎꯁꯣꯏ ꯎꯔꯣꯝꯕ ꯍꯥꯎꯕꯅꯤ ꯑꯩ ꯅꯝꯅ ꯏꯄꯥ ꯍꯥꯞꯄꯒ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯦ ꯅꯪꯕꯨꯗꯤ ꯎꯏꯅꯤ ꯈꯪꯉꯤ ꯒꯙꯥ ꯅꯨꯄꯤ ꯎꯏꯅꯤ ꯈꯪꯉꯤ ꯅꯣꯡꯉꯥꯟꯕꯕꯨ ꯇꯨꯝꯕ ꯄꯦꯟꯗꯕ ꯇꯨꯝꯃꯨꯔꯣ ꯁꯤꯡꯉ ꯑꯉꯥꯡꯅ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯃꯨꯃꯤꯠꯇ ꯂꯥꯛꯂꯣ ꯔꯣꯕꯤꯇꯥꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯗꯣ ꯑꯩꯗꯤ ꯂꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯣ ꯀꯧꯅꯤꯡꯕ ꯏꯆꯦ ꯔꯣꯕꯤꯇꯥ ꯅꯪꯒꯤ ꯎꯁꯣꯏꯗꯣ ꯐꯨꯜꯋꯥꯔ ꯇꯧꯈ꯭ꯔꯕꯃꯤꯀꯣ ꯏꯆꯦ ꯔꯣꯕꯤꯇꯥ ꯐꯨꯜꯋꯥꯔ ꯇꯧꯔꯕꯅꯤꯅ ꯀꯃꯦꯟ ꯄꯤꯔꯝꯅꯤ ꯌꯦꯡꯈ꯭ꯔꯕꯅꯤ ꯑꯣꯟꯗ ꯀꯅꯥ ꯏꯄꯥ ꯀꯧꯔꯤꯅꯣ ꯑꯩꯒꯤ ꯏꯆꯦ ꯏꯆꯦ ꯕꯦꯝꯆꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯏꯄꯥ ꯀꯧꯔꯤꯗꯣ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯤꯗꯣ ꯏꯄꯥ ꯀꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯄꯤꯌꯥꯗꯤꯁꯤꯅꯤ ꯔꯣꯒꯤ ꯂꯄꯤꯔꯒ ꯄꯦꯟꯖꯩꯅ ꯑꯩꯗꯤ ꯂꯥꯛꯑꯦ ꯅꯠꯇꯦ ꯁꯤꯡꯍꯁꯨ ꯁꯦꯡꯅ ꯆꯠꯁꯤ ꯍꯥꯏꯔꯕꯗ ꯂꯥꯛꯑꯣ ꯑꯗꯨ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯗꯥꯁꯦ ꯎꯝ ꯗꯥꯁꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯆꯦꯟꯈꯤꯗꯧꯔꯦ ꯁꯤꯂꯣꯡ ꯌꯨꯝ ꯆꯠꯈꯤꯗꯧꯔꯦ ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯀꯅꯥꯕꯨ ꯁꯤꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯤ ꯑꯗꯨꯗꯤ ꯑꯣꯏꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯤ ꯑꯗꯨꯗꯤ ꯈꯪꯉꯣ ꯁꯦꯝꯃꯣ ꯍꯌꯦꯡꯃꯛ ꯁꯦꯝꯃꯣ ꯎꯝ ꯑꯗꯨ 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 ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯛꯏ ꯃꯌꯥꯝꯇ ꯑꯣꯏꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯂꯥꯁꯇ ꯇꯧꯔꯣ ꯍꯌꯦꯡ ꯁꯦꯝꯃꯣ ꯎꯝ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯍꯣꯏ ꯏꯆꯥꯅ ꯄꯦꯟꯖꯩ ꯍꯥꯏ ꯀꯧꯅꯤꯡꯉꯗꯤ ꯏꯆꯥꯅ ꯀꯧꯒꯅꯨ ꯄꯦꯟꯖꯩ ꯀꯧꯅꯤꯡꯉꯗꯤ ꯀꯧꯒꯅꯨ ꯊꯦꯡꯀ꯭ꯌꯨ ꯀꯧꯅꯤꯡꯗ꯭ꯔꯒꯗꯤ ꯀꯕꯤ ꯀꯧꯒꯅꯨ ꯄ꯭ꯔꯤꯗꯣ ꯑꯩ ꯉꯥꯎꯗꯦꯀꯣ ꯑꯩ ꯋꯥꯔꯤ ꯍꯥꯏꯈꯤꯒꯦ ꯅꯪ ꯍꯥꯏꯒꯅꯨ ꯏꯄꯥ ꯀꯧꯒꯦ ꯀꯧꯒꯅꯨ ꯑꯇꯣꯞꯄ ꯀꯧꯒꯦ ꯀꯧꯅꯨ ꯑꯇꯣꯞꯄ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯏꯄꯥ ꯀꯧꯔꯗꯤ ꯑꯧ ꯑꯩꯗꯤ ꯂꯦꯝ ꯊꯥꯔꯣꯏ ꯑꯗꯨꯗꯤ ꯈꯪꯉꯣ ꯍꯥ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯂꯣꯏꯔꯗꯧꯅꯤ
ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯔ ꯃꯤꯗꯩꯒꯤ ꯂꯩ ꯑꯩꯒꯤ ꯏꯇꯩꯕꯦꯝꯗꯧꯅ ꯅꯨꯄꯥ ꯀꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯊꯝꯃꯦ ꯑꯗꯨꯒ ꯀꯅꯥꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯣ ꯌꯨꯄꯥ ꯀꯧꯔꯛꯑꯗꯤ ꯑꯩ ꯈꯪꯉꯣ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯧꯔꯛꯏ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣꯏ ꯑꯗꯨꯗ ꯈꯪꯉꯣ ꯗꯥꯗꯤ ꯑꯝꯇ ꯉꯥꯏ ꯑꯝꯇ ꯂꯩꯔꯝꯃꯣ ꯑꯩ ꯑꯝꯇ ꯂꯥꯛꯀꯦ ꯑꯩꯉꯣꯟꯗ ꯌꯨꯄꯥꯛ ꯀꯅꯥꯝ ꯀꯧꯔꯛꯀꯅꯨꯀꯣ ꯌꯨꯄꯥꯛ ꯀꯧꯔꯛꯑꯗꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯤ ꯑꯗꯨꯗꯤ ꯈꯪꯉꯣ ꯑꯩꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯨ ꯀꯅꯥꯃꯨꯛ ꯃꯤ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯀꯔꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯒꯤ ꯑꯣꯏꯁꯅꯨ ꯀꯅꯥꯝꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯇꯦꯛ ꯁꯦꯝꯃꯨ ꯑꯩꯅ ꯃꯐꯝ ꯊꯝꯒꯦ ꯑꯗꯨꯗꯒꯤ ꯀꯔꯥꯏ ꯁꯤꯡꯍꯥꯔ ꯀꯔꯤ ꯄꯤꯔꯦꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯇꯅꯦ ꯑꯩ ꯀꯅꯥꯃꯨꯛ ꯀꯔꯤ ꯀꯅꯥꯃꯨꯛꯇ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯀꯔꯤ ꯑꯩꯅ ꯀꯔꯤ ꯑꯩꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯀꯔꯤ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯗ ꯀꯧꯕ ꯑꯗꯨ ꯑꯩ ꯀꯅꯥꯝꯇ ꯀꯔꯤ ꯋꯥꯔꯧꯗꯦ ꯑꯩꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯄ ꯑꯩꯗꯤ ꯀꯔꯤ ꯅꯦꯛꯁ ꯑꯩꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯨ ꯀꯅꯥꯃꯨꯛ ꯑꯗꯨꯗꯤ ꯑꯩ ꯀꯔꯥꯏ ꯂꯦꯝ ꯊꯥꯔꯣꯏ ꯑꯗꯨꯗꯤ ꯈꯪꯉꯣ ꯑꯩꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯨ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯤ ꯂꯣꯏ ꯍꯥꯏꯔꯤꯁꯦ ꯀꯅꯥꯉꯣꯟꯗ ꯌꯨꯄꯥꯛ ꯀꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯄꯤꯟꯅꯈ꯭ꯔꯦ RJ and Prince ꯑꯩ ꯇꯨꯝꯃꯦ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯇꯨꯝꯃꯣ ꯃꯣꯃꯣꯇꯥ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯨꯝꯃꯣ ꯆꯥꯅ ꯄꯦꯟꯖꯩ ꯑꯗꯨꯒꯒꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯒꯒꯤ ꯁꯤꯡꯍꯥꯔꯅ ꯀꯔꯤ ꯄꯤꯔꯦ ꯑꯗꯣ ꯃꯤꯗꯣ ꯀꯩꯅꯣ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯆꯥꯔꯄꯦꯟꯖꯅ ꯃꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯇꯦꯁꯤꯗꯅ ꯀꯔꯤꯒꯤ ꯌꯨꯄꯥꯛ ꯀꯧꯔꯤꯃꯤꯅꯣ ꯍꯥ ꯀꯅꯥꯗꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯁꯦ ꯏꯆꯦ ꯇꯦꯁꯤ ꯏꯆꯦ ꯇꯦꯁꯤ ꯀꯅꯥꯗꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯁꯦ ꯍꯥꯏꯔꯣ ꯏꯆꯦ ꯇꯦꯁꯤ ꯀꯅꯥꯗꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯁꯦ ꯃꯥꯅ ꯉꯁꯤꯗꯤ ꯁꯤꯔꯦꯍꯦ ꯀꯅꯥꯗꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯁꯦ ꯏꯆꯦ ꯇꯦꯁꯤ ꯍꯥꯏꯔꯣꯗꯅ ꯀꯅꯥꯗꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯡꯍꯥꯔꯅ ꯑꯩ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯈꯣꯟ ꯇꯥꯗꯦ ꯇꯨꯝꯈ꯭ꯔꯕꯣ ꯀꯅꯥꯅꯣ ꯐꯣꯛꯁ ꯒꯦꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝꯇꯪꯗꯤ ꯇꯥꯒꯦ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯇꯦꯁꯇꯤ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯃꯃꯤꯇꯥꯅ ꯏꯇꯥ ꯇꯦꯁꯇꯤ ꯄꯔꯤꯃꯣꯝ ꯆꯥꯈꯤꯔꯕꯣ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯅꯥꯅꯣ ꯄꯥꯔꯤꯃꯣꯝ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯇꯦꯁꯤꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯗꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯎꯝ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯀꯧꯔꯛꯀꯅꯨ ꯑꯩ ꯄꯨꯄꯨꯗꯤ ꯃꯤꯡꯊꯣꯜꯂꯤ ꯃꯤꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯀꯅꯥ ꯀꯧꯔꯛꯀꯅꯨ ꯑꯩ ꯍꯥꯏꯖꯍꯧꯔꯒꯦ ꯄꯨꯄꯨꯗꯤ ꯑꯩ ꯑꯣꯟꯂꯤ ꯑꯩꯉꯣꯟꯗ ꯑꯣꯟꯂꯤ ꯀꯧꯕꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯂꯤ ꯕꯦꯝꯆꯥꯅ ꯀꯧꯍꯜꯂꯛꯀꯅꯤ ꯑꯇꯩꯅꯗꯤ ꯄꯨꯄꯨ ꯃꯤꯡꯊꯣꯜ ꯑꯩꯅꯗꯤ ꯄꯤꯔꯣꯏ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯂꯩꯈꯔꯦ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯌꯨꯄꯥꯛ ꯀꯧꯔꯤꯗꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦꯕ ꯌꯨꯄꯥꯛ ꯀꯅꯥꯅ ꯃꯃꯤꯡ ꯊꯣꯜꯂꯤꯅꯣ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ ꯑꯗꯨꯒ ꯇꯦꯁꯇꯤꯁꯤꯅ ꯑꯗꯨ ꯈꯪꯉꯤꯅꯣ ꯀꯅꯥꯅꯣ ꯏꯆꯦ ꯇꯦꯁꯇꯤ ꯑꯗꯨꯒ ꯅꯪ ꯆꯦ ꯔꯣꯕꯤꯇꯥꯅ ꯐꯥꯒꯤ ꯇꯧꯅꯦ ꯍꯥꯏꯁꯤꯗꯤ ꯀꯅꯥꯗꯅꯣ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯈꯪꯗꯦ ꯏꯖꯦꯇꯁ ꯀꯧꯔꯒ ꯐꯥꯒꯤ ꯇꯧꯅꯦ ꯅꯣꯛꯈ꯭ꯔꯦ ꯀꯅꯥꯗꯅꯣ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯈꯪꯉꯤ ꯀꯅꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯣ ꯃꯥ ꯐꯥꯒꯤ ꯇꯧꯅꯦ ꯑꯩ ꯈꯪꯗꯦ ꯁꯤꯔꯣ ꯍꯪꯒꯠꯂꯣ ꯍꯧꯖꯤꯛ ꯀꯅꯥꯗꯅꯣ ꯄ꯭ꯔꯤꯗ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯪꯈ꯭ꯔꯦ ꯆꯦꯔꯣꯕꯅ ꯑꯣ ꯁꯤꯡꯍꯥꯔ ꯌꯦꯟ ꯆꯥꯏ ꯍꯥꯏ ꯆꯦ ꯄꯤꯌꯥꯂꯤꯁꯤꯡꯅ ꯐꯥꯒꯤ ꯇꯧꯔꯛꯑꯣ ꯁꯤꯒ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯂꯧꯒꯦ ꯀꯅꯥꯅꯣ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯏꯁꯀ꯭ꯔꯤꯟ ꯂꯧꯒꯦ ꯈꯪꯗ꯭ꯔꯦ ꯆꯥꯔꯦ ꯍꯥꯏ ꯁꯤꯡꯍꯥꯔꯗꯤ ꯃꯃꯤꯇꯥꯗ ꯆꯥꯔ ꯆꯥꯔꯕꯣ ꯋꯥꯏꯈ꯭ꯔꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯣꯟ ꯀꯃꯥꯏ ꯄꯥꯔꯣꯁꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯣꯟ ꯌꯥꯔꯣꯏ ꯀꯃꯦꯟ ꯏꯔꯣ ꯏꯆꯦ ꯔꯣꯕꯤꯇꯥ ꯀꯃꯦꯟ ꯏꯔꯣ ꯀꯅꯥꯅꯣꯉꯣꯟꯗ ꯆꯥꯔꯦ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯁꯤꯡꯍꯥꯔꯗꯤ ꯆꯥꯔꯕꯣ ꯀꯅꯥꯅꯣ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯁꯤꯡꯍꯥꯔꯒ ꯆꯤꯛꯀꯟ ꯄꯤꯈꯔꯦ ꯑꯩꯁꯨ ꯆꯥꯔꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯩꯅꯣꯝ ꯍꯤꯟꯖꯥꯡ ꯆꯥꯕꯅꯤ ꯉꯁꯥꯏ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨ ꯍꯥꯏꯔꯣ ꯁꯥꯕꯗꯥꯟꯒ ꯅꯠꯇꯦ ꯏꯆꯦ ꯇꯦꯁꯇꯤ ꯐꯖꯅ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯏꯆꯦ ꯇꯦꯁꯇꯤꯗ ꯑꯣ ꯆꯦ ꯃꯣꯃꯤꯇꯥ ꯋꯥꯏ ꯑꯣ ꯑꯩ ꯑꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯅꯤ ꯀꯥꯎꯔꯦ ꯀꯃꯦꯟ ꯃꯌꯥꯝꯁꯤꯒ ꯀꯣꯛꯀ ꯂꯣꯏ ꯂꯩꯈꯠꯈ꯭ꯔꯦꯗ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏꯁꯤꯒ ꯂꯣꯏ ꯑꯩ ꯀꯥꯎꯔꯦ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯔꯛꯄꯗꯣ ꯀꯣꯛꯁꯦ ꯕꯝ ꯆꯪꯉꯦ ꯆꯥꯔꯦ ꯄꯤꯗꯣ ꯑꯩ ꯐꯥꯒꯤ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯤꯗꯨꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯔꯦꯛꯇꯔ ꯂꯦꯁ ꯀꯔꯦꯛꯇꯔ ꯇꯧꯗꯦ ꯀꯅꯥꯉꯣꯟꯗ ꯀꯩꯅꯣ ꯋꯦꯁꯤ ꯐꯣꯛꯁꯤ ꯒꯦꯃꯤꯡ
ꯑꯗꯨꯗꯒꯤ ꯐꯣꯛꯁꯤ ꯒꯦꯃꯤꯡꯁꯦ ꯀꯅꯥꯅꯣ ꯈꯪꯗꯈ꯭ꯔꯦ ꯃꯣꯃꯤꯇꯥꯁꯦ ꯌꯨꯝꯗꯔꯣ ꯃꯅꯤ ꯏꯆꯦ ꯃꯃꯤꯇꯥ ꯀꯗꯥꯏ ꯂꯩꯔꯨꯒꯦ ꯅꯍꯥꯟꯉꯩ ꯈꯪꯗꯦꯅꯦ ꯏꯆꯦ ꯃꯃꯤꯇꯥ ꯃꯄꯥꯟ ꯂꯩꯔꯨꯕ꯭ꯔꯥ ꯍꯥꯏꯁꯦ ꯄꯤꯔꯣ ꯆꯥꯔꯦ ꯑꯩꯁꯨ ꯆꯤꯛꯀꯦꯟ ꯏꯆꯦ ꯃꯣꯃꯤꯇꯥꯁꯦ ꯀꯗꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯀꯔꯤ ꯈꯨꯟꯅꯣ ꯑꯝꯇ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯤꯔꯛꯎꯅꯦ ꯃꯧꯃꯤꯇꯥ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯃꯧꯃꯤꯇꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯗꯥ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯔꯤ ꯀꯥꯎꯗꯅꯅꯤ ꯑꯃꯨꯛ ꯍꯥꯏꯕꯅꯤ ꯀꯥꯎ ꯃꯅꯤꯄꯨꯔꯒꯤꯔꯣ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯒꯅꯣ ꯈꯪꯗꯦ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯩꯕꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯩꯕꯅꯤ ꯑꯣ ꯑꯩ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯕ ꯑꯩ ꯀꯥꯎꯕꯗꯨꯅꯅꯤꯗ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯔꯤ ꯆꯦꯟꯅꯦꯜ ꯄꯥꯏꯔ ꯂꯥꯛꯑꯒ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯁꯤꯗꯅꯤ ꯅꯣꯏꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯩꯔꯣ ꯄꯨꯂꯞ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯗꯤ ꯈꯪꯖꯍꯧꯗꯦ ꯑꯩꯗꯤ ꯐꯪꯅꯕ ꯀꯨꯏꯗ꯭ꯔꯤꯗ ꯃꯥꯒ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯄꯨꯟꯅ ꯊꯦꯡꯅ ꯂꯥꯛꯄꯅꯤ ꯑꯠꯆꯥ ꯎꯝ ꯌꯨꯝ ꯀꯔꯤ ꯈꯨꯟꯅꯣ ꯃꯣꯃꯤ ꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯆꯤꯛꯀꯦꯟ ꯍꯥꯎꯔꯕꯣ ꯁꯤꯡꯍꯥ ꯂꯥꯏ ꯄꯤꯈ꯭ꯔꯦ ꯔꯣꯕꯤ ꯍꯥꯎꯔꯦ ꯑꯣ ꯖꯤꯔꯤꯕꯣꯡ ꯍꯥꯏꯁꯤꯗꯤꯅ ꯑꯔꯦ ꯍꯁꯕꯦꯟ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯣ ꯃꯥꯅ ꯃꯄꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯥ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯃꯄꯥꯝ ꯑꯣ ꯃꯄꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯃꯋꯥ ꯃꯌꯨꯝ ꯌꯥꯔꯤꯄꯣꯛꯅꯤ ꯅꯪ ꯒꯙꯧ ꯍꯥ ꯕꯤꯗꯤꯑꯣꯒ ꯌꯦꯡꯗꯔꯣ ꯏꯆꯦ ꯃꯣꯃꯤꯇꯥꯏ ꯕꯤꯗꯤꯑꯣꯒ ꯌꯦꯡꯗꯔꯣ ꯀꯥꯎꯈꯤꯌꯦ ꯈꯨꯟꯗꯒꯤ ꯃꯤ ꯈꯨꯟ ꯃꯃꯤꯡ ꯍꯥꯏꯔꯦ ꯈꯪꯉꯕ ꯈꯨꯟ ꯎꯝ ꯃꯃꯤꯡ ꯍꯥꯏꯔꯦ ꯂꯣꯏꯔꯒ ꯑꯃ ꯍꯪꯒꯅꯤ ꯃꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯏꯆꯦ ꯅꯪ ꯀꯥꯏꯗ ꯍꯪꯒꯅꯦꯕ ꯃꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯥꯏ ꯃꯇꯤꯛ ꯖꯒꯥ ꯀꯥꯎ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩ ꯏꯟꯖꯥꯡ ꯀꯧꯒꯜꯂꯤ ꯑꯗꯨꯅꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯗꯥꯏ ꯍꯁꯕꯦꯟꯒꯤ ꯌꯨꯝ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯌꯨꯝꯅ ꯃꯄꯥꯝꯅ ꯀꯗꯥꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯠꯆꯥ ꯑꯠꯆꯥ ꯑꯩꯁꯨ ꯌꯥꯏ ꯑꯩꯁꯨ ꯄꯣꯛꯅ ꯂꯣꯏ ꯂꯩꯈꯠꯈꯔꯦ ꯂꯥꯏꯞ ꯃꯌꯥꯝ ꯌꯥꯎꯔꯛꯄꯗ ꯎꯝ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯀꯩ ꯍꯥꯏꯕ ꯆꯦ ꯄ꯭ꯔꯤꯌꯥꯁꯤꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤꯔꯣ ꯀꯗꯥꯏꯗ ꯂꯥꯛꯇꯣꯔꯤꯒꯦ ꯑꯣꯀꯦ ꯍꯥꯏꯈ꯭ꯔꯦ ꯔꯣꯕꯤꯇꯥ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯕ ꯁꯤꯡꯍꯥ ꯗꯤꯜꯂꯤꯗ ꯁꯨꯠ ꯇꯧꯕ ꯁꯣꯏꯔꯣꯏ ꯁꯣꯏꯔꯣꯏ ꯆꯦ ꯔꯣꯕꯤꯇꯥ ꯗꯤꯜꯂꯤꯗ ꯚꯤꯗꯤꯑꯣ ꯀꯨꯝꯂꯒꯅꯦ ꯁꯤꯡꯍ ꯍꯥꯏꯔꯒ ꯁꯤꯡꯍ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏ ꯃꯣꯃꯤꯇꯥ ꯑꯩꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯣ ꯑꯩ ꯁꯤꯌꯦꯗ ꯅꯣꯛꯄꯗ ꯃꯋꯥ ꯃꯌꯨꯝ ꯈꯨꯍꯥꯏꯗꯣ ꯅꯪ ꯅꯪ ꯃꯋꯥ ꯃꯌꯨꯝ ꯈꯨꯍꯥꯏꯗꯣ ꯅꯪ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯒꯤ ꯌꯨꯝ ꯖꯥꯔꯤꯕꯣꯟꯒꯤꯅꯤꯅꯦ ꯒꯙꯥ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯋꯥ ꯅꯋꯥ ꯄꯜꯂ ꯉꯥꯡꯉꯤꯗꯣ ꯁꯥꯊꯤꯍꯦ ꯑꯩꯈꯣꯏꯁꯤꯗꯤ ꯁꯥꯊꯤꯅ ꯏꯕꯥꯏꯒꯤ ꯌꯨꯝ ꯖꯥꯔꯤꯕꯣꯅꯤ ꯑꯗꯨꯒ ꯏꯆꯦꯒꯤ ꯌꯨꯝꯅ ꯃꯅꯤꯄꯨꯔꯒꯤꯅꯤꯍꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯄꯟꯅꯤꯡꯉꯤ ꯃꯋꯥꯒ ꯅꯋꯥꯒ ꯄꯜꯂꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯁꯥꯎꯅꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯜꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯁꯤ ꯍꯥꯏꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯏꯕꯥꯏ ꯀꯧꯍꯧꯗꯦ ꯁꯥꯎꯅꯨ ꯏꯕꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯅꯤꯀꯣ ꯏꯕꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯣ ꯏꯆꯦꯅ ꯈꯪꯉꯤ ꯍꯥꯏꯕ ꯑꯥꯔꯖꯦꯁꯦ ꯀꯔꯤ ꯃꯤꯇꯩꯂꯣꯟ ꯈꯪꯗꯕ ꯏꯆꯦꯅ ꯈꯪꯕꯅꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯩꯁꯨ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯍꯥꯏꯁꯨ ꯂꯣꯏ ꯐꯖꯅ ꯃꯥꯏ ꯁꯤꯔꯦꯍꯦ ꯁꯤꯔꯦ ꯃꯀꯣꯛ ꯑꯣꯏꯔꯦ ꯁꯤꯡꯍ ꯁꯣꯏꯖꯅꯤ ꯃꯥꯔꯀꯦꯠ ꯆꯠꯇꯣꯏꯅꯤ ꯁꯤꯡꯍ ꯏꯃꯥꯏ ꯄꯦꯝꯃ ꯆꯦ ꯄ꯭ꯔꯤꯌꯥ ꯁꯤꯡꯍ ꯀꯧꯔꯦ ꯕꯣꯗꯤ ꯎꯠꯈꯔꯦ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯃꯃꯤꯇꯥ ꯀꯧꯈ꯭ꯔꯦ ꯗꯥꯗꯤ ꯀꯃꯦꯟ ꯄꯥꯔꯣ ꯑꯗꯨꯝ ꯀꯥꯏꯗꯒꯤꯅꯣ ꯄꯥꯏꯔꯛꯎꯗꯣ ꯍꯥꯏꯔꯛꯑꯣ ꯃꯃꯤꯇꯥ ꯀꯧꯕꯩ ꯃꯇꯨꯡꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯦ ꯀꯥꯏꯗꯒꯤꯅꯣ ꯄꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯇꯦꯁꯇꯩ ꯔꯣꯕꯤꯇꯥ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯣ ꯏꯆꯦ ꯇꯦꯁ ꯅꯠꯇꯦꯍꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯃꯣꯃꯤꯇꯥ ꯀꯧꯔ ꯅꯣꯛꯄꯁꯦ ꯏꯂꯦꯚꯦꯟ ꯂꯥꯏꯠꯇꯒꯤ ꯃꯊꯛꯁꯦ ꯀꯥꯏꯅꯣꯅꯦ ꯂꯥꯏꯗꯒꯤ ꯋꯥꯍꯩ ꯀꯃꯦꯟ ꯈꯛꯇꯪ ꯁꯤꯟꯒꯠꯂꯨ ꯅꯈꯣ ꯑꯩ ꯀꯃꯦꯟ ꯈꯛꯇꯪ ꯄꯦꯟꯖꯩꯗꯒꯤ ꯄꯥꯔꯛꯒꯦ ꯋꯦꯜꯀꯝ ꯒꯦꯃꯤꯡꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯔꯦ ꯃꯃꯤꯇꯥ ꯀꯃꯦꯟ ꯌꯧꯈꯔꯦ ꯄꯥꯊꯔꯣ ꯑꯦꯂꯣꯕꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯩꯇꯩ ꯕ꯭ꯔꯣꯔ ꯏꯆꯦꯔ ꯈꯪꯗ꯭ꯔꯦ ꯗꯥ ꯖꯤꯒꯤ ꯂꯥꯏꯐ ꯖꯣꯏꯟ ꯂꯥꯏꯐꯁꯦ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅ ꯃꯌꯥꯝ ꯍꯥꯏꯅꯣ ꯈꯨꯃꯟ
ꯖꯒꯣꯏ ꯁꯥꯈ꯭ꯔꯕꯣ ꯁꯤꯡꯍ ꯈꯨꯃꯟ ꯁꯥꯈ꯭ꯔꯕꯣ ꯁꯥꯗ꯭ꯔꯗꯤ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏꯅꯤ ꯑꯩ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯄꯣꯇꯤ ꯏꯆꯦꯅ ꯑꯗꯨꯒ ꯁꯤꯡꯍꯅ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯆꯦꯇꯣꯁꯇꯤ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨꯗꯒꯤ ꯏꯇꯥ ꯇꯦꯁꯇꯤ ꯄꯔꯤꯃꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯗꯒꯤ ꯕꯦꯗꯤ ꯃꯃꯥ ꯀꯧꯔꯦ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦ ꯄ꯭ꯔꯤꯌꯣꯗꯣ ꯀꯔꯤ ꯏꯟꯖꯥꯡ ꯑꯗꯨꯗꯒꯤ ꯍꯥꯏ ꯁꯤꯡꯍ ꯍꯥꯏꯌꯦ ꯃꯣꯃꯤꯇꯥꯅ ꯁꯤꯡꯍꯅ ꯀꯧꯔꯦ ꯍꯥꯏ ꯃꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯣ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯧꯔꯛꯑꯦ ꯆꯥꯔꯦ ꯁꯤꯡꯍꯗꯤ ꯆꯥꯔꯕꯣ ꯑꯗꯨꯒ ꯄꯤꯌꯥꯂꯤꯁꯅ ꯀꯧꯔꯛꯑꯦ ꯁꯤꯡꯍ ꯍꯥꯏꯅ ꯂꯦꯒ ꯄꯤꯁ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦꯕ ꯑꯩꯁꯨ ꯆꯥꯔꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯄꯤꯌꯥꯂꯤꯁꯅ ꯀꯧꯔꯛꯑꯦꯕ ꯁꯤꯡꯍꯗꯤ ꯆꯥꯔꯕꯣ ꯏꯆꯦ ꯇꯦꯁꯤꯅ ꯀꯧꯔꯛꯑꯦ ꯔꯣꯕꯤꯇꯥ ꯁꯥꯕꯗꯥꯟ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥꯅ ꯀꯧꯔꯛꯑꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦꯕ ꯆꯥꯔꯦ ꯄꯤꯌꯥꯗꯣ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯦꯟꯖꯤꯅ ꯀꯧꯔꯛꯑꯦ ꯋꯦꯜꯀꯝ ꯐꯣꯛꯀꯤ ꯍꯥꯏꯔ ꯀꯩꯅꯣꯒꯤ ꯃꯤꯡꯗꯨꯒ ꯑꯗꯨꯒꯤ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦꯕ ꯃꯣꯃꯤꯇꯥ ꯁꯥꯏ ꯌꯨꯝꯗꯔꯣ ꯁꯥꯏ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯃꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦ ꯄꯤꯌꯥꯗꯨꯅ ꯆꯥꯔꯦ ꯑꯩꯁꯨ ꯆꯤꯛꯀꯟ ꯆꯥꯏ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦꯕ ꯌꯨꯝ ꯀꯔꯤ ꯈꯨꯟꯅꯣ ꯃꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯝꯃꯤꯒꯤ ꯌꯨꯝꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯧꯔꯛꯑꯦꯕ ꯄꯤꯌꯥꯗꯔꯁꯤꯅꯤ ꯆꯤꯛꯀꯟ ꯍꯥꯎꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯁꯤꯡꯍ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯍꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯖꯔꯤꯕꯣꯟꯒꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯡꯍꯅ ꯀꯩ ꯇꯧꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯧꯔꯛꯑꯦ ꯄꯤꯌꯥꯗꯔꯁꯅꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯡꯍꯅ ꯔꯣꯕꯤꯇꯥ ꯀꯥꯏꯗ ꯆꯠꯇꯣꯏꯕ ꯍꯥꯏꯕꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍ ꯗꯤꯜꯂꯤꯗ ꯇꯧꯕ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯁꯤꯡꯍ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯃꯣꯃꯤꯇꯥ ꯑꯩꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯃꯌꯥꯝ ꯍꯥꯏꯗꯨ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯔꯣꯕꯤꯇꯥ ꯑꯩ ꯉꯥꯏꯖꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯀꯧꯔꯛꯑꯦꯕ ꯁꯤꯡꯍ ꯂꯩꯇꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯧꯔꯛꯑꯦ ꯁꯤꯡꯍ ꯁꯣꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯀꯧꯔꯛꯑꯦꯕ ꯁꯤꯡꯍ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯇꯦꯛꯁꯤꯗꯅ ꯃꯣꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯏꯂꯚꯦꯟ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯒ ꯑꯩꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯁꯥꯔ ꯑꯗꯨꯒ ꯁꯤꯡꯍꯅ ꯈꯨꯃꯟ ꯑꯗꯨꯒ ꯃꯣꯃꯤꯇꯥꯅ ꯁꯥꯎꯗꯦꯗ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯆꯦ ꯃꯌꯥ ꯆꯧꯗꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ RJ ꯅꯪ ꯃꯔꯣꯟ ꯈꯣꯏꯔꯤ ꯀꯩꯒꯤꯅꯣ ꯋꯥ ꯉꯥꯡꯗꯕꯗꯣ ꯑꯩ ꯈꯨꯃꯟ ꯋꯥ ꯉꯥꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯁꯤꯡꯍꯅ ꯍꯣꯏ ꯂꯩꯇꯦ ꯃꯣꯃꯤꯇꯥꯅ ꯄꯤꯌꯥꯗꯔꯁꯅꯤꯅ ꯀꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯁꯤꯡꯍꯅ ꯍꯥꯏ ꯀꯁꯥꯔ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥꯅ ꯁꯤꯡꯍ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯇ ꯆꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦ ꯃꯣꯃꯤꯇꯥ ꯕ꯭ꯂꯨ ꯅꯥꯏ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯩꯇꯩꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯣꯐꯤ ꯑꯗꯨꯗꯒꯤ ꯄꯥꯔꯤꯃꯣꯅ ꯀꯣꯃꯦꯟ ꯈꯛꯇ ꯀꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯃꯌꯥꯝ ꯆꯥ ꯊꯛꯁꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦ ꯆꯦ ꯄꯔꯤꯃꯣꯟ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥꯄꯨꯔ ꯈꯨꯔꯨꯝꯖꯔꯤ ꯄꯔꯤꯃꯣꯟꯅ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯆꯦ ꯃꯣꯃꯤꯇꯥ ꯃꯣꯃꯤꯇꯥꯅ ꯋꯥꯏꯅ ꯄꯔꯤꯃꯣꯟ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯀꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯀꯁꯥꯔ ꯃꯩꯇꯩꯅ ꯆꯦ ꯄꯔꯤꯃꯣꯟ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯧꯔꯒꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯩꯇꯩꯅ ꯆꯦ ꯔꯣꯕꯤꯇꯥ ꯈꯨꯔꯨꯝꯖꯔꯤ ꯁꯪꯒꯤꯇꯥ ꯁꯤꯡꯍꯥꯄꯨꯔ ꯍꯧꯖꯤꯛꯇ ꯆꯥꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯣꯟ ꯑꯣꯐ ꯀꯔꯤ ꯍꯥꯏꯅꯣ ꯅꯣꯏꯁꯦ ꯍꯥꯏ ꯁꯤꯡꯍꯅ ꯀꯁꯥꯔ ꯃꯩꯇꯩ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯆꯦ ꯄ꯭ꯔꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯤꯡꯍꯅ ꯀꯧꯔꯛꯑꯦꯕ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯗꯒꯤ ꯇꯦꯁꯤꯁꯤꯅ ꯏꯄꯥ ꯄꯤꯌꯥꯗꯔꯁꯅꯤ ꯇꯨꯝꯅꯤꯡꯉꯗꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯌꯥꯗꯔꯁꯅꯤꯅ ꯄꯤꯌꯥꯗꯔꯁꯅꯤ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯄꯔꯤꯃꯣꯝꯅ ꯃꯤꯠꯀ ꯈꯔ ꯎꯗꯕꯒ ꯀꯣꯃꯦꯟꯒ ꯀꯁꯦ ꯂꯣꯏꯅ ꯐꯣꯂꯥ ꯁꯥꯔꯦꯍꯦ ꯐꯥꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯧꯔꯛꯑꯦꯕ ꯆꯦ ꯃꯣꯃꯤꯇꯥ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯑꯁ ꯅꯣꯏꯗꯤ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯆꯥꯔꯦꯍꯦ ꯀꯁꯥꯔ ꯃꯤꯁꯦ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯆꯥ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯩꯔꯦ ꯃꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯅꯣꯏ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯆꯥ ꯂꯩꯔꯕꯣ ꯍꯥꯏꯁꯦ ꯀꯁꯥꯔ ꯃꯤꯁꯤꯡꯁꯦ ꯆꯦ ꯇꯦꯛꯁꯤ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯁꯤꯡꯍ ꯕ꯭ꯔꯣ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯁꯤꯡꯍꯅ ꯄꯤꯌꯥꯗꯔꯁꯅꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯄꯤꯌꯥꯗꯔꯁꯅꯤꯅ ꯔꯣꯕꯤꯇꯥ ꯍꯖꯃꯣꯂꯥ ꯄꯤꯖꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯄꯔꯤꯃꯣꯟꯅ ꯀꯁꯥꯔ ꯃꯩꯇꯩ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ
ꯁꯤꯡ ꯀꯁꯥ ꯍꯥꯎꯗꯔꯦꯗ ꯑꯗꯨꯗꯤ ꯍꯥꯎꯅꯤꯗ ꯑꯗꯨꯗꯤ ꯀꯁꯥ ꯀꯔꯤ ꯃꯊꯦꯜ ꯋꯥꯎ ꯏꯂꯤꯁꯥ ꯄꯥꯟꯒ ꯍꯥꯎꯅꯤꯌꯦ ꯑꯦꯂꯤꯁꯥꯒ ꯄꯥꯟꯒꯗꯅꯤ ꯆꯥꯔꯤꯁꯦ ꯀꯔ ꯀꯁꯥꯔꯗ ꯇꯦꯁꯇꯤꯅ ꯂꯥꯛꯀꯅꯤ ꯑꯃ ꯇꯧꯔꯣ ꯑꯗꯨꯗꯒꯤ ꯀꯁꯥꯏ ꯃꯩꯇꯩꯅ ꯆꯦꯃꯝ ꯏꯂꯤꯁꯥ ꯀꯁꯥꯏ ꯃꯩꯇꯩꯅ ꯆꯦ ꯏꯃꯣꯝ ꯀꯔꯤ ꯆꯦꯡꯉꯣꯝꯗꯤ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯄꯦꯁꯦꯟꯅ ꯔꯣꯕꯤꯇꯥ ꯎꯁꯣꯏ ꯏꯔꯣꯟꯕ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥꯅ ꯀꯔꯤ ꯂꯥꯏꯞ ꯏꯁꯇꯥꯏꯜꯅ ꯑꯩꯗꯤ ꯀꯥꯂꯤ ꯄꯨꯖꯥ ꯗ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯁꯨꯇꯤ ꯐꯪꯗ꯭ꯔꯤ ꯑꯩꯁꯨ ꯀꯥꯂꯦꯟꯗ ꯂꯥꯛꯀꯅꯤ ꯀꯔꯤ ꯍꯥꯃꯦꯡ ꯕꯣꯂꯤ ꯇꯧꯒꯦ ꯂꯥꯛꯑꯒ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯋꯣꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯏ ꯃꯤꯇꯩꯅ ꯀꯔꯤ ꯆꯦ ꯔꯣꯕꯤꯇꯥ ꯔꯣꯕꯤꯇꯥꯅ ꯀꯁꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯁꯤꯡꯍ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯄ꯭ꯔꯤꯌꯥꯗꯣ ꯁꯤꯡꯍꯥꯗ ꯇꯧꯔꯣ ꯑꯗꯨꯒ ꯑꯣꯀꯦ ꯍꯥꯏ ꯂꯣꯏꯔꯦ ꯀꯃꯥꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯣꯏꯈꯔꯦ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11:30 13:00 ꯑꯩ ꯁꯤꯅꯥꯔꯣ ꯂꯥꯡꯒꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯥꯡꯒꯅꯤ ꯑꯗꯣ ꯆꯦ ꯔꯨꯕꯤꯇꯥ ꯎꯅꯅꯤꯡꯉꯗꯤ ꯎꯅꯁꯤ ꯍꯥꯏꯔꯛꯎ ꯑꯩ ꯇꯣꯉꯥꯟ ꯃꯄꯥꯟꯗ ꯎꯅꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛꯀꯅꯤ ꯗꯥꯖꯦ ꯍꯥꯎ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇ ꯁꯨꯅꯥꯔꯣ ꯆꯠꯂꯨꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞ ꯆꯠꯂꯨꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11:30 13:00 ꯑꯥ ꯑꯩꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦꯀꯣ ꯃꯣꯃꯤꯇꯥ ꯏꯇꯥ ꯅꯣꯏꯗꯤ ꯅꯣꯛꯇ꯭ꯔꯣꯔꯣ ꯄꯥꯟꯗꯗꯤ ꯆꯥꯒ ꯌꯥꯏꯐꯔꯦ ꯅꯪꯅ ꯌꯥꯏꯐꯔꯦ ꯁꯤꯡꯍ ꯀꯩ ꯏꯆꯦ ꯔꯣꯕꯤꯇꯥ ꯍꯌꯦꯡ ꯁꯉꯥꯏꯔꯣꯗ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯂꯥꯛꯑꯝꯃꯒ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯣꯏ ꯃꯥꯜꯄꯤ ꯌꯦꯡꯒꯦ ꯍꯝꯗꯣ ꯃꯥꯜꯄꯤ ꯌꯦꯡꯒꯦ ꯀꯕꯤ ꯌꯨꯝꯗ ꯂꯩꯔꯣꯏ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯒꯦ ꯂꯩꯔꯣꯏ ꯑꯩ ꯍꯧ ꯇꯥꯔꯗꯤ ꯑꯩꯗꯤ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯂꯥꯛꯇꯣꯏ ꯌꯨꯝꯗ ꯂꯩꯔꯗꯤ ꯑꯩ ꯃꯤ ꯐꯪꯅꯕ ꯂꯥꯛꯄ ꯅꯠꯇꯦꯍꯦ ꯑꯩ ꯃꯤ ꯀꯅꯥꯝ ꯐꯪꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯣ ꯄ꯭ꯂꯤꯁ ꯍꯥꯎꯅꯦ ꯅꯪ ꯀꯣꯃꯦꯟ ꯄꯥꯏ ꯆꯥꯛ ꯆꯥꯈꯤꯒꯦ ꯅꯪ ꯀꯣꯃꯦꯟ ꯄꯥꯏ ꯑꯣꯀꯦ ꯔꯣꯕꯤꯇꯥ ꯅꯪ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯂꯤ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏ ꯔꯣꯕꯤꯠ ꯍꯌꯦꯡ ꯀꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯍꯧꯖꯤꯛꯇꯩ ꯊꯣꯛꯀꯜꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯕꯤ ꯂꯥꯛꯀꯅꯤ ꯊꯣꯛꯀꯜꯂꯨ ꯍꯥꯏꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯤꯗ ꯑꯩꯗꯤ ꯃꯤ ꯐꯪꯅꯕ ꯂꯥꯛꯄ ꯅꯠꯇꯦꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯩꯗꯃꯛꯇ ꯂꯥꯛꯇꯣꯏꯅꯦ ꯁꯉꯥꯏꯔꯣꯗ ꯁꯉꯥꯏꯔꯣꯠꯀꯤ ꯀꯩꯅꯣ ꯈꯔ ꯁꯅꯥꯗꯒꯤ ꯈꯤꯇꯪ ꯆꯪꯈꯠꯂꯒ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯇꯣꯏꯃꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯣꯏꯌꯦ ꯁꯤꯡꯍ ꯂꯥꯏꯕ ꯏꯁꯇꯥꯏꯜꯗꯨꯒꯤ ꯀꯁꯥꯔ ꯃꯆꯤꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯏꯆꯦ ꯄꯥꯏ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ ꯕꯤꯌꯔ ꯊꯛꯑꯒ ꯑꯗꯨꯗꯒꯤ ꯀꯩꯕ ꯆꯤꯡꯉꯩ ꯀꯥꯏꯗ ꯆꯠꯂꯒꯦ ꯇꯨꯃꯤꯟ ꯂꯩꯔꯦ ꯄ꯭ꯔꯤꯟꯁ ꯀꯩꯅꯣ ꯑꯩ ꯉꯥꯡꯕ ꯍꯧꯁꯤꯗꯤ ꯅꯪ ꯍꯌꯦꯡ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯀꯕꯤ ꯑꯩꯁꯦ ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗꯨꯒ ꯂꯥꯛꯀꯅꯤ ꯔꯥꯅꯤꯈꯥꯂꯤ ꯑꯗꯨꯋꯥꯏꯗ ꯀꯩꯅꯣ ꯂꯥꯏꯈꯥꯏ ꯑꯗꯨꯋꯥꯏ ꯂꯥꯛꯀꯅꯤ ꯑꯩ ꯁꯥꯔꯚꯤꯁꯁꯤꯡ ꯁꯦꯟꯇꯔ ꯑꯗꯨꯋꯥꯏꯗ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯦꯝ ꯑꯥꯏꯒꯤꯅꯦ ꯍꯌꯦꯡ ꯃꯣꯕꯥꯏꯜꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯃꯣꯕꯥꯏꯜ ꯌꯦꯡꯍꯟꯕꯒꯤ ꯂꯥꯛꯀꯅꯦꯕ ꯁꯥꯔꯚꯤꯁꯁꯤꯡ ꯁꯦꯟꯇꯔꯗ ꯌꯦꯡꯉꯅꯤ ꯄꯩꯁꯥ ꯈꯪꯗꯦ ꯏꯇꯥ ꯄꯥꯔꯤ ꯃꯣꯝ ꯑꯩꯁꯨ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯃꯥ ꯃꯣꯃꯤꯇꯥ ꯑꯩꯁꯨ ꯀꯥꯏꯗꯩ ꯀꯣꯊꯣꯛ ꯍꯥꯏꯖꯤꯜꯂꯨꯔꯦ ꯏꯋꯥꯒ ꯄꯜꯂꯨꯔꯦ ꯁꯤꯔꯦ ꯉꯁꯤꯗꯩ ꯑꯁꯦꯡꯕꯀꯣ ꯏꯆꯦ ꯍꯣꯏꯒꯤ ꯑꯩ ꯉꯁꯤ ꯁꯣꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠ ꯆꯠꯇꯣꯏꯅꯤ ꯑꯣ ꯑꯩ ꯉꯁꯤ ꯁꯣꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠ ꯆꯠꯇꯣꯏꯅꯤ ꯆꯠꯂꯨ ꯁꯤꯡꯍꯥꯔ ꯀꯧꯔꯒ ꯕꯤꯌꯥꯔ ꯆꯪꯒꯔꯦ ꯑꯣ ꯃꯥꯜꯄꯤ ꯌꯦꯡꯒꯦ ꯍꯥꯏꯕ ꯖꯒꯣꯏꯗꯣ ꯑꯩꯒꯤ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯨ ꯍꯌꯦꯡ ꯊꯥꯡꯒꯠꯂꯒꯦ ꯗꯥꯖꯦ ꯑꯩꯒꯤ ꯃꯥꯜꯄꯤ ꯌꯦꯡꯒꯦ ꯍꯥꯏꯕ ꯖꯒꯣꯏꯗꯣ ꯍꯌꯦꯡ ꯊꯥꯡꯒꯠꯂꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯣꯀꯦ ꯚꯥꯏ ꯄꯨꯝꯅꯃꯛ ꯑꯣꯀꯦ ꯆꯦ ꯏꯃꯣꯝ ꯆꯦꯟꯈ꯭ꯔ ꯃꯥꯅꯦ ꯆꯦ ꯏꯃꯣꯝ ꯆꯦꯟꯈꯤꯗꯣꯔꯦ ꯃꯥ ꯒꯥꯔꯤ ꯇꯧꯔ ꯆꯦꯟꯈꯤꯗꯣꯔꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏ ꯂꯩꯔꯣꯏ ꯃꯥ ꯉꯝꯃꯔꯣꯏ ꯆꯦ ꯏꯃꯣꯝ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯉꯥꯏꯔꯝꯒꯦ ꯑꯩꯅ ꯅꯪꯕꯨ ꯑꯇꯣꯝꯕꯒꯤ ꯕꯦꯟꯗꯔꯗ ꯆꯦ ꯃꯣꯃꯤꯇꯥ ꯋꯥꯏ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯕꯗ ꯆꯠꯂꯣ ꯄꯨꯛꯅꯤꯡ ꯕ꯭ꯔꯖꯕꯤꯗꯥꯕꯣꯟꯗ ꯈꯣꯡꯖꯔꯨꯔꯣ ꯉꯥꯎꯖꯔꯨꯔꯣ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯑꯩ ꯊꯣꯛꯑꯒꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯀꯣ ꯑꯗꯨꯗ ꯈꯪꯗꯦ ꯆꯠꯀꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯔꯣꯏ
ꯔꯣꯕꯤꯇꯥꯗꯥꯗꯤ ꯍꯧꯖꯤꯛ ꯁꯥꯏꯔꯦꯟ ꯂꯩ ꯃꯥ ꯍꯧꯖꯤꯛ ꯆꯥꯛꯆꯥꯔꯤꯀꯣ ꯔꯣꯕꯤꯇꯥ ꯀꯧꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯄꯨꯛꯅꯤꯡ ꯕ꯭ꯔꯖꯕꯤꯗꯥ ꯕꯣꯟꯅ ꯍꯒꯠꯆꯔꯨꯔꯣ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯕ ꯁꯤ ꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯁꯤ ꯍꯔꯤꯒꯤ ꯆꯣꯔꯣꯟꯗ ꯆꯪꯉꯕ ꯅꯠꯇꯅ ꯑꯇꯩ ꯑꯃ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯖꯗꯦ ꯎꯄꯥꯏ ꯂꯩꯖꯗꯦ ꯄ꯭ꯔꯤꯇꯣ ꯅꯪ ꯁ꯭ꯀꯨꯜ ꯇꯝꯂꯤꯕꯣ ꯍꯥꯏꯁꯦ ꯃꯅꯤ ꯁꯤꯡꯉꯕ꯭ꯔꯣ ꯆꯦ ꯄ꯭ꯔꯤꯌꯥꯗꯁꯤꯁꯦ ꯀ꯭ꯂꯥꯁ 9 ꯇꯝꯃꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯃꯦꯇꯤꯛ ꯊꯥꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯗ ꯑꯩꯅ ꯁꯤꯗꯧꯔꯦ ꯁꯣꯝꯗ ꯀꯕꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯔꯥꯙꯦ ꯀꯕꯤ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯄꯦꯜꯂꯦꯀꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯔꯥꯙꯦ ꯒꯣꯕꯤꯟꯗ ꯆꯩꯇꯟ ꯑꯣꯏ ꯃꯥ ꯀꯩꯅꯣꯅꯦ ꯑꯦꯁꯥꯁꯤ ꯉꯥꯎꯈꯠꯂꯦꯅ ꯇꯧꯁꯤꯕꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯉꯥꯎꯈꯠꯂꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅ ꯑꯦꯁꯥ ꯉꯥꯎꯈꯠꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥ ꯉꯥꯎꯈꯠꯂꯤꯅꯦ ꯁꯤꯡꯒꯔꯩꯕ ꯏꯆꯥꯒꯤꯁꯦ ꯐꯪꯅꯗꯦ ꯁꯤꯡꯉꯕ꯭ꯔꯣ ꯖꯨꯒ ꯆꯤꯀꯤꯡꯒꯤ ꯂꯩꯅꯦ ꯍꯝ ꯇꯣ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯀꯠꯂꯦ ꯀꯃꯦꯟ ꯃꯣꯃꯤꯇꯥ ꯑꯩ ꯅꯪ ꯀꯩꯕ ꯑꯩ ꯅꯪꯒꯤ ꯊꯤꯒꯦꯀꯣ ꯃꯃꯤꯠꯇ ꯋꯥꯏ ꯍꯥꯏꯅ ꯊꯤꯌꯨ ꯐꯪꯉꯛꯀꯅꯤ ꯁꯤꯡꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯃꯥꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅꯅꯦ ꯆꯦ ꯄꯤꯌꯥꯗꯤꯁꯤꯡꯁꯦ ꯑꯦ ꯕꯤ ꯁꯤ ꯄꯥꯕ ꯍꯩꯇꯕꯅꯤꯀꯣ ꯑꯩꯅ ꯅꯍꯥꯟ ꯇꯥꯛꯄꯤꯈꯤꯕ ꯁꯨꯡꯍꯩ ꯍꯥꯏꯌꯨ ꯌꯥꯗꯦ ꯑꯦ ꯍꯥꯏꯔꯒ ꯑꯥꯏ ꯑꯦ ꯕꯤ ꯍꯥꯏꯕꯅꯤꯀꯣ ꯀꯩꯅꯣ ꯆꯦ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯆꯦ ꯔꯣꯕꯤꯇꯥ ꯆꯠꯄ ꯌꯥꯒꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯗꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯏꯆꯦ ꯄꯤꯌꯥꯁꯤꯅꯤ ꯔꯣꯕꯤ ꯆꯠꯂꯁꯤ ꯀꯥꯏꯅ ꯇꯨꯃꯤꯟ ꯆꯠꯂꯨ ꯃꯤ ꯍꯧꯅꯨ ꯏꯆꯦ ꯄꯤꯌꯥꯁꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯆꯠꯇꯉꯩ ꯃꯤ ꯀꯣꯏꯍꯧ ꯍꯧꯏꯗꯨꯅ ꯑꯃꯨꯛ ꯔꯣꯕꯤ ꯆꯠꯁꯤꯗ ꯆꯠꯁꯤ ꯀꯣꯏꯍꯧ ꯍꯧꯏꯗꯣ ꯀꯔꯤꯒꯤꯅꯣ ꯑꯌꯥ ꯑꯣꯀꯦ ꯄꯤꯗꯣ ꯀꯥꯏꯅ ꯅꯈꯣꯏ ꯂꯩꯕꯅꯦ ꯆꯠꯈꯤꯅꯨꯅꯦ ꯀꯩꯅꯣꯅꯦ ꯂꯩꯌꯨ ꯆꯠꯈꯤꯅꯨ ꯂꯩꯌꯨꯅꯦ ꯔꯣꯕꯤ ꯑꯣꯏꯃꯥ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯝꯃꯒ ꯊꯦꯡꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯝꯃꯒ ꯊꯦꯝꯈ꯭ꯔꯦ ꯔꯣꯕꯤꯇꯥ ꯏꯆꯦ ꯔꯣꯕꯤꯇꯥ ꯆꯠꯈꯤꯅꯨꯀꯣ ꯑꯃ ꯆꯤꯛꯀꯟ ꯄꯤꯈꯔꯦ ꯍꯣꯏ ꯅꯣꯏꯕꯨ ꯆꯣꯀ꯭ꯂꯦꯠ ꯄꯤꯔ ꯊꯦꯝꯅꯅꯨꯅꯦ ꯅꯣꯏꯕꯨ ꯆꯦ ꯄꯤꯌꯥꯂꯤꯁꯤꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯔ ꯊꯦꯝꯈ꯭ꯔꯦꯅꯦ ꯑꯩꯌꯥ ꯀꯩꯅꯣ ꯏꯆꯦ ꯔꯣꯕꯤꯇꯥꯗ ꯃꯥꯅ ꯑꯃꯨꯛ ꯆꯤꯛꯀꯟ ꯄꯤꯔꯒ ꯊꯦꯡꯕ ꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯃꯁꯦꯟꯅꯤ ꯆꯣꯀ꯭ꯂꯦꯠ ꯄꯤꯔ ꯊꯦꯝꯅ ꯂꯩꯕ ꯍꯥꯏꯕꯅꯦ ꯆꯠꯈꯤꯅꯨꯀꯣ ꯄꯨꯡ ꯕꯥꯔꯣꯗ ꯂꯣꯏꯁꯤꯟꯗꯣꯏꯔꯣ ꯋꯥꯠꯂꯤ 2 hour ꯊꯥꯈꯤꯗꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ 2 hour ꯊꯥꯈꯤꯗꯣꯏꯃꯤꯁꯦ ꯑꯣꯖꯥ ꯑꯖꯩꯗꯤ ꯐꯔ ꯀꯨꯏꯅ ꯊꯥꯕꯅꯤꯀꯣ ꯀꯕꯤꯇꯥ ꯄꯨꯊꯣꯛꯑꯣ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯊꯣꯏꯕꯤ ꯂꯩꯔꯥꯡꯅ ꯂꯩꯀꯥ ꯁꯥꯠꯂꯀꯥꯟꯗ ꯂꯩꯔꯥꯡ ꯅꯪꯕꯨꯗꯤ ꯌꯦꯡꯕꯤꯅꯕ ꯇꯝꯕ ꯀꯌꯥ ꯂꯥꯛꯂꯤꯗꯣ ꯂꯩꯔꯥꯡ ꯅꯪꯒꯤ ꯅꯥꯄꯜꯗꯨꯅ ꯅꯪꯒꯤꯗꯤ ꯈꯪꯗꯨꯅ ꯊꯤꯜꯂꯛꯂꯦ ꯄꯥꯈꯪ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯂꯩꯔꯥꯡꯒꯤ ꯇꯤꯟꯈꯪꯅ ꯀꯔꯝꯕ ꯇꯤꯟꯈꯪꯅꯣ ꯈꯣꯏꯃꯨ ꯑꯩꯈꯣꯏꯁꯨ ꯂꯩꯍꯤ ꯆꯨꯞꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯨꯕꯁꯤꯗꯤ ꯂꯩꯒꯤ ꯂꯩꯈꯣꯛꯀꯤ ꯇꯤꯡꯈꯪꯒꯅ ꯊꯤꯜꯂꯛꯂꯦ ꯊꯃꯣꯏꯗꯀꯣ ꯋꯥꯏ ꯐꯥꯏ ꯄꯤꯔꯛꯑꯣ ꯋꯥꯏ ꯐꯥꯏ ꯄꯤ ꯌꯥꯗꯤ ꯈꯤꯟꯖꯠ ꯂꯥꯛꯑꯣ ꯑꯩ ꯇꯥꯎꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯪꯅꯔꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯔꯣꯕꯤꯇꯥ ꯇꯨꯝꯅꯤꯡꯉꯦ ꯌꯥꯔꯣꯏ ꯀꯕꯤ ꯋꯥꯏꯐꯥꯏ ꯄꯤꯔꯛꯑꯣ ꯏꯆꯦ ꯔꯣꯕꯤꯇꯥ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯁꯝꯂꯥꯡꯗ ꯋꯥꯔꯦ ꯎꯕꯩ ꯁꯝꯂꯥꯡꯗ ꯍꯥꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯕꯤ ꯆꯤꯡꯅꯧ ꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯃꯧꯁꯤꯡꯗ ꯆꯠꯂꯕꯤꯌꯣ ꯀꯕꯤ ꯑꯣꯜꯂꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯗꯣꯡꯅ ꯅꯨꯡꯊꯪ ꯁꯨꯗꯣꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯑꯣꯀꯦ ꯏꯅꯨꯡ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯗ꯭ꯔꯤꯗꯣ ꯀ꯭ꯋꯥꯛꯀ ꯂꯝꯕꯧ ꯁꯤꯜꯂꯛꯇ꯭ꯔꯤꯗꯣ ꯆꯔꯣꯟ ꯇꯦꯇꯨ ꯈꯣꯝꯂꯛꯇ꯭ꯔꯤꯗꯣ ꯃꯌꯥꯝ ꯌꯋꯥ ꯆꯤꯡꯒꯣꯏꯅꯈꯤꯁꯤꯗꯣ ꯀꯅꯥ ꯂꯩꯕꯤꯔꯤꯕ
ꯅꯅꯥꯎ ꯑꯩꯈꯣꯏꯒ ꯑꯗꯒꯤ ꯅꯅꯥꯎ ꯑꯩꯈꯣꯏ ꯅꯃꯥꯟꯅꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯑꯩ ꯃꯌꯥꯝꯅ ꯂꯥꯛꯑꯦ ꯆꯠꯂꯁꯤ ꯇꯧꯅꯨ ꯃꯃꯤꯠꯇꯥ ꯆꯦ ꯃꯃꯤꯠꯇꯥ ꯇꯧꯅꯨ ꯆꯥꯅꯤꯡꯉꯁꯨ ꯃꯤ ꯍꯧꯅꯨ ꯒꯥꯔꯤ ꯄꯨꯊꯣꯛꯀꯅꯨ ꯁꯤꯗꯅꯤ ꯑꯩ ꯄꯦꯜꯂꯦꯀꯣ ꯂꯥꯛꯑꯦ ꯑꯩ ꯀꯥꯏꯗ ꯀꯃꯥꯏ ꯄꯥꯎ ꯍꯥꯏꯅꯣ ꯄ꯭ꯂꯤꯁ ꯍꯥꯏꯔꯣ ꯑꯩꯅ ꯂꯣꯏ ꯀꯃꯦꯟ ꯄꯥꯕ ꯂꯣꯏꯔꯦ ꯎꯝ ꯑꯗꯨꯒꯤ ꯆꯠꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯂꯁꯤ ꯇꯧꯅꯨ ꯆꯦ ꯄ꯭ꯔꯤꯌꯥꯁꯤꯅꯤ ꯀꯥꯎꯅꯨ ꯃꯤ ꯀꯣꯏꯍꯧ ꯍꯧꯅꯨꯀꯣ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯅꯨꯡꯁꯤꯕꯤꯌꯨ ꯅꯅꯥ ꯑꯩꯈꯣꯏꯕꯨꯁꯨ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯌꯣ ꯏꯆꯦ ꯊꯋꯥꯏ ꯑꯣꯏꯕꯤꯌꯣ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯌꯋꯥ ꯆꯤꯡꯒꯣꯏ ꯉꯁꯤꯗꯣ ꯄꯨꯡꯒꯣꯏ ꯈꯔꯇꯪ ꯉꯥꯏꯕꯤꯈꯣꯗꯣ ꯗꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯕ ꯍꯪꯉꯦꯗꯣ ꯑꯣ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯆꯥꯏ ꯀꯗꯥꯏ ꯎꯁꯣꯏ ꯎꯇꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯥ ꯂꯣꯏꯔꯦ ꯀꯕꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯎꯠꯂꯒ ꯃꯇꯨꯝꯅꯤꯒ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯥꯛꯂꯤꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯥꯡꯖꯧ ꯄꯨꯔꯒ ꯂꯥꯛꯂꯤꯗꯣ ꯊꯥꯡꯖꯧꯗꯤ ꯃꯌꯥ ꯆꯒꯗ ꯑꯣꯏꯔꯝꯅ ꯃꯤꯒꯤ ꯃꯉꯛꯇ ꯂꯤꯜꯕꯨꯕꯨ ꯏꯕꯨ ꯊꯣꯛꯂꯛꯇꯦꯗꯣ ꯀꯔꯤ ꯍꯥꯏꯅ ꯄꯥꯟꯗꯝꯃꯨꯒꯦ ꯑꯩꯒꯤ ꯏꯕꯨꯡꯔꯥ ꯑꯩꯒꯤ ꯏꯕꯨꯡ ꯔꯥꯖꯦꯁꯦ ꯊꯧ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯨꯌꯦꯜꯞ ꯇꯥꯔꯦ ꯑꯣꯀꯦ ꯆꯦ ꯄꯤꯌꯥꯁ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯥꯏ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅ ꯆꯠꯈꯤꯕ ꯃꯌꯥꯝ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯆꯠꯈꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯅꯤꯡꯊꯧꯅ ꯃꯤꯁꯨ ꯂꯥꯛꯇꯦ ꯑꯩꯉꯣꯟꯗ ꯃꯤꯁꯨ ꯂꯥꯛꯇꯦ ꯍꯥꯏꯅꯤ ꯍꯥ ꯄꯦꯟꯖꯤꯟ ꯃꯤꯁꯨ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯆꯦ ꯄꯦꯟꯖꯤꯅ ꯂꯣꯏꯔꯦ ꯊꯦꯡꯉꯀꯥꯟꯗ ꯄꯨꯡ ꯐꯥꯎꯗ ꯀꯅꯥ ꯂꯥꯛꯇꯣꯔꯤꯒꯦ ꯈꯪꯗꯦ ꯑꯣ ꯀꯩꯅꯣꯁꯨ ꯏꯁꯥ ꯏꯁꯨ ꯂꯥꯏꯚ ꯍꯧꯋꯤ ꯍꯧꯖꯤꯛꯅ ꯃꯁꯤꯁꯦ ꯃꯁꯤ ꯃꯈꯣꯏ ꯑꯃꯨꯛ ꯂꯩꯈꯠꯄ꯭ꯔꯥ ꯈꯪꯗꯦ ꯎꯝ ꯏꯁꯥꯁꯦ ꯅꯨꯡꯗꯥꯡꯁꯤꯒ ꯀꯔꯝ ꯂꯥꯏ ꯍꯧꯒꯠꯂꯦ ꯂꯥꯏ ꯃꯔꯤ ꯃꯉꯥ ꯂꯩꯔꯝꯃꯅꯤ ꯌꯦꯡꯉꯨ ꯀꯅꯥ ꯈꯪꯗꯦ ꯀꯕꯤ ꯑꯣꯜꯂꯛꯀꯅꯨꯀꯣ ꯂꯩꯔꯤ ꯃꯤꯅ ꯀꯃꯦꯟ ꯄꯥꯎ ꯀꯕꯤ ꯑꯣꯜꯂꯛꯀꯅꯨꯀꯣ ꯀꯕꯤ ꯑꯣꯜꯂꯛꯑꯣ ꯏꯆꯦ ꯄꯤꯌꯥꯅ ꯀꯕꯤ ꯑꯣꯜꯂꯛꯑꯣꯅ ꯑꯣꯜꯂꯨꯔꯦ ꯏꯆꯦ ꯕꯤꯗꯤꯇꯥꯅ ꯑꯃꯨꯛ ꯀꯕꯤ ꯑꯣꯜꯂꯛꯀꯅꯨ ꯍꯥꯏ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯀꯞꯈ꯭ꯔꯦꯗꯣ ꯆꯦ ꯑꯩꯗꯤ ꯄ꯭ꯔꯤꯌꯥ ꯀꯅꯥꯝ ꯌꯦꯡꯕꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯃꯥ ꯑꯃꯇꯪ ꯂꯩꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯀꯅꯨꯀꯣ ꯅꯅꯥ ꯑꯣꯏꯕ ꯑꯩꯍꯥꯛꯁꯨ ꯊꯃꯣꯏꯁꯦ ꯄꯥꯏ ꯃꯅꯨꯡꯁꯦ ꯅꯧꯊꯔꯛꯏꯗꯣ ꯅꯅꯥ ꯑꯣꯏꯕ ꯑꯩꯒꯤꯁꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯍꯧꯔꯛꯂꯦꯗꯣ ꯏꯆꯦꯅ ꯊꯦꯝꯃꯁꯨ ꯆꯪꯉꯔꯣꯏꯗꯣ ꯗꯣ ꯏꯆꯦ ꯕꯤꯗꯤꯇꯥ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯂꯥꯛꯇꯦ ꯈꯪꯗꯦꯅꯦ ꯗꯨꯗꯨ ꯂꯥꯛꯇꯦꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯕꯨ ꯂꯥꯛꯑꯗꯤ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦ ꯏꯆꯦ ꯔꯣꯕꯤꯇꯥꯁꯨ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯒꯤ ꯆꯦ ꯄꯤꯌꯥꯗꯤ ꯃꯥ ꯆꯦꯟꯈꯤꯗꯣꯔꯦ 1 hour ꯍꯦꯜꯂꯦꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯄꯨꯡ ꯑꯅꯤꯕꯨ ꯑꯦꯜꯕꯤ ꯊꯥꯅꯤꯌꯦ ꯑꯣꯏꯃꯥ ꯕꯥꯏ ꯕꯥꯏ ꯆꯦ ꯕꯥꯏ ꯕꯥꯏ ꯑꯩꯗꯤ ꯑꯅꯤꯕꯨꯛ ꯊꯥꯅꯤꯌꯦ ꯑꯦꯜꯕꯤꯁꯦ ꯑꯩꯗꯤ ꯄꯨꯡ ꯑꯅꯤꯕꯨ ꯊꯥꯒꯦ ꯄ꯭ꯂꯤꯁ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯒꯦ ꯑꯣꯀꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯩꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯩꯁꯨ ꯂꯦꯞ ꯇꯧꯗ꯭ꯔꯣꯕꯅꯦ ꯂꯦꯞ ꯎꯝ ꯇꯧꯔꯒ ꯑꯇꯣꯞꯄꯒꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯒꯦ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯔꯨꯒꯦ ꯅꯪꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯅꯪꯕꯨ ꯍꯥ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯑꯩꯅ ꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯥꯏꯔꯣ ꯍꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯕꯨ ꯃꯣꯃꯤꯇꯥ ꯖꯣꯏꯟ ꯇꯧꯔꯕꯅꯤꯀꯣ ꯐꯨꯜꯋꯥꯁ ꯀꯦ ꯁꯥꯊ ꯆꯦ ꯕꯕꯤꯇꯥ ꯆꯠꯈ꯭ꯔꯦ ꯗꯥꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯔꯝ ꯇꯝꯅ ꯌꯦꯡꯉꯦ ꯍꯥꯏꯔꯣ ꯃꯤꯒꯤ ꯄꯨꯡ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯅꯨꯡꯗꯥꯡꯕ ꯌꯦꯡꯉꯤꯌꯦ
ꯑꯥ ꯑꯍꯤꯡꯗ ꯑꯩ ꯍꯧꯖꯤꯛ ꯑꯅꯝꯕ ꯂꯣꯏ ꯐꯨꯜꯋꯥꯁ ꯂꯣꯏ ꯇꯧꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯍꯧꯖꯤꯛ ꯐꯨꯜꯋꯥꯇꯔꯅꯤ ꯑꯅꯝꯕ ꯌꯦꯡꯉꯤꯁꯦ ꯃꯇꯝ ꯃꯥꯡꯉꯁꯨ ꯑꯦꯝꯕꯤ ꯂꯣꯏꯈꯤꯅꯕ ꯍꯥꯏꯅ ꯎꯝ ꯑꯩ ꯑꯍꯤꯡ ꯑꯅꯝꯕ ꯑꯍꯤꯡ ꯑꯅꯝꯕ ꯑꯍꯤꯡꯅ ꯐꯤ ꯑꯍꯤꯡ ꯑꯅꯝꯕ ꯌꯦꯡꯉꯤ ꯑꯩ ꯍꯧꯖꯤꯛꯅꯦ ꯃꯩꯇꯩꯒꯤ ꯆꯪꯉ ꯑꯁꯥꯃꯤꯁꯀꯤ ꯌꯥꯟꯕꯤꯗꯣ ꯌꯥꯝ ꯆꯪꯉꯤ ꯑꯁꯥꯃꯤꯁ ꯌꯥꯝ ꯆꯪꯉꯤ ꯑꯁꯥꯃꯤꯁ ꯐꯟ ꯆꯪꯉꯤ ꯅꯪ ꯑꯁꯥꯃꯤꯁ ꯈꯪꯕ꯭ꯔꯣ ꯑꯁꯥꯃꯤꯁꯅꯦ ꯆꯪꯉꯤꯁꯦ ꯍꯧꯖꯤꯛꯇ ꯅꯪ ꯑꯁꯥꯃꯤꯁ ꯈꯪꯕ꯭ꯔꯕ ꯃꯔꯣꯟꯗꯣ ꯈꯔ ꯈꯪꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯤꯅ ꯗꯁꯥꯅꯤꯌꯦ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯥ ꯗꯁꯥꯅꯤꯌꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯗꯤ ꯗꯁꯥꯅꯤ ꯍꯥꯏꯕ ꯗꯁꯥꯅꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯑꯁꯥꯃꯤꯁ ꯍꯪꯕꯗ ꯅꯪ ꯗꯁꯥꯅꯤ ꯍꯥꯏꯕ ꯅꯪ ꯇꯧꯔꯤꯁꯦ ꯃꯣꯏꯁꯨ ꯀꯃꯦꯟ ꯇꯧꯔꯛꯏꯉꯣ ꯈꯪꯗ ꯑꯩꯉꯣꯟꯗ ꯉꯁꯤꯅꯦ ꯈꯪꯕ ꯎꯝ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯞ ꯑꯍꯨꯝ ꯂꯥꯛꯏ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯑꯞꯅꯔ ꯕꯤꯔꯣ ꯕꯣꯠ ꯕꯥ ꯂꯥꯒꯦ ꯋꯣ ꯂꯥꯒꯦ ꯁꯖꯥꯏ ꯀꯣꯔꯣꯅꯥꯏ ꯂꯥꯛꯏ ꯍꯦꯡꯇꯠꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯍꯥꯥ ꯍꯦꯡꯇꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯈꯜꯂ ꯑꯩꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯧꯊꯣꯔꯛꯀꯅꯤ ꯀꯩꯅꯣ ꯑꯗꯨ ꯎꯝ ꯃꯤꯗꯥꯅꯤꯅꯦ ꯈꯪꯕ꯭ꯔ ꯎꯝ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯁꯛꯀꯦꯅ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯃꯤꯅ ꯑꯀꯝ ꯁꯟꯗꯣꯔꯛꯇꯣꯏꯃꯦ ꯑꯩꯗꯤ ꯈꯪꯖꯧ ꯑꯗꯨꯒꯨꯝ ꯑꯩ ꯑꯀꯝ ꯄꯤꯈꯤꯗꯣ ꯑꯩ ꯑꯀꯝ ꯂꯧꯔꯛꯇꯣꯏ ꯑꯩꯈꯣꯏ ꯑꯦꯜꯕꯤꯗ ꯀꯅꯥꯝ ꯂꯩꯇꯦ ꯄ꯭ꯂꯤꯁ ꯗꯨꯅꯤꯌꯥ ꯃꯤꯗꯣ ꯀꯩꯅꯣꯒꯤ ꯏꯁꯥꯒꯤ ꯂꯥꯏꯐ ꯂꯥꯛꯑꯦ ꯀꯅꯥꯒꯤ ꯀꯩꯅꯣꯒꯤ ꯏꯁꯥꯒꯤ ꯏꯁꯥꯒꯤꯔꯣ ꯀꯅꯥ ꯂꯩꯒꯦ ꯁꯤꯅꯤꯉꯣ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯇꯥꯏꯇꯜꯗ ꯇꯨꯝꯕꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯥꯏ ꯃꯪꯗ ꯑꯣꯟ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯥꯏ ꯑꯣꯟ ꯍꯥꯏꯁꯦ ꯃꯪꯗ ꯃꯥꯜꯂꯤ ꯃꯥꯏ ꯑꯩꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯑꯩꯗꯤ ꯃꯤ ꯍꯌꯦꯡ ꯍꯥꯠꯀꯅꯤ ꯑꯗꯨꯗꯤ ꯈꯪꯉꯣ ꯀꯕꯤ ꯌꯨꯄꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯀꯕꯤ ꯑꯩꯗꯤ ꯌꯨꯄꯥ ꯃꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯩꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯌꯦꯡꯗꯦ ꯑꯗꯨ ꯈꯪꯉꯣ ꯀꯩꯅꯣ ꯑꯦꯜꯕꯤꯗꯟꯗ ꯍꯌꯦꯡꯂꯣ ꯚꯤꯗꯤꯑꯣꯗ ꯃꯤ ꯍꯥꯠꯀꯅꯤ ꯑꯩꯗꯤ ꯍꯥꯠꯂꯣ ꯀꯕꯤ ꯚꯤꯗꯤꯑꯣ ꯌꯨꯄꯥ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯏꯆꯦ ꯔꯕꯤꯇꯥ ꯁꯦꯡꯉꯕꯣ ꯁꯦꯡꯉꯕꯣ ꯅꯪ ꯇꯨꯡ ꯁꯦꯡꯉꯕꯣ ꯑꯩꯗꯤ ꯃꯤ ꯍꯥꯠꯇꯣꯏꯅꯦ ꯌꯦꯡꯗꯦ ꯍꯥꯠꯅꯤꯡ ꯍꯥꯠꯆꯔꯣ ꯎꯝ ꯑꯩꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯅꯤ ꯃꯃꯤꯡ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯂꯣꯏ ꯄꯨꯊꯣꯔꯛꯇꯣꯏꯅꯤ ꯗꯤꯇꯦꯜꯁ ꯄꯨꯊꯣꯔꯛꯇꯣꯏꯅꯤ ꯌꯦꯡꯗꯦ ꯑꯩꯗꯤ ꯗꯤꯒꯣꯅꯤꯁꯦ ꯃꯤ ꯄꯨꯔꯥ ꯑꯄꯥ ꯅꯨꯃꯤꯠꯅꯤ ꯃꯩ ꯍꯧꯗꯣꯏꯁꯦ ꯑꯩꯗꯤ ꯈꯪꯉꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯊꯪ ꯃꯨꯟꯅ ꯈꯪꯉꯤ ꯅꯣꯏ ꯃꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯤꯂꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯕ ꯎꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯣꯛꯕꯤ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯁꯦ ꯇꯨꯝꯗꯔꯤ ꯑꯉꯥꯡ ꯁꯥꯊꯤꯗꯨꯗꯤ ꯋꯥꯠꯂꯤꯌꯦ ꯃꯥ ꯉꯥꯛꯇꯪ ꯂꯩꯔ ꯇꯨꯝꯃꯅꯤ ꯀꯕꯤ ꯌꯨꯄꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯗꯤ ꯅꯣꯏ ꯆꯦ ꯔꯕꯤꯇꯥ ꯐꯨꯜꯋꯥꯁ ꯇꯧꯈꯤꯕꯅꯤ ꯀꯃꯦꯟ ꯄꯤꯈꯤꯕꯅꯤ ꯌꯦꯡꯉꯣ ꯀꯃꯦꯟ ꯄꯤꯗꯦ ꯍꯥꯏꯗꯤ ꯑꯩ ꯀꯃꯦꯟ ꯂꯧꯊꯣꯛꯇꯣꯏꯕ ꯈꯪꯉꯨ ꯅꯪꯉꯣꯟꯗ ꯌꯨꯄꯥꯏꯅ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯍꯣꯏꯃ ꯅꯪ ꯌꯨꯄꯥꯔꯣ ꯃꯣꯏ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤꯅ ꯑꯣ ꯑꯆꯥ ꯑꯆꯥ ꯑꯩꯅ ꯀꯧꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯀꯧꯕ ꯀꯅꯥꯝ ꯀꯧꯍꯜꯂꯣꯏ ꯕꯤꯝꯇꯥ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯀꯅꯥꯝ ꯀꯧꯍꯜꯂꯣꯏ ꯑꯣ ꯑꯩꯒꯤ ꯃꯃꯣ ꯅꯥꯎꯔꯦꯝ ꯔꯇꯟꯇꯅ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯃꯃꯣ ꯀꯧꯍꯜꯂꯣꯏ ꯑꯣ ꯅꯉꯣꯟꯗ ꯌꯨꯄꯥ ꯀꯧꯔꯤꯗꯣ ꯐꯩꯌꯦ ꯑꯗꯨꯗꯤ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯃꯥꯏ ꯀꯧꯕꯤ ꯗꯣꯂꯨꯒ ꯗꯣꯂꯨꯒ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒ ꯁꯪꯒꯤꯒ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯀꯧꯕꯅꯤ ꯅꯪꯅ ꯌꯨꯄꯥ ꯀꯧꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯕꯨꯗꯤ ꯍꯥꯠꯀꯦ ꯍꯧꯖꯤꯛꯃꯛ ꯍꯥ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪ ꯀꯧꯕ ꯑꯣꯏꯗꯤ ꯍꯧꯖꯤꯛꯃꯛ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯀꯥꯏꯗꯩ ꯑꯩꯉꯣꯟꯗ ꯌꯨꯄꯥ ꯀꯧꯗꯣꯏꯅꯣ ꯍꯥ ꯑꯩ ꯍꯅꯨꯕꯔ ꯍꯅꯨꯕꯔ ꯐꯥꯔꯝ ꯌꯨꯄꯥ ꯀꯧꯗꯣꯏꯗꯣ ꯀꯕꯤ ꯌꯨꯄꯥ ꯎꯝ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯀꯥꯏꯅ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯂꯩꯁꯦ ꯀꯃꯦꯟ ꯏꯕ ꯇꯟꯕꯒ ꯇꯨꯝꯃꯒꯦ ꯆꯦ ꯔꯕꯤꯇꯥ ꯀꯃꯦꯟ ꯂꯦꯛ ꯃꯤ ꯑꯃꯒ ꯂꯩꯅꯣ ꯎꯝ ꯌꯨꯄꯥ ꯀꯧꯕ ꯃꯤꯗꯤ ꯁꯤꯔꯦꯅ ꯑꯩ ꯃꯈꯨꯠꯇ ꯀꯩꯅꯣꯅꯦ ꯕꯦꯝꯆꯥꯗꯣ ꯑꯥ ꯕꯦꯝꯇꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯣ
ꯑꯥ ꯏꯁꯨ ꯅꯨꯄꯤ ꯀꯧꯔꯒ ꯚꯤꯗꯤꯑꯣ ꯀꯥꯞꯇꯣꯏꯅꯦꯕ ꯑꯩ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯣꯏ ꯊꯨꯡꯅꯕ ꯂꯩ ꯈꯪꯕ ꯎꯝ ꯇꯥꯕ ꯑꯩ ꯆꯠꯈꯤꯗꯕ ꯇꯁꯦꯡꯅ ꯏꯁꯨ ꯅꯨꯄꯤ ꯂꯥꯛꯑꯅꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯁꯇꯨꯗꯤꯑꯣ ꯍꯥꯏꯗꯣ ꯎꯝ ꯃꯣꯏꯒꯤ ꯃꯅꯤꯔ ꯀꯩꯅꯣꯝ ꯊꯣꯛꯏꯑꯕ ꯈꯪꯉꯕ ꯎꯝ ꯀꯣꯏꯕꯒ ꯂꯥꯛꯑꯕ ꯁꯤ ꯑꯩꯅ ꯏꯁꯨ ꯅꯨꯄꯤ ꯀꯞꯁꯤ ꯂꯥꯎ ꯍꯥꯏꯗꯣꯏꯅꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯑꯩ ꯀꯅꯥꯃꯇ ꯀꯔꯤ ꯍꯥꯏ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯁꯨ ꯆꯥꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯇꯜꯂꯦ ꯑꯗꯨꯒꯤꯅꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯌꯨꯇꯨꯕꯇ ꯂꯥꯛꯏꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯂꯥꯛꯏꯅꯦ ꯑꯩꯉꯣꯟꯗ ꯀꯅꯥꯃꯨꯛ ꯀꯥꯟꯅ ꯇꯧꯔꯁꯨ ꯑꯩ ꯄꯥꯝꯖꯗꯦ ꯃꯥꯅꯤ ꯆꯨꯝꯃꯦ ꯉꯁꯤ ꯑꯩꯅ ꯌꯨꯇꯨꯕ ꯄꯥꯏꯔꯤꯁꯦ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯄꯥꯏꯗꯦ ꯑꯩ ꯌꯨꯇꯨꯕ ꯄꯥꯏꯁꯦ ꯑꯩ ꯉꯁꯤ ꯆꯥꯎꯕꯩꯗꯃꯛꯇ ꯌꯨꯇꯨꯕ ꯄꯥꯏꯔꯦ ꯉꯁꯤ ꯑꯩ ꯀꯔꯤ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯌꯨꯇꯨꯕ ꯄꯥꯏꯔꯤꯅꯤ ꯌꯨꯇꯨꯕ ꯃꯤ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕꯅꯦ ꯍꯥꯏꯗꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯉꯗꯤ ꯌꯨꯇꯨꯕꯇ ꯃꯌꯥꯝ ꯂꯩꯅ ꯑꯩ ꯇꯥꯏꯝ ꯄꯥꯁꯀꯤꯗꯃꯛꯇ ꯌꯨꯇꯨꯕ ꯇꯧꯕꯅꯦ ꯊꯕꯛ ꯁꯨꯔꯒꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯐꯝꯗ ꯑꯗꯨꯝ ꯂꯩꯇꯅꯦ ꯎꯝ ꯇꯥꯏꯝꯄꯥꯁ ꯇꯧꯕ ꯌꯨꯇꯨꯕꯔ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯤꯜꯂꯥꯏ ꯊꯥꯡꯉꯛꯄꯒ ꯅꯨꯡꯉꯥꯏꯕꯅꯦꯕ ꯋꯥꯈꯜ ꯚ꯭ꯌꯨꯗꯨ ꯂꯥꯛꯑꯦꯅ ꯍꯔꯥꯎꯋꯦꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯛꯀꯅꯨ ꯑꯩ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯄꯥꯝꯗꯦ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯇꯥꯏꯝ ꯄꯥꯁ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯄꯨꯔꯥ ꯂꯥꯛꯑꯕꯅꯦ ꯑꯩꯗꯤ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯩ ꯇꯥꯏꯝ ꯄꯥꯁ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯈꯪꯕ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯆꯠꯄ ꯈꯣꯠꯄ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯈꯪꯉꯕ ꯑꯩ ꯑꯩꯅ ꯁꯥꯏꯀꯦꯜ ꯂꯩꯒꯦ ꯁꯥꯏꯀꯦꯜ ꯂꯩꯔꯤꯁꯦ ꯁꯥꯏꯀꯦꯜ ꯂꯩ ꯃꯇꯨꯡꯗ ꯑꯩ ꯕ꯭ꯂꯣꯛ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯑꯩ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯄꯥꯝꯖꯔꯛꯄ ꯇ꯭ꯔꯤꯞꯅꯦꯕ ꯃꯃꯥꯅ ꯊꯥꯗꯣꯏ ꯋꯥꯅꯤ ꯃꯃꯥꯡꯗ ꯑꯩ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯃꯥꯅ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯤꯕ ꯁꯥꯏꯀꯜꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯨꯟꯊ꯭ꯔꯥ ꯍꯥꯏꯁꯦ ꯃꯃꯥꯅ ꯊꯥꯗꯕꯩ ꯑꯩꯅꯅꯦ ꯐꯖꯅ ꯊꯝꯃꯤꯕ ꯑꯩꯅ ꯃꯃꯥꯅ ꯐꯖꯅ ꯊꯝꯕ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯤꯅꯤ ꯍꯟꯗꯛꯀꯤ ꯃꯣꯈꯥ ꯐꯪꯉꯕꯗꯨ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔ ꯃꯇꯨꯡꯗ ꯑꯩ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯕꯦꯅꯔ ꯑꯩ ꯍꯧꯖꯤꯛ ꯕꯦꯅꯔ ꯁꯦꯝꯗꯣꯔꯦꯕ ꯑꯩꯒꯤ ꯕꯦꯅꯔ ꯑꯩ ꯍꯥꯟꯅ ꯃꯃꯥꯅ ꯌꯥꯗꯕꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯥꯏꯀꯜ ꯇ꯭ꯔꯤꯞ ꯑꯩꯅ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ ꯀꯨꯟꯊ꯭ꯔꯥꯐꯥꯎ ꯁꯥꯏꯀꯜ ꯇ꯭ꯔꯤꯞ ꯑꯩ ꯆꯠꯇꯣꯏꯑꯕ ꯈꯪꯕ ꯃꯃꯥꯅ ꯀꯤꯂꯣꯃꯤꯇꯔ ꯀꯨꯟ ꯊꯧꯕꯗ ꯀꯌꯥꯝ ꯉꯥꯡꯉꯤ ꯈꯪꯕ ꯑꯗꯨꯅꯅꯦ ꯑꯩ ꯃꯃꯥꯡꯗ ꯁꯥꯏꯀꯜ ꯀꯤꯂꯣꯃꯤꯇꯔ 10 ꯊꯧꯔꯨꯕ ꯌꯨꯝ ꯍꯜꯂꯛꯄ ꯃꯃꯥꯅ ꯀꯌꯥꯝ ꯊꯤ ꯉꯥꯡꯗꯅꯣ ꯑꯩ ꯁꯥꯏꯀꯜ ꯀꯤꯂꯣꯃꯤꯇꯔ 10 ꯑꯩ ꯊꯧꯕ ꯀꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯊꯧꯕ ꯍꯧꯗ꯭ꯔꯣꯃꯤ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯑꯩꯗꯤ ꯀꯔꯤꯝ ꯄꯥꯝꯗꯦ ꯇꯥꯏꯝ ꯄꯥꯁ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯝꯃꯤ ꯀꯅꯥꯃꯨꯛ ꯀꯔꯤ ꯍꯥꯏ ꯁꯄꯣꯔꯠ ꯃꯊꯧ ꯇꯥꯗꯦ ꯀꯅꯥꯝ ꯁꯄꯣꯔꯠ ꯇꯧꯔꯛꯀꯅꯨ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯂꯩꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩ ꯍꯧꯖꯤꯛꯅꯦ ꯆꯠꯇꯣꯏꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯆꯠꯇꯣꯏꯅꯦꯕ ꯍꯛꯆꯥꯡꯒꯤꯁꯨ ꯑꯩ ꯆꯠꯇꯣꯏꯅꯦꯕ ꯈꯪꯕ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯆꯠꯇꯣꯏꯅꯤ ꯀꯤꯂꯣꯃꯤꯇꯔ 10 15 ꯑꯩ ꯆꯠꯇꯣꯏꯅꯦꯕ ꯍꯞꯇꯥ ꯑꯃꯨꯛꯇꯪ ꯌꯥꯝ ꯅꯠꯇꯦ ꯊꯣꯛꯄꯗ ꯌꯨꯇꯨꯕꯔ ꯃꯤ ꯐꯪꯅꯔꯗꯤ ꯐꯪꯅꯔꯦ ꯐꯪꯅꯗ꯭ꯔꯒ ꯐꯪꯅꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯅꯦ ꯇꯣꯏꯁꯦ ꯊꯪꯅꯕ ꯊꯣꯛꯄꯗ ꯇꯥꯏꯃꯤꯡ ꯆꯥꯔꯗꯤ ꯌꯨꯇꯨꯕꯔ ꯃꯤ ꯐꯪꯅꯔꯅꯤꯡꯕꯗꯗꯤ ꯁꯨꯡꯐꯪ ꯐꯪꯅꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯅꯟꯗꯤ ꯑꯣꯏ ꯗꯤꯕꯥ ꯐꯪꯒꯗꯣꯏꯁꯦ ꯁꯥꯏꯀꯜ ꯑꯩ ꯆꯠꯇꯣꯏꯃꯤꯁꯦ ꯅꯁꯥꯏ ꯊꯕꯛꯇꯣ ꯅꯪꯒꯤ ꯅꯁꯥꯏ ꯊꯕꯛ ꯅꯁꯥ ꯇꯧ ꯀꯅꯥꯃꯨꯛ ꯃꯋꯥ ꯂꯧꯅꯨ ꯂꯣꯏꯔꯦ ꯅꯣꯡꯃꯗꯤ ꯀꯗꯥꯏ ꯀꯩꯅꯣ ꯐꯥꯎꯔꯛꯀꯅꯤꯗꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯇꯩ ꯀꯔꯤꯝ ꯈꯟꯒꯅꯣ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯗ ꯀꯥꯏꯗ ꯆꯠꯅꯤꯡ ꯈꯜꯂ ꯃꯦꯟ ꯃꯔꯨ ꯑꯩꯗꯤ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧ ꯑꯩꯈꯣꯏ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯂꯩꯀꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯅꯪꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯐꯖꯔꯦ ꯑꯗꯨ ꯇꯧꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯐꯖꯕꯗꯒꯤ ꯆꯠꯇꯣꯏ ꯅꯠꯇꯦ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯤꯁꯤ ꯃꯌꯥꯝꯅ ꯀꯅꯥ ꯇꯥꯔꯤꯅꯣꯁꯨ ꯈꯪꯉꯦ ꯑꯗꯨꯗꯣ ꯑꯩ ꯇꯜꯂꯦ ꯉꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯇꯜꯂꯦ ꯑꯩ ꯐꯖꯅ ꯇꯜꯂꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯤꯅ ꯑꯃꯃꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯃꯃꯝꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗꯧꯕꯩ ꯆꯪꯉꯤꯅꯣ ꯅꯪ ꯑꯣꯏꯗ ꯄꯥꯠꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯩꯗꯗꯤ ꯃꯤ ꯈꯥꯏꯕ ꯑꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯑꯩ ꯍꯧꯖꯤꯛꯅ ꯈꯪꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯤ ꯑꯃ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯈꯪꯉꯕ ꯑꯩꯅ ꯆꯠꯄ ꯇꯟꯕ ꯗꯤꯅꯥ ꯑꯃꯁꯨ ꯂꯩ ꯇꯨꯝꯕꯒꯤ ꯃꯇꯝ ꯐꯪꯉꯣꯏ ꯑꯃꯔꯣꯝ ꯀꯜꯂꯤꯕ ꯑꯩꯅ
ꯃꯤꯅꯦ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯃꯤꯔꯣꯟꯕꯤ ꯆꯥꯛ ꯄꯤꯖꯕꯩ ꯆꯠꯄꯩꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯩ ꯍꯥꯏꯕ ꯔꯣꯝꯗ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯕ꯭ꯂꯣꯒꯔꯅꯤ ꯅꯪ ꯕ꯭ꯂꯣꯒꯔ ꯅꯪ ꯆꯠꯂꯒ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩ ꯑꯗꯨꯝ ꯆꯠꯇꯣꯏꯗꯣ ꯈꯪꯕ ꯗꯤꯟꯅꯥ ꯑꯃ ꯂꯩꯔꯛꯀꯅꯤ ꯄꯨꯡ ꯇꯔꯥꯗꯩ ꯆꯠꯂꯁꯨ ꯅꯨꯡꯗꯥꯡ ꯄꯨꯡ 3 ꯍꯜꯂꯛꯇꯣꯏꯕ ꯑꯩ ꯇꯨꯝꯕꯩ ꯃꯇꯝꯗꯣ ꯏꯀꯥꯏ ꯀꯥꯏꯅꯗꯣꯔꯦ ꯄꯨꯡ 3 ꯋꯥꯔꯝꯅꯤ ꯆꯠꯄꯁꯨ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗ ꯎꯏꯅꯦꯕ ꯉꯝꯃꯗꯣꯏ ꯉꯝꯒꯅꯦꯕ ꯇꯨꯝꯃꯁꯨ ꯇꯨꯝꯃꯒ ꯎꯪꯉꯅꯤ ꯑꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ 4ꯗ ꯇꯨꯝꯃꯗꯤ ꯄꯨꯡ 6 ꯍꯧꯒꯠꯂꯛꯀꯅꯦꯕ ꯑꯩ ꯇꯨꯝꯃꯤꯗꯣ ꯑꯩ ꯆꯠꯁꯦ ꯍꯥꯏꯅ ꯈꯜꯂꯤꯃꯤ ꯐꯤꯖꯦꯠ ꯐꯖꯕ ꯁꯦꯠ ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯥꯟꯅꯔꯣꯏ ꯐꯤꯖꯦꯠ ꯐꯖꯕ ꯁꯦꯠ ꯇꯥꯕ ꯕ꯭ꯂꯣꯒꯔꯅꯤꯅ ꯃꯤ ꯃꯈꯩ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯅꯤ ꯆꯠꯇꯣꯏꯗꯣ ꯑꯗꯨꯅ ꯈꯔ ꯂꯦꯝꯗ ꯌꯥꯗꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯕ꯭ꯂꯣꯒꯤꯡ ꯀꯥꯞꯄꯗ ꯑꯗꯨꯒꯤ ꯑꯩ ꯆꯠꯁꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯎꯝ ꯃꯣꯏꯒꯤ ꯄꯤꯖꯗꯣꯏꯕ ꯃꯣꯏꯒꯤ ꯃꯅꯦꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯗꯩꯑꯦꯕ ꯈꯪꯕ ꯎꯝ ꯆꯠꯁꯤ ꯍꯥꯏꯕ ꯕ꯭ꯂꯣꯒꯤꯡ ꯆꯠꯁꯤ ꯍꯥꯏꯕ ꯎꯝ ꯕ꯭ꯂꯣꯒꯤꯡ ꯅꯪ ꯄꯨꯔꯥ ꯐꯖꯅ ꯀꯥꯞꯉꯨꯗꯥꯏ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯔꯥꯡꯒꯤꯗꯒ ꯉꯝꯒꯅꯦꯗꯤ ꯅꯪ ꯁꯤ ꯂꯥꯛꯑꯣꯏ ꯑꯩ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯃꯛ ꯄ꯭ꯂꯥꯟ ꯁꯤꯟꯕꯤꯒꯦ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯌꯥꯝ ꯈꯪꯗꯦꯗ ꯌꯥꯝ ꯈꯪꯗꯦ ꯀꯨꯝꯕꯦ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅ ꯀꯨꯝꯕꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯁꯇꯥꯞ ꯀꯨꯝꯄꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯦ ꯍꯥꯏꯖꯟꯕ ꯐꯣꯟ ꯄꯦ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯍꯥꯏꯅ ꯀꯨꯝꯕꯦ ꯖꯤꯄꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯇꯥꯗꯔꯣ ꯈꯪꯉꯦꯕ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯋꯥꯔꯗꯄꯨꯗꯤ ꯈꯔ ꯈꯪꯉꯦꯕ ꯑꯗꯨꯏꯁꯨ ꯉꯥꯡꯕ ꯃꯣꯏ ꯉꯥꯡꯕ ꯉꯝꯗꯦꯕ ꯈꯔ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯣꯏ ꯃꯔꯣꯟꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯃꯣꯏ ꯃꯔꯣꯟꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯔꯣꯟꯗꯣ ꯂꯣꯏ ꯈꯪꯉꯤ ꯕꯦꯡꯒꯣꯂꯤꯒ ꯃꯤꯛꯁ ꯇꯧꯔ ꯉꯥꯡꯉꯤ ꯃꯔꯣꯟꯗꯣ ꯂꯣꯏ ꯈꯪꯉꯤ ꯑꯁꯥꯃꯤꯁꯇꯩꯅꯅꯦ ꯑꯩ ꯈꯔ ꯍꯩꯁꯤꯅꯦ ꯀꯥꯎꯈ꯭ꯔꯅꯤꯅ ꯑꯁꯥꯃꯤꯁꯀꯤ ꯃꯤ ꯐꯪꯉꯕꯗꯩ ꯑꯩ ꯑꯗꯨꯝ ꯉꯥꯡꯕ ꯍꯧꯕꯅꯦꯕ ꯑꯩ ꯈꯤꯇꯪ ꯈꯪꯉꯤꯗꯣ ꯀꯥꯎꯕꯗ ꯚꯦꯂꯨ ꯂꯩꯇꯦꯅ ꯇꯝꯃꯛꯄꯒꯤ ꯑꯗꯨꯅ ꯚꯦꯂꯨ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯑꯁꯥꯃꯤꯁꯀꯤ ꯃꯤ ꯐꯪꯅꯕ ꯑꯁꯥꯃꯤꯁ ꯉꯥꯡꯉꯕꯩ ꯍꯥꯟꯅ ꯒꯨꯍꯥꯇꯤ ꯆꯍꯤ 1.5 ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯝ ꯍꯩꯗꯤ ꯍꯩꯔꯕ ꯈꯔ ꯑꯃ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯑꯗꯨꯗꯩ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟ ꯂꯣꯏ ꯈꯪꯉꯦ ꯕꯦꯡꯒꯣꯂꯤꯗꯤ ꯑꯩ ꯕꯦꯡꯒꯣꯂꯤ ꯈꯪꯕ ꯈꯔ ꯋꯥꯠꯂꯤ ꯕꯒꯥꯅꯤ ꯃꯔꯣꯟ ꯂꯣꯏ ꯈꯪꯉꯦ ꯑꯩ ꯈꯪꯕ ꯋꯥꯠꯂꯤ ꯕꯦꯡꯒꯣꯂꯤ ꯈꯪꯕ ꯋꯥꯠꯂꯤ ꯕꯦꯡꯒꯣꯂꯤ ꯈꯪꯗ꯭ꯔꯣ ꯈꯪꯉꯦꯕ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯈꯪꯒꯅꯦꯕ ꯉꯥꯡꯕꯗ ꯑꯩ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯈꯪꯉꯦꯕ ꯌꯥꯝ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯦꯕ ꯂꯣꯏ ꯈꯪꯉꯦꯕ ꯉꯥꯡꯕꯗ ꯋꯥꯕꯗꯣ ꯍꯤꯟꯗꯤꯒ ꯑꯅꯝꯕ ꯆꯜꯂꯦꯕ ꯑꯩ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯁꯥꯎꯠꯀꯤ ꯃꯔꯣꯟ ꯈꯔ ꯉꯪꯉꯣ ꯍꯥꯏꯗꯨꯗꯤ ꯑꯩ ꯁꯥꯎꯠꯀꯤ ꯃꯔꯣꯟꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯛꯀꯅꯤ ꯈꯔ ꯑꯃ ꯁꯥꯎꯠꯀꯤ ꯃꯔꯣꯟ ꯖꯤꯔꯣ ꯃꯤ ꯂꯩꯔꯦꯅꯦ 01 ꯇꯧꯔ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯀꯅꯤ 1 ꯂꯥꯛꯀꯅꯤ ꯌꯦꯡꯉꯣ Coming to the life of pora ꯀꯅꯥꯝꯕꯨ ꯂꯩꯇꯦ ꯁꯥꯎꯠꯀꯤ ꯃꯔꯣꯟꯗꯤ ꯑꯩꯒꯤꯗꯤ ꯈꯪꯕ꯭ꯔꯥ ꯑꯣꯖꯥꯁꯦ ꯑꯧ ꯁꯥꯎꯠꯀꯤ ꯇꯥꯃꯤꯜꯅꯥꯗꯨꯒꯤ ꯃꯔꯣꯟꯗꯤ ꯑꯩꯅ ꯈꯔ ꯈꯪꯉꯤ ꯈꯪꯉꯕ ꯎꯝ ꯌꯥꯝꯅ ꯈꯪꯗ꯭ꯔꯁꯨ ꯑꯗꯨꯒ ꯇꯦꯂꯨꯒꯨꯗꯤ ꯈꯪꯗꯦꯍꯦ ꯀꯅꯥꯝꯕꯨ ꯂꯩꯇꯦꯍꯦ ꯀꯅꯥꯝ ꯂꯩꯇꯦ ꯑꯦꯀꯨꯅꯥꯏꯌꯣ ꯃꯅꯨ ꯂꯥꯛꯏꯕꯣ ꯁꯂꯥꯏꯕꯣ ꯑꯩ ꯀꯦꯜꯕꯤꯟ ꯅꯍꯥꯟ ꯇꯅꯨ ꯂꯥꯛꯑꯦ ꯂꯣꯏ ꯂꯥꯛꯑꯝꯃꯤ ꯄꯨꯡ 2ꯐꯥꯎꯒ ꯂꯩꯔꯝꯃꯤ ꯇꯅꯨ ꯉꯁꯤ ꯂꯥꯛꯑꯣꯏ ꯃꯆꯥꯅꯨꯄꯥ ꯕꯥꯔꯗꯦꯒꯤ ꯁꯤꯜ ꯂꯥꯡ ꯕꯥꯔꯗꯦꯒꯤ ꯂꯣꯏꯔꯛꯄꯩ ꯃꯥ ꯋꯥꯔꯝꯃꯅꯤ ꯇꯅꯨ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯕꯥꯔꯗꯦꯅꯦꯕ ꯈꯪꯉꯕꯣ ꯗꯥ ꯍꯥꯏꯁꯦ ꯑꯥ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯣꯏꯔꯥꯡꯊꯦꯝꯁꯨ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯣꯏꯔꯥꯡꯊꯦꯝꯗꯉꯣ ꯁꯨꯕꯤꯅꯤꯉꯣ ꯃꯤꯅ ꯂꯥꯏꯚ ꯊꯥꯕ ꯃꯥꯅ ꯄꯨꯡ 12:30 ꯂꯥꯏꯚ ꯀꯟꯅ ꯊꯥꯒꯠꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯎꯝ
ꯑꯗꯨꯝꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤꯕꯣ ꯏꯅꯥꯎꯅꯨꯄꯤ ꯄꯨꯡ ꯁꯤꯁꯇꯔꯅꯤ ꯄꯨꯡ ꯕꯥꯔꯣꯗꯩꯒ ꯊꯥꯒꯠꯂꯛꯄꯅꯦꯕ ꯄꯨꯡ ꯕꯥꯔꯣ ꯃꯈꯥꯏꯗꯩ ꯃꯥ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯈꯪꯉꯕ ꯎꯝ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃꯒ ꯑꯦꯜꯕꯤ ꯊꯥꯗꯅꯦ ꯑꯩ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯅꯤ ꯍꯥꯏꯗꯣ ꯎꯝ ꯄꯨꯡ ꯑꯍꯨꯝ ꯃꯃꯥꯡꯗ ꯊꯝꯍꯜꯂꯤꯕ ꯑꯩꯉꯣꯟꯗ ꯄꯨꯡ ꯑꯍꯨꯝꯕꯧ ꯎꯝ ꯇꯣꯛꯄ ꯌꯥꯔꯣꯏꯅ ꯕꯦꯔꯥꯅꯤꯉꯣ ꯉꯔꯥꯡ ꯉꯁꯤ ꯁꯃꯨ ꯃꯥꯕꯨ ꯐꯣꯟ ꯇꯧꯔꯛꯄꯔꯣ ꯉꯔꯥꯡ ꯉꯔꯥꯡ ꯐꯣꯟ ꯁꯤ ꯂꯥꯛꯄꯅꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯉꯨꯔꯦ ꯄꯥꯁꯅꯗꯤ ꯍꯥꯏꯔꯛꯑꯒꯦ ꯅꯝꯕꯔ ꯁꯤ ꯋꯥꯔꯤ ꯂꯥꯏꯞꯗ ꯍꯥꯏꯔꯔꯣꯏꯒꯦ ꯎꯝ ꯅꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯩꯑꯣ ꯑꯩ ꯀꯩꯅꯣꯒꯤ ꯃꯤꯔꯣꯟ ꯄꯤꯖꯕꯒꯤ ꯕ꯭ꯂꯣꯛꯇꯣ ꯆꯠꯁꯤꯔ ꯈꯪꯗꯦ ꯃꯇꯝ ꯌꯦꯡꯉꯅꯤ ꯃꯥ ꯑꯗꯨ ꯃꯇꯝꯗ ꯆꯠꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯇꯣꯏꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯅꯪꯒꯤ ꯉꯁꯥꯏ ꯆꯤꯛꯀꯦꯟꯗꯣ ꯀꯗꯥꯏ ꯅꯟꯗꯤꯅ ꯅꯪꯒꯤ ꯊꯝꯕꯗꯨꯗ ꯍꯥꯞꯄꯅꯤ ꯃꯥꯅ ꯑꯦꯜꯕꯤꯗ ꯑꯗꯨ ꯆꯤꯛꯀꯦꯟꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯐꯣꯇꯣ ꯑꯇꯣꯞꯄ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤꯗꯨꯅꯤ ꯉꯔꯥꯡ ꯅꯪꯅ ꯆꯤꯛꯀꯟ ꯆꯥꯕꯗꯣ ꯊꯝꯃꯦ ꯃꯥꯒꯤ ꯊꯝꯒꯅꯦ ꯍꯥꯏꯗꯣ ꯎꯝ ꯐꯖꯅꯁꯨ ꯐ꯭ꯔꯦꯝ ꯇꯥꯅ ꯀꯥꯞꯈꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯎꯝ ꯂꯣꯏꯔꯦꯅ ꯕꯥꯂꯣ ꯆꯤꯛꯀꯦꯟ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄ ꯃꯥꯅ ꯊꯝꯗꯣꯔꯤꯕ ꯖꯥꯏ ꯊꯝꯕꯅꯤ ꯃꯥ ꯉꯔꯥꯡ ꯉꯁꯤꯒꯤꯔꯦ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯊꯝꯃꯒ ꯊꯝꯕꯅꯤ ꯆꯤꯛꯀꯦꯟꯒꯤ ꯑꯩ ꯎꯍꯧꯗꯦ ꯑꯩ ꯆꯪꯍꯧꯗꯦ ꯃꯥꯏ ꯑꯦꯜꯕꯤꯗ ꯎꯝ ꯍꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯁꯛ ꯑꯩꯅ ꯇꯣꯁ ꯊꯥꯜꯂꯒ ꯎꯔꯁꯨ ꯁꯨꯡꯑꯣꯏ ꯎꯗꯕ ꯋꯥꯅꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯝ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕ ꯈꯪꯗꯦ ꯍꯤꯟꯖꯥꯡ ꯁꯨꯡꯎ ꯈꯪꯗꯦ ꯃꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯔꯣ ꯉꯁꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯍꯥꯟ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯝꯕ ꯑꯃ ꯊꯥꯡꯒꯠꯄꯗꯣ ꯑꯃꯝꯕꯗ ꯈꯥꯕꯩꯅ ꯑꯣꯠꯄ ꯚꯤꯗꯤꯑꯣꯗꯣ ꯑꯣ ꯆꯤꯛꯀꯦꯟ ꯊꯣꯡꯕꯩꯔꯣ ꯃꯊꯣꯡ ꯃꯔꯣꯡ ꯅꯥꯏꯗꯦ ꯀꯔꯤꯝ ꯈꯪꯗꯦꯉꯣ ꯆꯤꯛꯀꯦꯟ ꯊꯣꯡꯕꯩ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯃꯝꯕꯗꯣ ꯀꯔꯤꯝ ꯎꯗꯦ ꯈꯥꯕꯩꯒꯗꯣ ꯏꯃꯝꯃꯝ ꯎꯏ ꯍꯥꯏꯁꯤꯅꯤ ꯎꯝ ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯨꯅꯥꯏꯔꯣꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯆꯠꯂꯣꯏ ꯁꯨꯅꯥꯏꯔꯣꯠꯇ ꯀꯅꯥꯅꯣ ꯑꯩꯅ ꯍꯥꯏꯗꯣ ꯍꯌꯦꯡ ꯁꯤꯗ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯑꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯅꯤ ꯄꯟꯕꯗ ꯃꯥ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤꯕ ꯃꯥ ꯈꯪꯉꯝꯕ ꯎꯝ ꯁꯤꯡꯉꯄꯣꯠꯅꯤꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯅꯤ ꯍꯥꯏꯕꯗ ꯃꯥ ꯍꯨꯔꯥꯟ ꯆꯦꯜꯂꯨꯔꯕ ꯎꯝ ꯑꯩꯒꯤ ꯂꯋꯥꯏꯗ ꯊꯦꯠꯄꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯒ ꯊꯝꯗꯣꯏꯅꯤ ꯑꯗꯨ ꯑꯂꯥꯛꯄ ꯃꯤ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯂꯣꯏ ꯎꯗꯣꯏ ꯃꯤꯗꯨꯒꯗꯤ ꯈꯪꯉꯕ ꯎꯝ ꯗꯣꯅꯦꯟꯗꯒꯤ ꯇꯧꯁꯦ ꯈꯪꯕ ꯃꯣꯕꯥꯏꯜ ꯄꯥꯏꯔ ꯆꯠꯄꯁꯦ ꯋꯥꯏ ꯈꯪꯕ ꯃꯤ ꯑꯃ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯣꯕꯥꯏꯜ ꯅꯪꯒꯤ ꯅꯪꯒꯤ ꯄꯥꯏꯔꯛꯄꯁꯦ ꯋꯥꯏꯅꯦ ꯈꯨꯠ ꯅꯪꯒꯤ ꯅꯥꯝꯃ ꯁꯥꯏꯀꯜ ꯃꯣꯕꯥꯏꯜ ꯅꯪꯒꯤ 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 ꯁꯥꯏꯀꯜꯗꯨꯗꯤ ꯐꯖꯔꯦꯍꯦ ꯌꯥꯔꯦ ꯑꯗꯨꯗꯣ ꯊꯥꯏꯉꯣ ꯂꯨꯝꯃꯤꯉꯣ ꯑꯃꯗꯨꯅ ꯄꯥꯏꯔ ꯁꯤꯅ ꯈꯔ ꯊꯥꯏꯉꯣ ꯂꯨꯝꯃꯤꯉꯣ ꯕꯤꯑꯦꯁꯦꯅꯤ ꯅꯠꯇ꯭ꯔꯣ ꯕꯤꯑꯦꯁꯦꯅꯤ ꯐꯩꯉꯣ ꯎꯝ ꯍꯥꯟꯅꯩ ꯁꯥꯏꯀꯜꯗꯣ ꯈꯪꯉꯕ ꯎꯝ ꯊꯥ ꯃꯔꯤꯅꯦ ꯄꯥꯝ ꯌꯥꯎꯗꯕꯤꯗ ꯊꯧꯅꯔꯝꯃꯤꯅ ꯑꯝꯇ ꯈꯜꯂꯨꯅꯦ ꯎꯝ ꯄꯥꯝ ꯁꯨꯡꯍꯥꯟ ꯍꯟꯗꯕꯤꯗ ꯊꯥ ꯃꯔꯤ ꯊꯧꯅꯔꯝꯃꯤ ꯆꯤꯡꯕ ꯋꯥꯕꯅ ꯑꯗꯨꯃꯁꯨꯉꯣ ꯏꯁꯄꯣꯔꯠꯉꯣ ꯈꯣꯏꯗꯦꯉꯣ ꯎꯝ ꯕꯤꯑꯦꯁꯦ ꯍꯧꯅꯕꯤ ꯑꯩꯒꯤ ꯃꯃꯥꯡ ꯁꯥꯏꯀꯜꯗꯣ ꯈꯪꯉꯕ ꯎꯝ ꯑꯩꯅ ꯑꯇꯣꯞꯄ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯕꯥꯏꯅ ꯂꯧꯔꯤ ꯈꯪꯉꯕ ꯃꯥꯅ ꯊꯥ ꯎꯝ ꯑꯩꯅ ꯒꯨꯍꯥꯇꯤꯗ ꯆꯍꯤ ꯑꯃ ꯂꯩꯔꯨꯏꯗꯣ ꯎꯝ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯂꯩꯔꯨꯏꯗꯣ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯃꯥꯅ ꯍꯥꯞꯆꯜꯂꯤ ꯑꯗꯨ ꯁꯥꯏꯀꯜꯗꯨꯒ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯥ ꯗꯦꯕꯗꯨꯇꯔꯣ ꯅꯠꯇꯦꯍꯦ ꯗꯦꯕꯗꯨꯗ ꯈꯇꯪꯒ ꯆꯠꯈꯠꯂꯒ ꯕꯤ ꯇꯨꯗ ꯎꯀꯤꯜꯄꯇꯤ ꯈꯪꯕ꯭ꯔꯥ ꯇꯔꯥ ꯄꯣꯜ ꯂꯝꯕꯤꯗꯔꯣ
ꯃꯦ ꯇꯔꯥꯄꯨꯔꯒꯤ ꯕꯥꯕꯣꯏ ꯄꯣꯏꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯔꯥꯄꯨꯔꯒꯤ ꯕ꯭ꯔꯤꯖ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯀꯗꯣꯝ ꯆꯠꯂꯤꯅꯣ ꯇꯔꯥꯄꯨꯔ ꯆꯠꯇꯦꯍꯦ ꯇꯔꯥꯄꯨꯔꯒ ꯅꯠꯇꯦ ꯀꯔꯝꯕꯅꯣ ꯗꯦꯕꯗꯨ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯁ꯭ꯂꯤꯞ ꯈꯪꯕ꯭ꯔꯥ ꯍꯣꯇꯦꯜ ꯁ꯭ꯂꯤꯞ ꯈꯪꯕ꯭ꯔꯥ ꯍꯣꯇꯦꯜ ꯁ꯭ꯂꯤꯞ ꯈꯪꯕ꯭ꯔꯥ ꯍꯣꯇꯦꯜ ꯁ꯭ꯂꯤꯞꯇꯣ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔꯗꯩ ꯂꯥꯛꯑꯒ ꯇꯔꯥꯄꯨꯔꯗ ꯐꯪꯉꯤꯅ ꯑꯩꯈꯣꯏꯗꯨ ꯅꯠꯇꯦꯕ ꯀꯦꯄꯤꯇꯦꯜ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯅ ꯅꯣꯏ ꯗꯦꯕꯗꯨꯇꯤꯒꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯔꯦ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯨꯔꯣ ꯍꯥꯏꯁꯦ ꯅꯣꯏ ꯌꯨꯝ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯇꯧꯔꯤ ꯃꯐꯝꯗꯣ ꯍꯣꯏ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯦꯇ꯭ꯔꯣ ꯕꯖꯥꯔꯗꯣ ꯅꯠꯇꯦ ꯗꯦꯕꯗꯨꯠꯀꯤ ꯃꯅꯥꯛꯇꯔ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯣꯏꯅꯦ ꯗꯦꯕꯗꯨꯒꯤ ꯃꯅꯥꯛꯇꯅꯤꯅꯦ ꯑꯅꯧꯕ ꯕ꯭ꯔꯤꯖꯇꯨ ꯍꯥꯡꯉꯛꯄ ꯑꯗꯨꯅꯤ ꯇꯔꯥꯄꯨꯔꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯣꯏꯟ ꯅꯣꯏꯒꯤ ꯗꯦꯕꯗꯨꯠ ꯄꯣꯏꯟ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯗꯦꯕꯗꯨꯠ ꯄꯣꯏꯟꯗꯣ ꯑꯗꯨꯒꯤ ꯈꯤꯇꯪꯒ ꯑꯩꯈꯣꯏꯔꯣꯝ ꯑꯁꯣꯝꯗ ꯕꯥꯕꯣꯏ ꯄꯣꯏꯟꯒꯤ ꯃꯔꯛꯇꯣ ꯑꯥ ꯑꯗꯨ ꯃꯔꯛꯇꯨꯒꯅꯤ ꯑꯩ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯤꯍꯦ ꯅꯪꯅ ꯇꯔꯥꯄꯨꯔꯗꯒꯤ ꯆꯠꯂꯒ ꯗꯦꯕꯗꯨꯠꯀꯤ ꯄꯣꯏꯟ ꯐꯪꯉꯒ ꯁꯣꯝꯗ ꯆꯠꯄꯗ ꯈꯪꯉꯦꯍꯦ ꯅꯣꯏꯔꯣꯝꯗꯒꯤ ꯂꯥꯛꯄꯗꯤ ꯇꯔꯥꯄꯨꯔ ꯐꯪꯗꯣꯏꯃꯤꯅꯀꯣ ꯑꯗꯨꯅ ꯇꯔꯥꯄꯨꯔ ꯕ꯭ꯔꯤꯖ ꯐꯪꯕꯗꯣ ꯑꯗꯨꯒ ꯂꯥꯛꯑꯅꯤ ꯗꯦꯕꯗꯨꯠꯒ ꯕꯥꯕꯣꯏ ꯄꯣꯏꯟꯠꯇꯒꯤ ꯃꯔꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯇꯔꯥꯄꯨꯔ ꯂꯥꯜꯂꯒ ꯁꯇꯦꯁꯟ ꯂꯩ ꯅꯠꯇ꯭ꯔꯣ ꯇꯔꯥꯄꯨꯔ ꯂꯥꯜꯂꯒ ꯁꯇꯦꯁꯟ ꯂꯩꯔꯦꯅ ꯁꯇꯦꯁꯟ ꯂꯥꯛꯑꯅꯤ ꯀꯦꯄꯤꯇꯦꯜ ꯂꯥꯛꯑꯅꯤꯅ ꯅꯣꯏꯒꯤ ꯗꯦꯕꯗꯨꯠꯀꯤ ꯗꯦꯕꯗꯨꯠꯇꯩ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯗꯦꯕꯗꯨꯠꯇꯩꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛ ꯌꯥꯔꯦ ꯁꯤꯗꯤ ꯏꯅꯛ ꯅꯛꯑꯦ ꯑꯣ ꯗꯦꯕꯗꯨꯠ ꯃꯅꯥꯛꯇ ꯈꯣꯡꯅ ꯑꯗꯨꯝ ꯚꯤ2 ꯑꯅ ꯆꯥꯎꯅ ꯗꯨꯀꯥꯟ ꯂꯩꯌꯦꯕ ꯃꯅꯥꯛꯇ ꯕ꯭ꯂꯦꯡꯀꯦꯠ ꯗꯨꯀꯥꯟ ꯂꯩꯕꯅꯦ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯗꯨꯒꯅꯦꯕ ꯑꯌꯨꯛꯀꯤ ꯑꯩꯅ ꯐꯪꯒꯗꯣꯏꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏ ꯑꯗꯨꯝ ꯑꯩ ꯐꯪꯉꯒꯅꯤ ꯑꯇꯩ ꯐꯪꯉꯔꯣꯏ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 9 ꯐꯪꯉꯒꯅꯤ ꯇꯔꯥꯄꯨꯔ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯑꯅꯤ ꯂꯩ ꯑꯩꯅ ꯃꯃꯥꯡ ꯂꯥꯁ ꯏꯌꯥꯔꯗ ꯄꯨꯖꯥ ꯂꯥꯛꯄ ꯇꯔꯥꯄꯨꯔꯒꯤ ꯑꯗꯨ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯍꯣꯇꯦꯜꯗꯨꯒ ꯂꯩꯔꯤꯅꯦ ꯑꯩꯅ ꯂꯩꯗꯣ ꯀꯔꯝꯕ ꯍꯣꯇꯦꯜ ꯇꯔꯥꯄꯨꯔ ꯂꯥꯜꯂꯒ ꯈꯔ ꯏꯁꯇꯦꯁꯟꯗꯣ ꯅꯣꯏ ꯇꯔꯥꯄꯨꯔ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩꯕꯅꯤ ꯈꯪꯗꯦ ꯍꯣꯇꯦꯜ ꯌꯥꯝꯃꯟ ꯈꯪꯗꯦ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯗꯣ ꯑꯥ ꯑꯗꯨ ꯂꯥꯜꯂꯒ ꯈꯇꯪ ꯆꯠꯂꯒ ꯑꯣꯏꯔꯣꯝꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯍꯣꯇꯦꯜ ꯑꯅꯤ ꯂꯩꯔꯝꯃꯤꯗꯣ ꯑꯩꯅ ꯁꯤꯟꯖꯔ ꯍꯣꯇꯦꯜ ꯍꯧꯖꯤꯛꯀꯤꯗ ꯂꯩꯕ ꯍꯧꯖꯤꯛꯀꯤꯗ ꯍꯣꯇꯦꯜ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯅꯪ ꯃꯃꯤꯡꯗ ꯍꯥꯏꯗꯤ ꯅꯪ ꯈꯪꯒꯅꯦꯕ ꯑꯗꯨꯝ ꯍꯣꯇꯦꯜ ꯂꯣꯏ ꯂꯩꯔꯝꯅꯦꯕ ꯑꯗꯨꯒ ꯑꯩ ꯍꯣꯇꯦꯜ ꯑꯆꯧꯕ ꯂꯩ ꯍꯣꯇꯦꯜ ꯏꯟ ꯁ꯭ꯂꯤꯞ ꯍꯥꯏꯅ ꯂꯩꯌꯦꯕ ꯎꯝ ꯑꯗꯨꯏ ꯃꯅꯥꯛꯅꯤ ꯑꯗꯨ ꯑꯩ ꯍꯣꯇꯦꯜ ꯂꯩꯁꯤꯅꯦ ꯎꯝ ꯄꯥꯔꯛ ꯈꯪꯕ ꯒꯥꯟꯙꯤ ꯄꯥꯔꯛꯇꯣ ꯈꯪꯕ꯭ꯔꯥ ꯒꯥꯟꯙꯤ ꯄꯥꯔꯛꯇꯣ ꯒꯥꯟꯙꯤ ꯄꯥꯔꯛ ꯑꯗꯨꯗꯨꯒ ꯑꯩꯒ ꯌꯥꯝ ꯂꯥꯞꯅꯗ꯭ꯔꯦ ꯑꯁꯤ ꯂꯩꯁꯤꯗꯤ ꯑꯗꯨꯅꯦꯗꯤ ꯑꯩꯅ ꯇꯔꯥꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯆꯨꯝꯅ ꯆꯠꯇꯣꯏꯔꯅ ꯁꯣꯝꯗ ꯗꯦꯠꯔꯣꯝꯗ ꯍꯥꯏꯗꯣꯏꯔ ꯑꯗꯨ ꯗꯦꯕꯗꯨꯠꯇꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯗꯦꯕꯗꯨꯠꯀ ꯃꯣꯏ ꯒꯥꯔꯤ ꯗꯦꯕꯗꯨꯠ ꯂꯥꯛꯑꯅꯤꯅ ꯑꯥ ꯑꯗꯨꯝ ꯀꯨꯝꯃ ꯂꯥꯛꯑꯣ ꯑꯗꯨꯝ ꯑꯅꯧꯕ ꯚꯤ2 ꯑꯣꯏꯅ ꯍꯪꯉ ꯂꯥꯛꯑꯣ ꯑꯗꯨꯝ ꯃꯣꯏ ꯁꯤꯠꯂꯦ ꯍꯥꯏꯔ ꯇꯥꯛꯀꯅꯤ ꯑꯗꯨꯝ ꯑꯣ ꯚꯤ2ꯒꯤ ꯅꯥꯀꯟꯗ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃ ꯁꯦꯝꯃꯅꯤ ꯍꯣꯇꯦꯜ ꯏꯟ ꯍꯥꯏꯅ ꯂꯩꯕꯒꯤ ꯅꯥꯀꯟꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯥ ꯕꯤꯜꯗꯤꯡ ꯗꯨꯀꯥꯟ ꯁꯦꯀꯨꯔꯤꯇꯤ ꯑꯣꯐꯤꯁ ꯂꯩꯌꯦꯕ ꯅꯥꯀꯟꯗ ꯑꯆꯥ ꯑꯣꯄꯣꯖꯤꯠꯇ ꯑꯃꯨꯛꯀ ꯄꯤ ꯑꯦꯟ ꯕꯤ ꯕꯦꯡ ꯂꯩꯌꯦꯕ ꯎꯝ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯗꯦꯕꯗꯨꯠꯇ ꯂꯥꯛꯑꯝꯃꯦ ꯗꯦꯕꯗꯨꯠꯀ ꯑꯗꯨꯗꯒꯤ ꯇꯔꯥꯄꯨꯔ ꯂꯥꯜꯂꯒ ꯏꯁꯇꯦꯁꯟ ꯂꯥꯜꯂꯒ ꯑꯗꯨꯒ ꯍꯣꯇꯦꯜ ꯂꯩꯔꯒ ꯅꯣꯡꯃ ꯂꯩꯔꯒ ꯀꯣꯏꯔ ꯈꯣꯠꯂꯒ ꯅꯨꯡꯗꯥꯡ ꯀꯣꯏꯔ ꯈꯣꯠꯂꯒ ꯑꯌꯨꯛꯇ ꯍꯜꯂꯤꯅꯦꯕ ꯑꯩ ꯁꯤꯗ ꯃꯃꯥꯡ ꯊꯥꯗ ꯄꯨꯖꯥꯗ ꯁꯤꯗ ꯂꯥꯛꯑꯃꯤꯅꯦ ꯑꯃꯦꯆ꯭ꯔ ꯕꯖꯥꯔ ꯃꯦꯇ꯭ꯔꯣ ꯕꯖꯥꯔ ꯈꯪꯗꯦ ꯃꯦꯇ꯭ꯔꯣ ꯕꯖꯥꯔꯒ ꯀꯩ ꯄꯣꯏꯟ ꯂꯩꯔꯦ ꯑꯗꯩ ꯄꯣꯏꯟ ꯂꯩꯔꯦ ꯑꯗꯅ ꯍꯣꯇꯦꯜ ꯍꯥꯏꯗꯨ ꯂꯩꯔꯦ ꯑꯥꯗꯤ ꯎꯔꯤꯁꯦ ꯀꯩꯅꯣꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯀꯩꯅꯣꯒꯤ ꯗꯦꯕꯗꯨꯠꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯦꯇ꯭ꯔꯣ ꯕꯖꯥꯔ ꯍꯦꯛ ꯃꯅꯥꯛꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯗꯦꯕꯗꯨꯠꯇ ꯗꯦꯕꯗꯨꯠꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯄꯣꯏꯟ ꯍꯦꯛ ꯃꯅꯥꯛꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯥ ꯑꯗꯨꯅꯤ ꯑꯗꯒꯤ ꯂꯥꯏꯠ ꯉꯥꯜꯂꯤꯁꯦ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯉꯥꯜꯂꯤꯁꯦ ꯎꯝ ꯕꯥꯕꯣꯏ ꯄꯣꯏꯟꯠ ꯑꯥ ꯂꯩꯔꯦ ꯎꯝ ꯎꯝ ꯑꯗꯩꯁꯦ ꯕꯥꯕꯣꯏ ꯄꯣꯏꯟꯠꯅꯦꯕ ꯑꯗꯩꯁꯦ ꯎꯝ ꯕꯥꯕꯣꯏ ꯄꯣꯏꯟꯠꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯖꯥꯅꯤꯡꯒꯟꯖꯀꯤ ꯕꯖꯥꯔ ꯐꯥꯎꯐꯝꯅꯦꯕꯁꯦ
ꯎꯝ ꯑꯗꯨ ꯑꯥꯗ ꯄꯤ ꯑꯦꯟ ꯕꯤ ꯑꯥꯗ ꯃꯌꯦꯛ ꯅꯨꯡꯗꯥꯡ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡ ꯑꯗ ꯂꯩꯔꯦꯕ ꯎꯝ ꯑꯣꯄꯣꯖꯤꯠꯇ ꯎꯝ ꯑꯗꯨ ꯑꯅꯥꯃꯤꯀꯥ ꯐꯦꯁꯟ ꯂꯩꯔꯦ ꯎꯝ ꯍꯧꯖꯤꯛ ꯁꯤꯗ ꯆꯄꯜ ꯗꯨꯀꯥꯟ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯗꯨꯀꯥꯟ ꯂꯩꯕꯅꯤꯅꯦ ꯕꯤꯜꯗꯤꯡ ꯈꯤꯇꯪ ꯏꯁꯇꯦꯞ ꯀꯥꯈꯠꯂꯒ ꯁꯤ ꯂꯩ ꯑꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯅꯪꯒꯤ ꯕꯤꯇꯨ ꯍꯥꯏꯔ ꯁꯨꯝ ꯍꯥꯏꯔꯗꯤ ꯁꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅ ꯍꯣꯏ ꯕꯤꯗꯨ ꯑꯅꯧꯕ ꯕꯤꯗꯨ ꯑꯣꯜꯗꯗꯤ ꯑꯁꯣꯝꯗ ꯈꯔꯅꯤ ꯑꯣ ꯑꯗꯨ ꯁꯤꯜꯆꯔ ꯗꯤꯁꯇ꯭ꯔꯤꯕꯨꯇꯔ ꯀꯁꯥꯔ ꯕꯨꯛ ꯗꯤꯁꯇ꯭ꯔꯤꯕꯨꯇꯔꯅ ꯂꯩꯕꯅꯦ ꯃꯃꯥꯡ ꯍꯦꯛ ꯃꯃꯥꯡꯗ ꯎꯝ ꯑꯗꯨꯅꯦ ꯑꯗꯨ ꯑꯥꯗ ꯌꯨꯝ ꯁꯦꯝꯕ ꯂꯩꯔꯨꯝꯁꯨ ꯂꯩ ꯍꯣꯇꯦꯜꯗ ꯑꯥꯗ ꯂꯩꯔꯦ ꯑꯗꯨ ꯗꯦꯕꯗꯨꯠ ꯄꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯆꯠꯈꯠꯂ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨ ꯑꯁꯤꯒꯤ ꯕꯤꯇꯨ ꯑꯅꯧꯕ ꯕꯤꯇꯨꯁꯦ ꯎꯝ ꯂꯩꯔꯤꯕꯁꯦ ꯎꯝ ꯆꯦꯟꯗ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤꯅꯤꯁꯦ ꯗꯦꯕꯗꯨꯗꯩ ꯉꯟꯅ ꯎꯔꯦ ꯑꯗꯨꯝ ꯁꯤ ꯂꯝꯕꯤꯁꯦ ꯑꯩ ꯁꯨꯝ ꯂꯥꯛꯑꯗꯤ ꯈꯪꯒꯅꯦꯕ ꯑꯗꯨꯗꯣ ꯎꯝ ꯊꯤꯔꯒ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤ ꯅꯨꯡꯗꯥꯡꯗ ꯎꯅꯕꯁꯨ ꯌꯥꯅꯤ ꯅꯨꯡꯗꯥꯡꯗꯤ ꯑꯩꯗꯤ ꯏꯊꯟꯇꯗꯤ ꯅꯨꯡꯗꯥꯡꯗꯤ ꯑꯝꯇ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡꯗꯤ ꯐ꯭ꯔꯤꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯦꯔꯤꯌꯥꯗꯩ ꯊꯣꯛꯄ ꯌꯥꯗꯦ ꯅꯨꯡꯗꯥꯡ ꯐ꯭ꯔꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯥꯗ ꯀꯦꯃꯦꯔꯥ ꯄꯥꯜꯂꯤ ꯀꯦꯃꯦꯔꯥ ꯑꯅꯤ ꯄꯥꯜꯂꯤꯅꯤ ꯑꯗꯨ ꯑꯗꯒꯤ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯉꯥꯡꯕꯝꯗꯤ ꯀꯦꯃꯦꯔꯥꯅꯤ ꯂꯩꯔꯤꯁꯦ ꯑꯥꯗ ꯑꯃꯁꯨ ꯂꯩꯔꯦ ꯀꯦꯃꯦꯔꯥ ꯑꯗ ꯑꯗꯁꯨ ꯂꯩ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯔꯦ ꯑꯍꯤꯡ ꯑꯗꯨꯝ ꯒꯥꯔꯤ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯈꯪꯉꯧ ꯌꯦꯉꯣ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯈꯔ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄ ꯌꯦꯡꯉꯨꯁꯦ ꯑꯁꯤꯒꯤ ꯀꯔꯤ ꯕꯤꯜꯗꯤꯡꯁꯦ ꯍꯥ ꯀꯩ ꯕꯤꯜꯗꯤꯡ ꯑꯗꯨꯗꯣ ꯑꯁꯤ ꯕꯤꯜꯗꯤꯡꯁꯦ ꯑꯁꯤ ꯕꯤꯜꯗꯤꯡ ꯃꯅꯥꯛꯇ ꯂꯩꯔꯤꯅꯤ ꯑꯗꯩ ꯕꯤꯜꯗꯤꯡꯁꯦ ꯈꯥꯗꯤꯝꯒ ꯐꯤꯒ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯑꯗꯨ ꯃꯣꯕꯥꯏꯜ ꯗꯨꯀꯥꯟ ꯑꯅꯝꯕ ꯌꯣꯟ ꯁꯤꯗ ꯑꯅꯝꯕ ꯂꯩꯔꯦ ꯑꯗꯨ ꯄꯨꯂꯤꯁ ꯅꯨꯡꯗꯥꯡꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯨꯂꯤꯁ ꯑꯩꯅ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯇꯔꯥꯄꯨꯔ ꯀꯨꯝꯃꯒ ꯑꯗꯨꯗꯒꯤ ꯕꯤꯇꯨ ꯅ꯭ꯌꯨ ꯀꯥꯔꯛꯑꯦ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯔꯛꯑꯅꯤ ꯃꯤꯅ ꯇꯔꯥꯄꯨꯔ ꯀꯨꯝꯃꯀꯥꯟꯗ ꯇꯔꯥꯄꯨꯔ ꯀꯨꯝꯃ ꯅꯈꯣꯡ ꯑꯡꯈꯝ ꯂꯥꯛꯇꯥꯕ ꯅꯪ ꯅꯈꯣꯡ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯂꯥꯛꯇꯥꯕ ꯅꯪ ꯅꯠꯇꯦ ꯑꯗꯨ ꯇꯔꯥꯄꯨꯔ ꯀꯨꯝꯃ ꯁꯨꯝ ꯂꯥꯛꯑꯅꯤꯅ ꯑꯗꯨꯒ ꯑꯗꯨꯏ ꯑꯗꯨꯝ ꯑꯣꯇꯣꯗ ꯗꯦꯕꯗꯨꯒꯤ ꯅꯪ ꯒꯥꯔꯤ ꯇꯣꯡꯉꯣ ꯗꯦꯕꯗꯨ ꯒꯥꯔꯤ ꯇꯣꯡꯉꯣ ꯅꯪ ꯗꯦꯕꯗꯨ ꯒꯥꯔꯤ ꯇꯣꯡꯉꯣ ꯀꯥꯟꯅꯔꯣꯏ ꯅꯣꯏꯗꯣ ꯀꯦꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥ ꯀꯦꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯗꯒꯤ ꯇꯔꯥꯄꯨꯔꯗꯒꯤ ꯇꯔꯥꯄꯨꯔꯗꯩ ꯗꯦꯕꯗꯨꯠꯇ ꯂꯥꯛꯑꯅꯤ ꯗꯦꯕꯗꯨꯠꯇꯒꯤ ꯑꯗꯨ ꯀꯌꯥꯝ ꯆꯪꯒꯦ ꯍꯥꯏꯕ ꯈꯣꯡꯅ ꯑꯗꯨꯝ ꯗꯣꯁ ꯃꯤꯇꯔ ꯑꯗꯨꯗꯤ ꯀꯔꯥꯏ ꯗꯦꯕꯗꯨꯠꯇ ꯂꯥꯛꯑꯒ ꯁꯨꯝ ꯐꯪꯉꯅꯤꯅ ꯑꯗꯨꯗꯤ ꯐꯪꯉꯅꯤ ꯑꯗꯨꯝ ꯎꯝ ꯇꯔꯥꯄꯨꯔ ꯃꯅꯥꯛꯇ ꯇꯔꯥꯄꯨꯔ ꯂꯥꯟꯊꯣꯛꯑꯒ ꯗꯦꯕꯗꯨꯠ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯜꯆꯔꯗꯣ ꯀꯣꯏꯔ ꯈꯣꯠꯂꯒ ꯂꯩꯗ ꯑꯩ ꯑꯆꯧꯕꯗꯣ ꯀꯩꯕ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯄꯣꯠ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜ ꯑꯆꯧꯕ ꯈꯪꯕ꯭ꯔꯥ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜ ꯑꯆꯧꯕꯗꯣ ꯈꯪꯉꯦ ꯁꯤꯜꯗꯒꯤ ꯗꯤ ꯑꯦꯁ ꯑꯦꯐ ꯐꯤꯜꯗꯣ ꯑꯗꯨꯅꯤ ꯑꯗꯨ ꯃꯅꯥꯛꯇꯅꯤ ꯗꯦꯕꯗꯨꯠ ꯂꯩꯔꯤꯁꯦ ꯑꯗꯨ ꯃꯃꯥꯡ ꯑꯗꯨꯝ ꯂꯥꯛꯈꯠꯂꯛꯑꯣ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯅꯥꯀꯥꯟꯗ ꯂꯩꯕ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜ ꯂꯩꯕꯗꯣ ꯑꯆꯧꯕꯗꯣ ꯃꯌꯥꯝꯗꯨꯒ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕꯗꯣ ꯈꯪꯉꯦꯍꯦ ꯑꯩ ꯅꯪ ꯄꯣꯛꯑꯝꯃꯣꯏ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒꯦ ꯈꯪꯉꯦ ꯎꯝ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯆꯧꯕ ꯐꯤꯜ ꯑꯗꯨꯒ ꯑꯥꯔꯃꯤ ꯃꯌꯥꯝꯗꯨꯒ ꯑꯗꯨꯒ ꯁꯥꯟꯅꯕꯅꯤ ꯀꯩꯀꯥ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯥꯡꯗ ꯑꯁꯝ ꯔꯥꯏꯐꯜ ꯃꯌꯥꯝꯕꯨ ꯂꯥꯛꯄꯅꯤ ꯃꯊꯪ ꯃꯊꯪꯗ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜꯗ ꯁꯤꯜꯆꯔꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯌꯥꯝꯗꯣ ꯃꯣꯏꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯃꯇꯥꯡ ꯂꯥꯛꯄꯅꯦꯕ ꯑꯥꯔꯃꯤꯕꯨ ꯂꯥꯛꯄꯅꯦ ꯃꯇꯥꯡ ꯇ꯭ꯔꯦꯅꯤꯡꯗ ꯎꯝ ꯃꯣꯏꯒꯤ ꯆꯦꯟ ꯆꯣꯡꯕꯩ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯂꯩꯇ꯭ꯔꯅꯦ ꯄꯦꯇꯤ ꯆꯦꯟꯕꯒꯤ ꯔꯥꯎꯟ ꯆꯦꯟꯕꯒꯤꯗꯨꯒ ꯂꯥꯛꯄꯅꯦꯕ ꯔꯦꯀꯣꯔꯗ
ꯃꯥꯅꯤ ꯔꯤꯀ꯭ꯋꯏꯠ ꯑꯁꯥꯝ ꯅꯠꯇꯦ ꯑꯃꯅ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟꯗꯨꯅ ꯗꯤ ꯑꯦꯁ ꯑꯦ ꯂꯥꯜꯂꯒ ꯅꯤꯃꯂꯥꯒꯤ ꯐꯤꯜꯗꯣ ꯑꯥ ꯑꯗꯨꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯅꯦ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟ ꯗꯤ ꯑꯦꯁ ꯑꯦ ꯐꯤꯜꯗ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯩ ꯐꯤꯜꯗꯨꯒꯅꯦꯕ ꯎꯝ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟꯗꯨꯅ ꯑꯁꯣꯝꯗꯅꯤ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟꯗꯨꯅ ꯑꯁꯣꯝꯗꯅꯦꯕ ꯒꯅꯤꯃꯤꯂꯥꯒꯤ ꯇꯧꯕꯒꯤ ꯃꯅꯥꯛꯇ ꯐꯤꯜ ꯑꯃ ꯂꯩ ꯑꯗꯨꯒꯅꯦꯕ ꯐꯖꯅ ꯍꯧꯖꯤꯛ ꯐꯖꯅ ꯁꯦꯝꯈꯔꯦ ꯐꯤꯜꯗꯨꯗꯤ ꯅꯣꯏ ꯁꯤꯜꯆꯔꯗ ꯑꯩꯅ ꯅꯣꯏ ꯁꯤꯜꯆꯔꯗ ꯀꯔꯤ ꯈꯪꯉꯤꯅ ꯅꯣꯏꯒꯤ ꯁꯤꯜꯆꯔꯗ ꯀꯗꯥꯏ ꯇꯔꯥꯄꯨꯔ ꯈꯪꯉꯦ ꯗꯦꯕꯗꯨꯠ ꯈꯪꯉꯦ ꯑꯗꯨ ꯗꯦꯕꯗꯨꯠꯇꯒꯤ ꯀꯗꯥꯏ ꯔꯥꯒꯤ ꯈꯥꯔꯤ ꯍꯥꯏꯔ ꯀꯩꯅꯣ ꯑꯥ ꯑꯗꯨ ꯔꯥꯅꯤ ꯈꯥꯏꯗꯤꯗꯒꯤ ꯆꯠꯂꯒ ꯁꯣꯅꯥꯏ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯗꯨ ꯈꯪꯉꯦꯕ ꯎꯝ ꯑꯩꯈꯣꯏꯔꯣꯝ ꯈꯨꯟꯒꯤꯗꯤ ꯈꯪꯉꯝꯃꯣꯏꯅ ꯎꯔꯥꯄꯨꯔ ꯃꯥꯒꯩꯗꯣ ꯈꯪꯉꯝꯃꯣꯏꯅꯦ ꯎꯔꯥꯄꯨꯔ ꯃꯥꯒꯩ ꯂꯝꯕꯤ ꯐꯖꯅ ꯈꯪꯉꯝꯃꯣꯏꯅ ꯎꯗꯥꯔꯕꯣꯟꯁꯨ ꯈꯪꯉꯤ ꯀꯥꯎꯕꯨ ꯀꯥꯎꯔꯝꯃꯅꯤ ꯎꯗꯥꯔꯕꯣꯟꯗ ꯑꯥꯏ ꯇꯤ ꯑꯥꯏ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯣ ꯅꯦꯇꯤꯞ ꯇꯨꯔꯣ ꯃꯥꯁꯤꯟꯄꯨꯔꯗ ꯑꯥꯏ ꯇꯤ ꯑꯥꯏ ꯂꯩꯕꯗꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯇꯔꯥꯄꯨꯔ ꯌꯧꯗ꯭ꯔꯤꯉꯩꯗꯅꯤ ꯑꯗꯨꯗꯤ ꯇꯥꯔꯄꯗ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯁꯤꯡꯕꯨꯔ ꯀꯔꯤ ꯍꯥꯏ ꯑꯥꯏ ꯇꯤ ꯑꯥꯏ ꯂꯩꯕꯗꯣ ꯃꯥꯁꯤꯕꯨꯔꯒꯤ ꯑꯁꯣꯝꯗꯅꯤ ꯑꯥ ꯑꯗꯨ ꯑꯩꯈꯣꯏꯔꯣꯝꯗ ꯅꯦꯇꯤꯞ ꯂꯩ ꯅꯦꯇꯤꯞꯇ ꯇꯝꯃꯤ ꯃꯌꯥꯝ ꯀꯣꯔꯁ ꯇꯝꯃꯤ ꯑꯗꯨꯅꯦ ꯑꯥꯏ ꯇꯤ ꯑꯥꯏꯗ ꯇꯝꯕꯅꯤ ꯀꯣꯔꯁꯇꯨꯒ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯆꯪꯉꯦ ꯐ꯭ꯔꯤ ꯀꯣꯔꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯁꯨ ꯇꯝꯃꯝꯃꯦꯕ ꯑꯥꯏ ꯇꯤ ꯑꯥꯏꯗ ꯁꯤꯜꯆꯔꯗꯨꯒ ꯎꯝ ꯃꯁꯤꯝꯕꯨꯔꯗ ꯈꯪꯉꯤꯅꯦ ꯑꯗꯨꯒ ꯑꯥꯏ ꯇꯤ ꯑꯥꯏꯒꯤ ꯀꯔꯤ ꯂꯩꯇ꯭ꯔꯅꯦ ꯀꯣꯔꯁ ꯁꯦꯟꯇꯔꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯁꯨ ꯇꯝꯃꯝꯃꯤꯕ ꯑꯗꯨꯒ ꯑꯩ ꯈꯪꯉꯤꯕ ꯁꯤꯜꯆꯔꯁꯦ ꯀꯗꯥꯏ ꯀꯣꯏꯔꯦ ꯑꯗꯨꯒ ꯁꯤꯜꯆꯔ ꯃꯅꯨꯡꯗꯨꯗꯤ ꯀꯣꯏꯗ꯭ꯔꯤꯀꯣ ꯁꯤꯗ ꯁꯨꯝ ꯇꯥꯎꯟ ꯀꯣꯏꯔꯦ ꯇꯥꯎꯟꯒꯤ ꯁꯤꯇꯤ ꯂꯣꯏ ꯀꯣꯏꯔꯦ ꯑꯩꯈꯣꯏ ꯀꯣꯏꯔꯝꯈꯤꯔꯣꯏꯅꯦ ꯎꯗꯥꯄꯣꯟ ꯆꯠꯇ꯭ꯔꯤ ꯑꯦꯌꯔꯄꯣꯔꯠ ꯆꯠꯇ꯭ꯔꯤ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯨꯟꯗꯅꯦ ꯎꯔꯥꯄꯣꯟ ꯌꯧꯗ꯭ꯔꯤ ꯉꯩꯗꯅꯦ ꯎꯝ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯨꯝꯐꯝꯗꯣ ꯑꯥ ꯀꯔꯤ ꯉꯥꯡꯉꯤꯅꯣꯅꯦ ꯇꯥꯗꯦ ꯀꯔꯤꯝꯕꯨ ꯍꯥ ꯑꯩꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯥ ꯍꯥꯏꯁꯦ ꯇꯥꯔꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟ ꯀꯨꯝꯐꯝꯗꯣ ꯑꯥ ꯎꯔꯥꯄꯣꯟ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ ꯑꯍꯨꯝ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯟ ꯀꯨꯝꯍꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯅꯦ ꯂꯥꯛꯑꯗꯤ ꯅꯣꯏ ꯎꯗꯥꯄꯣꯟꯒꯗꯨꯒꯩ ꯐꯪꯉꯤꯅꯦ ꯅꯣꯏꯗꯨꯒꯩ ꯎꯔꯥꯄꯣꯟꯅ ꯀꯣꯟꯅꯅꯤ ꯎꯔꯥꯄꯣꯟꯗꯤ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗꯅꯤ ꯃꯁꯤꯝꯄꯨꯔꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯤꯜꯆꯔꯗꯗꯤ ꯃꯅꯨꯡ ꯉꯥꯛꯇꯪ ꯂꯩꯔꯦ ꯑꯗꯨ ꯎꯗꯥꯄꯣꯟꯗꯨꯗꯤ ꯔꯥꯏꯠ ꯁꯥꯏꯠ ꯆꯠꯈ꯭ꯔꯦꯅ ꯎꯔꯥꯄꯣꯟꯗꯗꯤ ꯎꯁꯣꯗꯒꯤ ꯊꯣꯡ ꯑꯆꯧꯕ ꯂꯥꯜꯂꯒ ꯔꯣꯡꯄꯨꯔ ꯂꯥꯜꯂꯒ ꯀꯣꯂꯥꯇꯣꯜ ꯑꯗꯨꯗ ꯃꯣꯇꯥꯄꯨꯔ ꯂꯥꯛꯀꯅꯤ ꯖꯤꯔꯤ ꯕꯥꯏꯄꯥꯁꯇ ꯀꯃꯨꯛ ꯑꯣꯏꯗ ꯍꯥꯏꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯨꯀꯣꯛꯒ ꯐꯪꯉꯤꯗꯨꯗꯤ ꯅꯣꯏꯗꯨꯒꯩ ꯂꯥꯛꯄꯗ ꯇꯨꯀꯣꯗꯤ ꯇꯔꯥꯄꯨꯔ ꯅꯣꯏꯔꯣꯝꯗꯒꯤ ꯇꯔꯥꯄꯨꯔ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒꯩ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯂꯥꯛꯄꯔꯦ ꯇꯨꯀꯣꯗꯤ ꯑꯩꯈꯣꯏ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯣ ꯇꯨꯀꯣꯗꯤ ꯑꯇꯣꯞꯄ ꯁꯥꯏꯠꯇꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏ ꯕꯣꯔꯗꯔꯗꯩꯅꯦꯕ ꯁꯤꯜꯆꯔꯒꯤ ꯎꯝ ꯊꯣꯡꯗꯣ ꯑꯆꯧꯕ ꯊꯣꯡꯗꯣ ꯑꯗꯨ ꯕꯣꯔꯗꯔꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯣ ꯊꯣꯡ ꯋꯥꯡꯂꯥꯟ ꯇꯥꯅꯦꯕ ꯈꯪꯗꯦ ꯅꯣꯏꯗꯣ ꯆꯠꯇ꯭ꯔꯤ ꯑꯩꯈꯣꯏꯔꯣꯝꯅ ꯏꯌꯥꯔꯄꯣꯔꯠ ꯈꯪꯕ ꯅꯪ ꯇꯦꯟ ꯇꯝꯃꯝꯕ꯭ꯔꯣ ꯈꯪꯕ ꯅꯪ ꯈꯪꯉꯦ ꯑꯗꯣꯝꯗꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯅꯪ ꯌꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯜꯂꯨꯗꯤ ꯅꯣꯡꯃ ꯅꯣꯏ ꯏꯌꯥꯔꯄꯣꯔꯠ ꯈꯪꯂꯝꯃꯤ ꯈꯪꯉꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯗꯣꯂꯣꯝꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯀꯨꯝꯍꯧꯗꯣꯔꯤꯅꯤ ꯉꯥꯏꯈꯣ ꯅꯪꯒꯤꯗꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯀꯦ ꯁꯤꯜꯆꯔꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯐꯥꯎ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯀꯦ ꯀꯔꯤ ꯁꯤꯜꯆꯔꯗꯩꯅ ꯑꯩꯈꯣꯏ ꯈꯨꯟꯐꯥꯎ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯀꯦꯕ ꯅꯣꯡꯃ ꯈꯪꯉꯕ ꯇꯔꯥꯄꯨꯔꯗꯩ ꯀꯥꯞꯄꯣ ꯅꯣꯏ ꯃꯁꯤꯝꯕꯨꯔꯒꯤꯗꯨꯗꯩ ꯀꯥꯞꯄꯣ ꯇꯔꯥꯄꯨꯔ ꯑꯩ ꯂꯥꯞꯃꯟꯈꯔꯦ ꯃꯥꯁꯤꯃꯕꯨꯗꯤ ꯀꯥꯞꯄꯣ ꯑꯩꯅꯅꯦ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯩꯅꯦ ꯎꯝ ꯑꯩ ꯀꯥꯄꯛꯀꯦꯕ ꯀꯞꯄꯒ ꯀꯗꯣꯝꯅ ꯍꯥꯏ ꯍꯥꯏꯗꯣ ꯂꯣꯏ ꯍꯥꯄꯛꯀꯅꯦꯕ ꯈꯪꯉꯕ ꯎꯝ ꯑꯗꯨꯒ ꯗꯦꯕꯂꯨꯇꯤꯅꯤꯅ ꯎꯝ ꯑꯗꯨꯒ ꯏꯕꯗꯨꯒ ꯃꯥꯒꯤ ꯁꯤꯝꯕꯣꯜ ꯑꯩ ꯍꯥꯞꯄ ꯏꯔꯛꯀꯅꯦꯕ ꯈꯪꯉꯕ ꯅꯣꯏ ꯗꯦꯕꯗꯨ ꯁꯤꯅꯦꯃꯥꯗꯣ ꯆꯠꯂꯤꯕꯣ ꯅꯪ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯗꯦꯕꯗꯨ ꯁꯤꯅꯦꯃꯥꯗꯣ ꯍꯥ ꯗꯦꯕꯗꯨꯠ ꯁꯤꯅꯦꯃꯥꯗꯣ ꯂꯩꯔꯤꯕꯣ ꯅꯪ ꯂꯣꯏꯈ꯭ꯔꯕꯣ
ꯂꯩꯇ꯭ꯔꯦ ꯑꯗꯨ ꯖꯒꯥꯗꯨ ꯃꯦꯇ꯭ꯔꯣ ꯕꯖꯥꯔꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯣꯒꯔꯦ ꯑꯗꯨꯗꯣ ꯃꯃꯥꯡ ꯑꯩ ꯑꯃꯨꯛꯈꯛ ꯌꯦꯡꯍꯧꯔꯤ ꯑꯗꯨꯒꯗꯤ ꯑꯗꯨꯗ ꯇꯧꯔꯥꯏ ꯏꯁ ꯍꯥꯟꯅ ꯂꯥꯛꯑꯒ ꯑꯗꯨ ꯃꯃꯤꯡ ꯆꯠꯂꯝꯕꯅꯤ ꯑꯗꯨ ꯃꯐꯝꯗꯣ ꯍꯧꯖꯤꯛꯃꯨꯛ ꯐꯤꯂꯝ ꯁꯣ ꯃꯃꯤꯡ ꯆꯠꯂꯤꯅ ꯀꯔꯝꯕ ꯐꯤꯂꯝ ꯀꯔꯥꯏ ꯅꯣꯏꯒꯤ ꯀꯔꯥꯏ ꯀꯩꯅꯣꯗ ꯕꯤꯛ ꯕꯖꯥꯔ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠ ꯃꯅꯥꯛꯀꯤꯗꯣ ꯑ ꯑꯗꯨꯝ ꯃꯃꯤꯡ ꯍꯥꯏ ꯑꯗꯨ ꯐꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯝꯕꯅꯤꯍꯦ ꯑꯗꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗꯣ ꯗꯦꯠꯇꯨꯁꯤ ꯑꯅꯩꯕꯤꯅꯤ ꯅꯪ ꯑꯗꯨ ꯃꯇꯝ ꯄꯤꯔꯝꯒꯅꯤꯍꯦ ꯒꯗꯥꯅ ꯑꯃꯨꯛ ꯄꯤꯌꯦꯕ ꯑꯃꯨꯛꯇꯪꯒꯤ ꯆꯪꯉꯨꯔꯦꯕ ꯑꯗꯨꯁꯨ ꯆꯪꯕꯣꯏ ꯆꯪꯗꯕꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗ ꯀꯔ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯗꯨ ꯁꯤꯅꯦꯃꯥ ꯍꯣꯜꯁꯦ ꯑꯩꯁ ꯗꯦꯗꯨꯗꯤ ꯄꯨꯔꯥ ꯐꯥꯎꯕꯅꯦ ꯑꯗꯨ ꯃꯇꯝꯗ ꯅꯣꯏ ꯁꯤꯜꯆꯔꯗ ꯌꯦꯡꯉꯨꯁꯦ ꯁꯤꯜꯆꯔꯗꯤ ꯑꯩ ꯀꯔꯤꯝ ꯅꯠꯇꯦꯗ ꯄ꯭ꯔꯤꯟꯁ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯊꯛꯄꯩ ꯑꯩꯒꯤ ꯅꯠꯇꯦ ꯅꯪ ꯊꯛꯏꯔꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤ ꯊꯛꯄꯩꯅꯤ ꯏꯍꯥꯡ ꯍꯥꯡꯕꯁꯤꯗꯅꯦ ꯅꯨꯡꯗꯥꯡ ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯅꯣꯏꯅ ꯁꯤꯜꯆꯔꯗ ꯂꯩꯔꯤꯗꯣ ꯑꯗꯨꯒ ꯁꯤꯜꯆꯔꯗ ꯀꯔꯤ ꯗꯦꯕꯗꯨ ꯇꯥꯏ ꯌꯥꯝꯅ ꯐꯥꯎꯕ ꯃꯐꯝꯅꯦ ꯑꯗꯨꯗꯣ ꯃꯥꯅꯤ ꯗꯦꯕꯗꯨ ꯃꯅꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗ ꯑꯐꯥꯎꯕ ꯃꯐꯝꯅꯦꯕ ꯑꯗꯨꯗꯣ ꯄꯥꯛꯋꯦ ꯀꯣꯟꯒꯥꯏꯁꯦ ꯃꯤꯅ ꯐꯖꯅ ꯈꯪꯅꯕ ꯖꯒꯥꯅꯤ ꯗꯥꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯤ ꯑꯦꯁ ꯃꯣꯗꯨ ꯍꯥꯏꯅ ꯃꯔꯛ ꯑꯃ ꯍꯥꯡꯉꯝꯕꯗꯣ ꯀꯅꯥ ꯅꯪ ꯐꯪꯍꯧꯕ꯭ꯔꯥ ꯁꯤ ꯑꯩꯁ ꯃꯗꯨ ꯍꯥꯏꯅ ꯐꯪꯗꯦ ꯅꯪ ꯐꯪꯉꯝꯃꯔꯣꯏ ꯎꯝ ꯁꯤ ꯃꯗꯨ ꯍꯥꯏꯅ ꯃꯥꯅ ꯌꯨꯇꯨꯞ ꯈꯔ ꯇꯧꯔꯝꯃꯒ ꯃꯥ ꯌꯨꯇꯨꯞ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯐꯪꯅꯔꯨꯔꯦ ꯕꯤꯛ ꯕꯖꯥꯔꯗ ꯃꯅꯥꯛꯇ ꯗꯨꯀꯥꯟ ꯐꯝꯃꯤ ꯑꯗꯨꯁꯨ ꯐꯪꯅꯔꯨꯔꯦ ꯅꯣꯡꯃ ꯎꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯦ ꯇꯧꯔꯒ ꯑꯩ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯐꯪꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯅꯣꯏ ꯁꯤꯜꯆꯔꯗ ꯂꯥꯛꯀꯅꯤ ꯐꯖꯅ ꯁꯤꯜꯆꯔ ꯐꯖꯅ ꯀꯣꯏꯒꯅꯤ ꯎꯝ ꯑꯩꯗꯤ ꯁꯤꯜꯆꯔꯁꯦ ꯂꯣꯏ ꯈꯪꯉꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯨ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯕꯦꯡꯒꯣꯜꯒꯤ ꯏꯃꯥꯟꯅꯕ ꯂꯩꯌꯦꯕ ꯎꯝ ꯈꯪꯉꯦꯕ ꯁꯤꯜꯆꯔ ꯃꯔꯝꯗ ꯂꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏꯔꯣꯝ ꯂꯥꯛꯀꯦꯗꯤ ꯑꯃꯨꯛ ꯍꯪꯉꯨ ꯖꯒꯥ ꯑꯩꯈꯣꯏꯔꯣꯝꯒꯤ ꯈꯨꯝꯐꯝꯗꯣ ꯍꯪꯉꯨ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯁꯤꯗ ꯉꯥꯎꯔꯣꯏꯅ ꯅꯣꯏ ꯁꯤꯗ ꯂꯥꯛꯑꯗꯤ ꯑꯩ ꯁꯤꯗ ꯀꯗꯣꯝ ꯆꯠꯂꯤ ꯀꯗꯣꯝ ꯆꯠꯂꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥꯎꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥꯎꯅꯦꯕ ꯀꯩ ꯉꯥꯎꯔꯛꯇꯣꯏꯕ ꯑꯩꯈꯣꯏꯔꯣꯝꯗꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯍꯥꯏꯋꯦꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯆꯨꯝꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯋꯦꯗꯒꯤ ꯆꯨꯝꯅ ꯂꯥꯛꯄ ꯌꯥꯏꯑꯕ ꯎꯝ ꯍꯥꯏꯋꯦꯗꯒꯤ ꯆꯨꯝ ꯂꯥꯛꯑꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯈꯨꯟ ꯐꯪꯒꯅꯦꯕ ꯎꯝ ꯂꯥꯛꯄꯗ ꯑꯩ ꯃꯃꯤꯡ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯈꯪꯕ ꯑꯩ ꯃꯃꯤꯡ ꯄ꯭ꯔꯤꯟꯁꯁꯨ ꯍꯥꯏꯅꯣ ꯈꯨꯃꯟꯁꯨ ꯍꯥꯏꯅꯣ ꯀꯅꯥꯝ ꯈꯪꯉꯣꯏ ꯏꯊꯪ ꯈꯣꯡꯕꯥꯏ ꯑꯗꯨꯝ ꯈꯪꯒꯗꯧꯅꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯗꯨ ꯅꯣꯏ ꯈꯨꯟꯗ ꯂꯥꯛꯑꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪ ꯃꯃꯤꯡ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯒꯦ ꯅꯪ ꯈꯨꯟꯗ ꯊꯤ ꯑꯩ ꯂꯥꯛꯇꯣꯏꯕ ꯃꯃꯤꯡ ꯈꯨꯃꯟꯁꯨ ꯍꯥꯏ ꯄ꯭ꯔꯤꯟꯁꯁꯨ ꯍꯥꯏ ꯈꯪꯉꯣꯏꯅꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯗꯅꯤ ꯈꯪꯗꯣꯏꯕ ꯎꯝ ꯅꯈꯣꯏ ꯅꯍꯥꯟ ꯌꯨꯇꯨꯕꯔ ꯀꯔꯝꯕꯅꯣ ꯍꯪꯉꯛꯀꯅꯤ ꯅꯪ ꯑꯩꯗꯤ ꯌꯨꯇꯨꯕꯔ ꯀꯔꯝꯕꯅꯣ ꯍꯪꯉꯛꯀꯅꯤ ꯑꯩꯗꯤ ꯍꯪꯗꯣꯏꯅꯦ ꯄ꯭ꯔꯤꯟꯁ ꯀꯥꯏ ꯂꯩꯒꯦꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯑꯍꯟꯅ ꯈꯪꯉꯣꯏ ꯍꯥꯏꯕ ꯑꯍꯟ ꯅꯠꯇꯦ ꯅꯍꯥꯗ ꯍꯪꯗꯣꯏꯅꯤ ꯂꯥꯛꯑꯒ ꯑꯩꯅ ꯅꯍꯥꯗꯣ ꯅꯪꯒ ꯊꯦꯡꯅꯔꯒꯅꯤ ꯎꯝ ꯑꯗꯨ ꯗꯨꯀꯥꯟ ꯂꯩꯇꯦ ꯗꯨꯀꯥꯟ ꯂꯩꯔꯒ ꯍꯪꯉꯣꯏꯗꯣꯏ ꯅꯣꯏ ꯈꯨꯟ ꯆꯪꯕ ꯗꯨꯀꯥꯟꯗ ꯃꯐꯝꯗ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯅꯍꯥꯟ ꯐꯝꯃꯣꯏ ꯅꯈꯣꯏ ꯅꯍꯥꯔꯣꯟꯗ ꯑꯩꯈꯣꯏ ꯈꯨꯜꯂꯛ ꯃꯅꯨꯡꯗ ꯗꯨꯀꯥꯟ ꯅꯍꯥꯔꯣꯟ ꯄꯨꯡꯉꯩ ꯗꯨꯀꯥꯟꯗ ꯈꯪꯒꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯅꯍꯥꯔꯣꯟ ꯀꯅꯥꯝ ꯂꯩꯔꯣꯏ ꯅꯪ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯅ ꯈꯪꯉꯤ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯅ ꯈꯪꯉꯤ ꯍꯥꯏꯔꯨꯗꯤꯉꯩ ꯑꯗꯨꯗꯤ ꯅꯪ ꯈꯨꯟꯗ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯅ ꯆꯤꯡꯊꯪ ꯈꯣꯝꯕ ꯑꯥ ꯎꯝ ꯑꯩ ꯃꯃꯤꯡ ꯑꯗꯨꯝꯗꯅꯤ ꯈꯪꯉꯤꯕ ꯎꯝ ꯑꯗꯨ ꯌꯥꯏ ꯌꯨꯇꯨꯕꯔ ꯑꯃ ꯅꯧꯅ ꯑꯃꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯦꯜꯕꯥꯝꯒꯨꯝꯕ ꯅꯤꯄꯥ ꯃꯆꯥꯗꯣ ꯈꯪꯕ꯭ꯔ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅꯦ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯔꯗꯤ ꯈꯪꯉꯅꯤꯗꯅ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯔꯗꯤ ꯃꯥ ꯈꯪꯉꯛꯀꯅꯤ ꯑꯣ ꯍꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯦꯕ ꯎꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯑꯃ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯑꯃ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯑꯃ ꯑꯩꯒꯤ ꯎꯝ ꯑꯩ ꯃꯃꯤꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯇꯣꯉꯥꯟꯅ ꯊꯝꯃꯦꯕ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯑꯩ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯑꯩ ꯃꯃꯤꯡ ꯇꯣꯉꯥꯜꯂꯤ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯅꯪ ꯎꯅꯒꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯨꯗꯉꯦ
ꯑꯌꯨꯛꯇ ꯂꯥꯛꯀ ꯅꯨꯡꯊꯤꯟ ꯂꯥꯛꯑꯣ ꯑꯩꯒ ꯕꯤꯅꯣꯠꯀ ꯂꯥꯛꯑꯒ ꯅꯣꯏ ꯎꯅꯒꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯩ ꯎꯅꯅꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯂꯥꯛꯀꯅꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯑꯌꯨꯛꯇ ꯎꯅꯗ ꯑꯩ ꯇꯨꯝꯕꯩ ꯇꯥꯏꯃꯤꯡꯗ ꯅꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯕ ꯎꯝ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯁꯨ ꯀꯩꯗꯧ ꯇꯨꯝꯅꯤꯡꯉꯥꯏ ꯆꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯅꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯕ ꯑꯩꯗꯤ ꯑꯌꯨꯛꯇ ꯄꯨꯡ 9 ꯃꯥꯄꯜꯗ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯌꯧꯔꯒ ꯗꯨꯅꯤꯌꯥ ꯚꯔ ꯀꯣꯏꯔꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯣ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯩꯒ ꯑꯃꯨꯛ ꯆꯠꯂꯒ ꯉꯁꯥꯏ ꯄꯥꯏꯗ ꯂꯥꯛꯑꯣ ꯑꯌꯨꯛꯇ ꯄꯨꯡ 10 ꯌꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯄꯨꯡ ꯇꯔꯥꯗꯨꯗꯤ ꯑꯩ ꯌꯨꯝ ꯍꯟꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯑꯩ ꯂꯝꯕꯤꯗ ꯐꯪꯅꯅꯤ ꯑꯗꯨꯒ ꯌꯧꯔꯛꯀꯅꯦꯕ ꯄꯨꯡ ꯇꯔꯥ ꯂꯝꯕꯤꯗ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯕ ꯃꯇꯝꯅꯤ ꯌꯨꯝ ꯍꯟꯕ ꯃꯇꯝꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪ ꯉꯥꯏꯔꯝꯃꯨ ꯍꯦꯛ ꯂꯩꯔꯗꯤ ꯅꯪ ꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯩꯁꯦ ꯀꯔꯤ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯗꯤ ꯅꯪ ꯉꯥꯏꯔꯣꯏꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯥꯏꯔꯨ ꯍꯥꯏꯔꯗꯤ ꯉꯥꯏꯅꯤꯅ ꯑꯩꯅ ꯖꯒꯥꯗ ꯑꯩꯅ ꯄꯨꯗꯣꯏꯃꯤꯅ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯂꯝꯕꯤ ꯁꯤꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯈꯨꯟ ꯅꯠꯇꯦ ꯑꯩꯅ ꯁꯤꯜꯂ ꯂꯥꯛꯑꯒ ꯅꯪ ꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯦ ꯉꯥꯏꯅꯤ ꯑꯗꯣ ꯁꯤꯡꯗꯔ ꯁꯤꯡꯗꯔ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩ ꯅꯪ ꯑꯩꯈꯣꯏ ꯈꯨꯟ ꯂꯝꯕꯤ ꯇꯥꯛꯄꯗꯤ ꯑꯩ ꯆꯠꯂꯣꯏꯗ꯭ꯔꯣ ꯗꯥꯏꯔꯦꯛ ꯇꯔꯥꯄꯨꯗꯩꯅ ꯂꯥꯛꯑ ꯈꯨꯝꯗꯣꯏꯅꯦ ꯇꯔꯥꯄꯨꯗꯩ ꯑꯩ ꯀꯥꯈꯠꯂ ꯉꯝꯃꯣꯏ ꯇꯔꯥꯄꯨꯗ ꯅꯪ ꯀꯨꯝꯊꯔꯛꯑꯣ ꯑꯩ ꯆꯦꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯀꯦ ꯇꯔꯥꯄꯨꯗꯩ ꯑꯣꯇꯣꯗ ꯂꯥꯛꯑꯅꯤ ꯑꯣꯇꯣ ꯂꯨꯄꯥ 10 ꯂꯧꯕ꯭ꯔꯥ ꯀꯌꯥꯅꯣ ꯂꯧꯕꯅꯤ ꯑꯗꯨꯒ ꯂꯥꯛꯑꯅꯤ ꯂꯥꯛꯑꯒ ꯗꯦꯕꯇ ꯀꯨꯝꯊꯔ ꯗꯦꯕꯨꯗ ꯌꯧꯔꯦ ꯐꯣꯟ ꯇꯧꯔ ꯑꯩ ꯂꯥꯛꯑꯒꯦ ꯗꯦꯕꯨꯗꯗꯤ ꯑꯩ ꯑꯣꯛ ꯂꯥꯛꯀꯦ ꯗꯦꯕꯨꯇ ꯇꯥꯟꯅ ꯑꯩ ꯀꯥꯈꯠꯂ ꯉꯝꯃꯣꯏ ꯎꯝ ꯒꯥꯔꯤ ꯑꯩꯈꯣꯏꯗꯨꯒꯩꯅ ꯑꯩꯈꯣꯏꯗꯧꯕꯗ ꯂꯨꯄꯥ 30 ꯑꯣꯇꯣꯗ ꯗꯦꯕꯗꯨꯇꯤꯒꯤ ꯄꯣꯏꯟꯗꯣ ꯑꯥ ꯗꯦꯕꯨꯗꯒꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯪꯉꯣꯏ ꯎꯝ ꯊꯣꯡꯈꯣꯡ ꯃꯅꯥꯛꯇ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯍꯧꯅꯤ ꯀꯥꯈꯠꯂꯣ ꯄꯥꯁꯃꯥꯏꯜ ꯍꯥꯏꯔꯦ ꯄꯥꯁꯃꯥꯏꯜ ꯑꯗꯨꯝ ꯍꯥꯏꯔ ꯃꯊꯪꯗ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯩ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯗꯦꯕꯗꯨꯇ ꯂꯥꯛꯑꯒ ꯅꯪ ꯐꯪꯉꯒ ꯅꯪꯒ ꯒꯥꯔꯤ ꯊꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯅꯪ ꯈꯪꯉꯣ ꯑꯩ ꯁꯥꯏꯀꯜ ꯄꯨꯔꯛꯀꯅꯤ ꯁꯥꯏꯀꯜꯗꯨꯒ ꯃꯤ ꯑꯅꯤꯃꯛ ꯇꯣꯡ ꯌꯥꯒꯗ꯭ꯔꯣ ꯀꯩꯅꯣꯒ ꯗꯥ ꯕꯤꯅꯣꯏ ꯌꯥꯎꯔꯗꯤ ꯅꯪ ꯁꯥꯏꯀꯜ ꯌꯥꯈꯠꯂꯣ ꯑꯩꯈꯣꯏꯗ ꯀꯗꯥꯏ ꯀꯨꯝꯗꯣꯏꯅꯣ ꯅꯪ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯇꯨꯃꯤꯟꯅ ꯑꯩꯗꯨ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯔꯝꯒꯅꯤꯅ ꯎꯝ ꯑꯗꯨꯗꯤ ꯑꯩ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯝꯅꯤꯡꯉꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯣꯏꯅ ꯊꯥꯕꯤꯔꯝꯒꯅꯤ ꯎꯝ ꯃꯣꯏꯁꯤ ꯍꯥꯏꯅ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯗꯦꯕꯗꯨꯇ ꯂꯥꯛꯑꯒ ꯗꯦꯕꯗꯨꯇꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯣꯇꯣ ꯇꯣꯡꯉꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯔꯤꯅꯦꯕ ꯗꯦꯕꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯣꯏ ꯑꯩꯈꯣꯏ ꯗꯦꯕꯨꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯪꯗꯦꯕ ꯀꯦꯄꯤꯇꯦꯜ ꯗꯦꯕꯗꯨꯕꯨ ꯂꯥꯛꯑꯅꯤ ꯅꯣꯏ ꯗꯦꯕꯗꯨꯕꯨ ꯂꯥꯛꯑꯅꯤꯅ ꯑꯥ ꯗꯦꯕꯗꯨ ꯂꯥꯛꯑꯕ ꯗꯦꯕꯗꯨꯗꯩ ꯑꯃꯨꯛ ꯈꯣꯡꯅ ꯈꯔ ꯆꯠꯂꯛꯑꯕ ꯎꯝ ꯆꯠꯂꯒ ꯆꯠꯂꯒ ꯊꯣꯡ ꯄꯣꯏꯟꯗꯣ ꯒꯥꯔꯤ ꯀꯥꯏꯗꯩ ꯐꯪꯗꯣꯏꯅꯣ ꯑꯣꯇꯣꯗꯣ ꯀꯥꯏꯗꯩ ꯐꯪꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯔꯣ ꯑꯁ ꯑꯩ ꯍꯥꯏ ꯇꯥꯎꯅꯦ ꯎꯝ ꯗꯦꯕꯗꯨꯗꯒꯤ ꯑꯣꯏꯔꯣꯝꯗ ꯍꯥꯏꯔꯅꯤꯅ ꯎꯝ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯐꯥꯎ ꯆꯠꯂꯅꯤ ꯀꯣꯔꯠ ꯐꯥꯎ ꯆꯠꯂꯅꯤ ꯐꯥꯎꯗꯣꯛꯑꯒ ꯄꯣꯏꯟ ꯂꯩꯔꯕ ꯎꯝ ꯄꯣꯏꯟꯗꯣ ꯂꯩꯕꯗꯨꯒꯤ ꯄꯣꯏꯟꯗꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯥꯗꯣꯏꯕ ꯑꯣꯇꯣ ꯐꯥꯗꯣꯏꯕ ꯑꯋꯥꯕꯅꯤ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯆꯠꯂꯤꯗꯣ ꯑꯩꯅ ꯈꯔ ꯁꯥꯡꯅ ꯆꯠꯂꯤ ꯒꯥꯔꯤ ꯀꯨꯝꯃꯒ ꯑꯩꯅ ꯈꯤꯇꯪ ꯁꯥꯡꯅ ꯆꯠꯂꯤ ꯃꯔꯝꯗꯨꯅꯤ ꯑꯗꯨꯅꯤ ꯇꯧꯔꯤꯗꯣ ꯗꯨꯒꯥꯏꯒꯤ ꯇꯣꯡꯉꯒ ꯒꯥꯔꯤ ꯑꯍꯨꯝ ꯁꯤꯟꯗꯣꯏꯔ ꯍꯥꯏꯁꯦ ꯅꯣꯏ ꯌꯨꯝ ꯆꯠꯄꯗ ꯁꯤꯜꯂꯔꯣꯏ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯀꯥꯔꯣꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯑꯩꯈꯣꯏ ꯀꯥꯔꯣꯡ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯊꯥꯕꯤꯔꯝꯃꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛ ꯇꯣꯡꯗꯣꯏ ꯒꯥꯔꯤ ꯇꯣꯡꯗꯣꯏ ꯃꯥꯏ ꯂꯥꯎ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯁꯤꯕꯗꯤ ꯆꯠꯂꯔꯣꯏꯍꯦ ꯅꯣꯏꯗꯨꯒ ꯅꯪ ꯇꯔꯥꯄꯨꯔꯗꯒꯤ ꯗꯦꯕꯗꯨ ꯂꯥꯛꯑꯅꯤ ꯒꯥꯔꯤ ꯑꯃ ꯗꯦꯕꯗꯨꯗꯒꯤ ꯀꯩꯅꯣꯗꯒꯤ ꯇꯔꯥꯄꯨꯔꯗꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯅꯤꯅꯦ ꯗꯦꯕꯗꯨꯐꯥꯎ ꯎꯝ ꯗꯦꯕꯗꯩ ꯑꯃꯨꯛ ꯒꯥꯔꯤ ꯁꯤꯟꯗꯣꯏꯅꯤ ꯑꯃꯨꯛ ꯒꯥꯔꯤ ꯁꯤꯟꯕꯅ ꯂꯣꯏꯔꯦ ꯑꯅꯤꯔꯛ ꯁꯤꯟꯅꯔꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯀꯥꯔꯣꯡ ꯌꯧꯔꯅꯤ ꯑꯗꯨꯒ ꯎꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯣꯏꯅ ꯀꯣꯏ ꯌꯥꯔꯦ ꯎꯝ ꯀꯅꯥꯅꯣ ꯃꯤ ꯑꯅꯤ ꯂꯩꯌꯦ ꯍꯨꯔꯥꯟꯅꯖꯤꯒꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯔꯤꯒꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯅꯨꯡꯗꯥꯡ ꯖꯦꯅꯤꯡ ꯌꯦꯡꯖꯅꯤ ꯎꯏꯔꯝꯒꯅꯤ ꯎꯝ ꯃꯋꯥ ꯂꯧꯗꯦ
ꯑꯩꯗꯤ ꯁꯤꯗ ꯍꯀꯣꯡ ꯄꯨꯖꯥ ꯂꯥꯛꯑꯒ ꯅꯣꯏꯒꯤ ꯄꯨꯖꯥ ꯂꯥꯛ ꯅꯣꯡ ꯆꯨꯕꯅ ꯁꯤꯜꯆꯔꯗ ꯁꯤꯔꯦ꯫ ꯁꯤꯗ ꯌꯥꯝꯅ ꯅꯣꯡ ꯆꯨꯒꯟꯕꯅꯤ꯫ ꯍꯥꯀꯨꯝ ꯕꯨꯖꯥ ꯂꯥꯛꯄꯗ ꯅꯣꯡ ꯆꯨꯕꯅ ꯑꯗꯨꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯪꯕꯗꯅꯦ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯪꯕꯗ ꯃꯣꯡꯐꯝ ꯂꯩ ꯃꯣꯡꯐꯝꯗꯨꯗ ꯌꯧꯕꯗ ꯊꯔꯣ ꯁꯅꯥꯕꯒꯤ ꯕ꯭ꯂꯣꯛꯀꯤ ꯃꯥꯒꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯐꯪꯅꯔꯅꯤ ꯎꯝ ꯊꯣꯡꯒꯥꯟ ꯌꯨꯝ ꯐꯪꯉꯅꯤ ꯎꯝ ꯂꯣꯏ ꯆꯨꯝꯅ ꯆꯪꯉꯅꯤ ꯇꯥꯅꯤꯡ ꯂꯩꯅꯤ ꯇꯥꯅꯤꯡꯗ ꯂꯥꯁꯇ ꯐꯤꯅꯤꯁꯤꯡꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯅꯤ꯫ ꯎꯝ ꯑꯩꯈꯣꯏ ꯃꯊꯛ ꯀꯝꯄꯥꯎꯟꯗꯣ ꯎꯝ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯏꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯣ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯄꯨꯖꯥꯒꯤ ꯂꯥꯛꯀꯅꯤ ꯕꯤꯅꯣꯠꯇꯩꯒ ꯂꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯧꯍꯣꯟ ꯈꯣꯏꯕꯝ ꯖꯒꯥ ꯑꯃ ꯌꯥꯎꯗ꯭ꯔꯅꯦ ꯑꯩ ꯏꯌꯥꯝꯕ ꯑꯃꯅ ꯂꯧꯍꯣꯟ ꯐꯣꯏ ꯍꯥꯏꯅ ꯉꯁꯤꯒꯤꯗꯨꯔꯥ ꯍꯣꯏꯅꯦ ꯎꯝ ꯑꯗꯨꯒꯤ ꯂꯧꯕꯨꯛꯇꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯃꯥꯡꯒꯤꯅꯤ ꯑꯗꯨ ꯎꯝ ꯂꯧꯕꯨꯛ ꯑꯩꯈꯣꯏ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛꯅꯦ ꯃꯤꯉꯣꯟꯗ ꯊꯝꯃꯦꯕ ꯍꯧꯖꯤꯛ ꯎꯝ ꯑꯗꯨꯅꯦꯕ ꯎꯝ ꯁꯤꯗ ꯂꯥꯛꯄ ꯕꯥꯔꯣ ꯄꯟꯆꯥꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯕꯥꯔꯣꯒ ꯄꯟꯆꯥꯁ ꯄꯨꯡ ꯑꯃ ꯇꯥꯍꯜꯂꯁꯤ ꯇꯧꯔꯁꯤ ꯍꯧꯔꯁꯤ ꯎꯝ ꯇꯨ ꯑꯋꯥꯔꯁꯨ ꯐꯥꯗꯣꯔꯦ ꯐꯥꯗꯣꯔꯦ ꯃꯤꯅꯤꯠ 3 ꯋꯥꯠꯂꯤ ꯃꯤꯅꯤꯠ ꯇꯔꯨꯛ ꯇꯔꯦꯠ ꯋꯥꯠꯂꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥ ꯂꯥꯛꯀꯅꯤꯕ ꯑꯩꯗꯨ ꯂꯥꯏꯚ ꯊꯥꯗ ꯑꯩ ꯁꯤꯒꯅꯤ ꯑꯩ ꯁ꯭ꯋꯥꯏꯒꯤꯅꯤ ꯆꯤꯌꯔ ꯊꯥꯔ ꯐꯝꯗꯣꯏꯁꯦ ꯀꯥꯏꯗ ꯑꯁꯤꯒ ꯅꯪꯅ ꯐꯨꯔꯥꯟ ꯀꯣꯅꯥꯗ ꯐꯝꯗꯣꯏꯅꯤꯅꯦ ꯑꯁꯤꯒꯅꯤ ꯐꯝꯗꯣꯏꯁꯦ ꯑꯩꯅ ꯐꯝꯃꯒ ꯁꯣꯟ ꯎꯗꯣꯏꯅꯤ ꯑꯩꯁꯦ ꯐꯝꯕꯗꯒꯤ ꯇꯨꯝꯃꯅ ꯑꯗꯨ ꯑꯥꯒꯤ ꯕꯦꯒꯦꯁ ꯂꯣꯀꯔꯗ ꯐꯝꯃꯒ ꯅꯪꯅ ꯚꯤꯗꯤꯑꯣ ꯑꯦꯜꯕꯤ ꯇꯧꯔꯒ ꯑꯦꯜꯕꯤ ꯑꯥꯗꯩꯁꯤꯒ ꯂꯣꯀꯔꯗ ꯐꯝꯃꯒ ꯍꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯅꯤ ꯑꯩꯅ ꯇꯨꯝꯗꯣꯏꯁꯦ ꯍꯣꯔꯦꯟ ꯎꯝ ꯁꯤꯒꯅꯤ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯑꯩꯅ ꯇꯨꯝꯗꯣꯏꯁꯦ ꯃꯅꯨꯡꯗ ꯍꯣꯏꯅꯦ ꯑꯅꯤꯒꯤ ꯀꯩꯅꯣꯒꯤ ꯑꯅꯤꯒꯤ ꯀꯥꯔꯛꯁꯤꯒꯅꯤ ꯑꯩꯅ ꯇꯨꯝꯗꯣꯏꯁꯦ ꯅꯪ ꯄꯨꯡ ꯀꯌꯥ ꯇꯨꯝꯃꯤ ꯑꯗꯨꯒ ꯄꯨꯡ ꯑꯍꯨꯝ ꯇꯨꯝꯃꯤ ꯄꯨꯡ ꯄꯨꯡ ꯑꯍꯨꯝ ꯇꯨꯝꯃꯤꯅꯤ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯂꯤꯕ ꯄꯨꯡ ꯇꯔꯨꯛ ꯃꯈꯥꯏ ꯍꯧꯒꯠꯂꯤ ꯍꯧꯒꯠꯂꯒ ꯄꯨꯡ ꯃꯥꯄꯟꯕꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯆꯠꯂꯤꯅꯤꯅꯦ ꯄꯨꯡ ꯇꯔꯨꯛ ꯍꯧꯒꯠꯂꯦꯅ ꯑꯥ ꯀꯥꯡꯈꯟ ꯍꯨꯒꯠꯂꯕ ꯎꯝ ꯍꯨꯒꯠꯂ ꯊꯝꯃꯕ ꯎꯝ ꯆꯤꯌꯥꯔ ꯊꯝꯃ ꯆꯤꯌꯥꯔꯗ ꯐꯝꯃ ꯑꯣꯏꯈꯤꯗꯣꯏꯅꯤ ꯑꯩꯗꯤ ꯎꯝ ꯃꯣꯕꯥꯏꯜ ꯍꯥꯡꯗꯣꯛꯑ ꯊꯝꯃꯝꯃꯅꯤ ꯅꯥꯀꯟ ꯎꯝ ꯊꯝꯃꯝꯃꯅꯤ ꯂꯣꯏꯔ ꯅꯨꯡꯉꯥꯏꯅ ꯑꯩ ꯇꯨꯝꯃꯨꯗꯣꯏꯅꯦꯕ ꯂꯣꯏꯔꯦ ꯎꯝ ꯅꯣꯡꯃ ꯑꯆꯧꯕ ꯑꯃ ꯇꯨꯃꯤꯟ ꯂꯩꯔ ꯍꯧꯗꯣꯛꯂꯦꯉꯣ ꯑꯩꯅ ꯃꯤ ꯄꯥꯝꯕ ꯑꯆꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯏꯁꯤꯅꯤ ꯑꯆꯧꯕ ꯏꯉꯥꯡ ꯂꯩꯔꯝꯕꯗꯨꯒ ꯎꯝ ꯃꯥꯗꯤ ꯀꯧꯔꯛꯇ꯭ꯔꯤꯕ ꯑꯩ ꯂꯥꯛꯑꯦꯒ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯎꯝ ꯃꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯣꯏꯔꯛꯄꯗꯉꯣ ꯍꯥ ꯀꯥꯡꯈꯟꯒ ꯄꯨꯔꯛꯄ꯭ꯔꯕ ꯅꯪ ꯀꯥꯡꯈꯟꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯌꯦ ꯂꯣꯏ ꯂꯩꯌꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏ ꯇꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯎꯝ ꯅꯨꯡꯉꯥꯏ ꯇꯨꯝꯃꯤꯅꯤ ꯄꯨꯡ ꯄꯨꯡ 3:30 ꯇꯨꯝꯃꯤ ꯅꯠꯇ꯭ꯔ ꯑꯩꯗꯤ ꯄꯨꯡ ꯅꯤꯄꯥꯟꯕꯧ ꯇꯨꯝꯃꯤ ꯆꯤꯌꯥꯔꯗ ꯐꯝꯃꯒ ꯄꯨꯡ 5:30 ꯅꯤꯄꯥꯟꯕꯧ ꯑꯣꯏꯕꯅꯤ ꯀꯩꯅꯣ ꯎꯝ ꯆꯤꯌꯥꯔ ꯊꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯑꯣꯏꯃ ꯆꯤꯌꯥꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯏꯃ ꯑꯁꯣꯝꯒꯤ ꯀꯣꯅꯥꯗ ꯌꯦꯡꯕꯒꯤ ꯄꯨꯂꯞ ꯑꯃꯗ ꯖꯒꯥ ꯑꯃꯗ ꯐꯝꯗꯣꯔꯤꯕ ꯀꯥꯡ ꯆꯤꯛꯇꯔꯣ ꯑꯗꯨꯒ
ꯀꯥꯡ ꯆꯤꯛꯏ ꯀꯩꯅꯣ ꯆꯤꯛꯑꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦ ꯍꯦꯕꯤꯠ ꯆꯨꯔꯃꯤꯅ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯑꯗꯨ ꯑꯩ ꯅꯪꯗꯤ ꯄꯨꯡ ꯑꯃ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯄꯨꯡ ꯑꯃꯗ ꯅꯪ ꯇꯨꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯑꯩ ꯎꯝ ꯂꯩꯔꯤꯗꯨ ꯐꯝꯃꯤꯗꯨ ꯎꯝ ꯐꯝꯃꯤꯗꯨ ꯎꯝ ꯁꯦ ꯐꯤ ꯃꯇꯦꯛ ꯄꯥꯏꯔ ꯇꯧꯃꯤꯅꯤꯗꯨ ꯅꯪ ꯑꯗꯨꯒ ꯄꯨꯡ ꯑꯃ ꯉꯥꯏꯗꯣꯏꯔ ꯑꯗꯨꯗꯣ ꯄꯨꯡ ꯑꯍꯨꯝꯕꯧ ꯉꯥꯏꯗꯣꯏꯃꯤ ꯖꯍꯥꯗꯧꯅ ꯎꯝ ꯃꯅꯦ ꯃꯣꯏ ꯄꯨꯡ ꯑꯍꯨꯝ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯁꯤꯕ ꯂꯥꯛꯇꯣꯏꯅꯤꯅꯦ ꯅꯪꯒꯤꯗꯣ ꯍꯣꯏꯅꯦ ꯄꯨꯡ ꯑꯍꯨꯝꯗꯒꯤ ꯑꯃ ꯁꯤꯜꯍꯜꯂꯝꯃꯅꯤ ꯃꯣꯕꯥꯏꯜ ꯑꯥ ꯐꯣꯟ ꯆꯥꯔꯖ ꯅꯝꯁꯤꯜꯂꯝꯃꯅꯤ ꯑꯥ ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯅꯤ ꯂꯦꯕꯔꯒꯤ ꯔꯨꯝꯗ ꯎꯝ ꯐꯣꯟ ꯆꯥꯔꯖ ꯅꯝꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯅꯤ ꯃꯣꯕꯥꯏꯜ ꯆꯦꯛ ꯇꯧꯔꯅꯤ ꯂꯣꯏꯔꯦ ꯎꯝ ꯑꯗꯨꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯅꯨꯡꯉꯥꯏ ꯋꯥꯔꯝꯒꯅꯤ ꯑꯁ ꯀꯥꯡ ꯈꯔ ꯇꯜꯂꯤꯅꯦ ꯀꯥꯡ ꯋꯥꯏꯅꯦ ꯑꯗꯨꯅꯦ ꯋꯥꯔꯝꯒꯅꯤꯕ ꯃꯇꯥꯡ ꯄꯨꯂꯤꯁ ꯌꯥꯝ ꯂꯥꯛꯄꯗ ꯕꯁ ꯍꯧꯔꯝꯃꯅꯤ ꯁꯤꯡ ꯕꯂꯥꯁꯨꯅꯦꯅ ꯎꯝ ꯁꯤꯡ ꯑꯁꯨꯝ ꯉꯥꯡꯉꯛꯀꯅꯦꯕ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯅꯪꯒꯤ ꯃꯃꯤꯡ ꯑꯥꯔꯣ ꯁꯤꯡ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯩꯒ ꯑꯃ ꯂꯩꯗꯣ ꯑꯥ ꯀꯩꯅꯣꯅꯦꯕ ꯔꯥꯖꯕꯣꯡꯁꯤꯅꯦꯕ ꯀꯩꯅꯣꯅꯦꯕ ꯔꯥꯖꯕꯣꯡꯁꯤꯅꯦꯕ ꯑꯗꯨꯅꯦꯕ ꯉꯥꯏꯈꯣ ꯎꯝ ꯀꯣꯟꯅ ꯀꯣꯏꯔꯨꯒꯦ ꯀꯥꯏꯗ ꯃꯅꯤꯡꯗ ꯑꯁꯣꯝ ꯀꯣꯏꯔꯨꯒꯦ ꯅꯨꯡꯗꯥꯡꯗ ꯀꯥꯏ ꯀꯣꯏꯗꯣꯏꯕ ꯅꯠꯇꯦ ꯀꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯂꯩꯔꯛꯇꯣꯏꯅꯤꯗ ꯑꯣ ꯃꯊꯪ ꯔꯥꯎꯟ ꯆꯠꯂꯤꯌꯦ ꯎꯝ ꯍꯣꯏ ꯑꯗꯨ ꯚꯤꯗꯤꯑꯣꯒꯤ ꯁꯤꯔꯤꯖꯂꯣ ꯁꯤꯁꯦ ꯅꯣꯏ ꯚꯤꯗꯤꯑꯣꯒꯤ ꯁꯤꯔꯤꯁ ꯌꯦꯡꯉꯂꯣ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁꯗꯣ ꯃꯃꯤ ꯐꯖꯅ ꯎꯔꯣꯏ ꯎꯝ ꯑꯗꯨ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯁꯤ ꯗꯨꯀꯥꯟꯁꯦ ꯄꯥꯄꯟ ꯄꯨꯇꯥꯏꯅꯦ ꯑꯁꯤ ꯗꯨꯀꯥꯟꯁꯤꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟ ꯄꯤꯔꯛꯇꯣꯏꯅꯤ ꯁꯤꯁꯨ ꯎꯝ ꯇꯥꯔꯤꯛ 35 ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯁꯪꯕ ꯕꯦꯇꯣꯟ ꯑꯣ ꯅꯪ ꯇꯣꯉꯥꯟꯅ ꯆꯪꯉꯤꯔ ꯍꯥꯏꯁꯦ ꯑꯩ ꯇꯣꯉꯥꯟꯅ ꯂꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯂꯧꯔꯤꯅꯤ ꯑꯣ ꯐꯩꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯦꯛꯁꯇ꯭ꯔꯥ ꯐꯪꯉꯤꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯕꯤ2ꯒꯤ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯑꯗꯨꯔꯣ ꯑꯥ ꯎꯝ ꯕꯤꯇꯨ ꯀꯥꯏꯅꯣ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤꯅꯤ ꯃꯝꯃꯅ ꯎꯗꯦ ꯑꯗꯨ ꯃꯊꯛꯀꯤ ꯃꯣꯟꯅꯤꯗꯨ ꯍꯌꯦꯡ ꯎꯝ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯛꯀꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯎꯝ ꯅꯪ ꯑꯗꯨꯒ ꯐꯣꯟ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯦ ꯍꯥ ꯅꯪ ꯄꯣꯛꯐꯝ ꯂꯩꯇꯔꯣ ꯀꯩꯕ ꯅꯪ ꯑꯗꯨꯒ ꯐꯝ ꯂꯩꯗꯣꯏꯔꯕ ꯍꯧꯖꯤꯛ ꯍꯣꯏꯅꯦ ꯐꯝꯃꯒ ꯃꯣꯕꯥꯏꯜ ꯍꯣꯜꯂ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯩꯈꯤꯗꯣꯏꯅꯤꯅꯦ ꯑꯁ ꯀꯥꯡ ꯆꯤꯛꯑꯝꯒꯅꯤꯍꯦ ꯀꯥꯡꯆꯤꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯍꯩꯅꯔꯦ ꯑꯋꯥꯕꯅꯤꯅꯦ ꯍꯧꯅꯕꯤ ꯎꯝ ꯁꯣꯟ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯁꯦꯀꯨꯔꯤꯇꯤ 2 ꯂꯩ ꯆꯪꯉꯒ ꯑꯗꯩ ꯂꯥꯏꯠ ꯊꯥꯜꯒ ꯃꯤ ꯑꯃ ꯂꯩ ꯎꯝ ꯁꯤꯒꯤ ꯊꯣꯡ ꯑꯃ ꯊꯦꯡꯉꯤ ꯈꯪꯕꯁꯦ ꯎꯝ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯥ ꯑꯣ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯈꯔꯦ ꯃꯥ ꯍꯧꯖꯤꯛ ꯁꯨꯡꯍꯧ ꯍꯧꯒꯠꯂꯣꯏ ꯍꯧꯒꯠꯂꯝ ꯇꯥꯔꯣꯏꯕ ꯈꯪꯕ꯭ꯔ ꯅꯪ ꯂꯩꯔꯤꯗꯨꯒ ꯃꯥ ꯇꯨꯝꯃꯤꯅꯤꯅꯦ ꯅꯣꯡꯃ ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯤꯔꯕ ꯑꯗꯨꯕꯨꯗ ꯃꯥ ꯁꯨꯡꯈꯟ ꯈꯪꯗꯦ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯅ ꯑꯦꯛꯁꯇ꯭ꯔꯥ ꯗꯨꯀꯥꯟ ꯁꯪꯉꯤꯗ ꯑꯗꯨ ꯄꯩꯁꯥꯗꯨ ꯂꯤꯁꯤꯡ ꯀꯌꯥ ꯄꯤꯕ 9,000 ꯆꯍꯨꯝ ꯐꯪꯉꯦꯅ ꯑꯩ ꯀꯝꯄꯦꯅꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯐꯪꯉꯤ ꯑꯃ ꯗꯨꯀꯥꯟꯒꯤꯗꯣ ꯑꯃ ꯗꯨꯀꯥꯟꯗꯤ ꯄꯤꯔꯛꯇꯦ ꯑꯃ ꯗꯨꯀꯥꯟ ꯅꯧꯔꯤ ꯑꯩꯅ ꯐꯪꯉꯤ ꯃꯄꯨꯒꯤ ꯐꯪꯉꯤ 1,000 ꯐꯪꯉꯤ ꯑꯆꯥ 9,300 ꯎꯝ ꯑꯁꯣꯝꯒꯤꯁꯤꯅ ꯀꯌꯥ ꯄꯤꯔꯛꯄ ꯈꯪꯗꯦ ꯑꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯤꯗꯤ ꯊꯥ ꯐꯥꯔꯛꯇ꯭ꯔꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯄꯤꯅꯤ ꯍꯥꯏ ꯑꯗꯨ ꯄꯤꯔꯗꯤ ꯀꯩꯅꯣ ꯅꯪ ꯊꯝꯃꯣ ꯐꯩꯅ ꯑꯗꯨꯒꯤꯗꯤ
ꯀꯌꯥ ꯄꯤꯗꯕ ꯃꯣꯏ ꯑꯄꯤꯕ ꯂꯧꯗꯣꯏꯅꯤ ꯑꯩ ꯌꯥꯝ ꯍꯥꯏꯖꯔꯣꯏ ꯂꯤꯁꯤꯡ ꯑꯅꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯀꯩꯅꯣ ꯃꯣꯏꯅ ꯂꯨꯄꯥ ꯆꯥꯝꯃꯉꯥ ꯄꯤꯗꯣ ꯂꯧꯗꯣꯏꯅꯤ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦꯕ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯂꯤꯁꯤꯡ ꯑꯃ ꯄꯤꯔꯁꯨ ꯀꯥꯟꯅꯩ ꯀꯩꯅꯣ ꯑꯗꯨꯗꯣ ꯃꯥꯅꯤ ꯆꯥꯝꯃꯉꯥ ꯄꯤꯗꯣ ꯀꯥꯟꯅꯩꯅ ꯑꯗꯨꯅꯦ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯜꯂꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯇꯣꯉꯥꯟꯕꯗ ꯑꯩ ꯗꯤꯃꯥꯟ ꯇꯧꯕ ꯇꯜꯂꯦꯕ ꯗꯤꯃꯥꯟ ꯅꯠꯇꯦ ꯅꯪꯒꯤ ꯑꯋꯥꯕꯗꯨꯁꯨ ꯃꯥ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯨꯅ ꯃꯥ ꯃꯁꯥꯅ ꯈꯪꯅ ꯄꯤꯔꯛꯇꯣꯏꯅꯤꯗꯣ ꯃꯥꯒꯤ ꯑꯣꯄꯦꯅꯤꯡ ꯅꯨꯃꯤꯠꯇꯅꯦ ꯎꯝ ꯑꯩ ꯑꯍꯤꯡꯗ ꯃꯥꯒꯤ ꯃꯤꯁꯇꯤ ꯄꯛꯀꯦꯗꯅ ꯗꯨꯀꯥꯟ ꯊꯝꯃꯝꯃꯦꯅ ꯃꯥ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯂꯥꯛꯏ ꯈꯪꯉꯕ ꯎꯝ ꯃꯥ ꯃꯤꯁꯇꯤ ꯊꯝꯃ ꯃꯃꯥꯒ ꯃꯅꯥꯎ ꯃꯄꯥꯒ ꯂꯥꯛꯏꯕꯅꯦ ꯎꯝ ꯑꯍꯤꯡꯗꯨꯗ ꯃꯤꯁꯇꯤ ꯄꯦꯀꯦꯠ ꯄꯤꯔꯝꯃꯤꯅꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯑ ꯇꯥꯏ ꯑꯩ ꯅꯪꯒꯤ ꯏꯅꯦꯃ ꯇꯥꯔꯤꯁꯤ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯊꯝꯃꯒ ꯅꯅꯥꯀꯣꯡꯗ ꯍꯥꯞꯆꯜꯂꯒ ꯏꯇꯩꯃ ꯍꯥꯏꯔꯣ ꯑꯥ ꯂꯣꯏꯔꯦꯍꯦ ꯏꯇꯩꯃꯥꯁꯨ ꯑꯦꯜꯕꯤ ꯌꯦꯡꯉꯤ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯛ ꯈꯨꯊꯤꯗ ꯌꯦꯡꯉꯤꯕ ꯏꯇꯩꯃꯅ ꯎꯝ ꯑꯣꯏꯃꯥ ꯀꯩꯅꯣꯗꯤ ꯃꯊꯛꯇꯕꯤ ꯇꯨꯝꯈ꯭ꯔꯕꯣ ꯃꯖꯥ ꯇꯕꯤꯈ꯭ꯔꯦ ꯇꯨꯝꯃꯤ ꯌꯥꯝ ꯐꯩ ꯑꯗꯨꯅꯤ ꯌꯥꯝ ꯐꯩ ꯂꯥꯡꯕ ꯃꯇꯝꯅꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯁꯤꯗꯤꯅ ꯑꯌꯨꯛꯇ ꯄꯨꯡ 3ꯗ ꯍꯥ ꯄꯨꯡ 3ꯗ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯁꯤꯗꯤ ꯃꯥꯅꯤ ꯑꯗꯨ ꯇꯨꯝꯍꯟꯕꯅ ꯐꯩꯅꯦ ꯅꯨꯡꯗꯥꯡ ꯑꯌꯨꯛ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯄꯗ ꯕꯦꯔꯥ ꯇꯥꯔꯛ ꯇꯨꯃꯤꯗꯨꯗꯣ ꯎꯝ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯑꯉꯥꯡ ꯌꯦꯟ ꯆꯥꯕ ꯈꯣꯠꯄ ꯀꯔꯤꯝ ꯌꯦꯡꯗꯦ ꯃꯥ ꯈꯪꯉꯕ ꯑꯥ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯈꯪꯕ ꯅꯣꯏ ꯑꯉꯥꯡ ꯈꯛꯇꯪ ꯌꯦꯡꯉꯤꯁꯦ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯑꯗꯨꯗꯅꯤ ꯃꯥ ꯌꯦꯡꯉꯗꯦ ꯀꯔꯤꯝ ꯌꯦꯡꯗꯦ ꯃꯥ ꯅꯪ ꯑꯩ ꯆꯥꯕꯗꯣ ꯃꯥ ꯌꯦꯡꯉꯦ ꯃꯥ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯗꯤ ꯎꯝ ꯄꯦꯡ ꯄꯦꯡ ꯃꯩꯇꯩ ꯕ꯭ꯂꯣꯒ ꯍꯥꯏꯕ ꯈꯨꯍꯥꯏ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯎꯝ ꯉꯥꯡꯕ ꯐꯔꯦ ꯃꯈꯨꯠ ꯃꯁꯥ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯐꯅ ꯐꯖꯩꯌꯦ ꯆꯥꯕ ꯅꯝꯕꯗꯣ ꯐꯖꯗꯔꯥ ꯈꯨꯃꯥꯡ ꯃꯥꯏ ꯈꯨꯉꯥꯡ ꯐꯖꯩꯅꯦ ꯎꯝ ꯆꯥꯕ ꯍꯥꯎꯔꯦ ꯁꯤꯁꯨ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯥꯎꯔꯣ ꯀꯥꯏ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯕꯗꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯥꯗ ꯄꯤꯈꯤꯗ꯭ꯔꯣꯅꯦ ꯑꯩꯗꯤ ꯄꯥꯏꯔꯔꯣꯏ ꯑꯩꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯥꯗꯣ ꯄꯤꯗꯣꯔꯕꯅꯦ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯩ ꯑꯗꯨ ꯃꯃꯥꯁꯦ ꯅꯣꯛꯈꯤꯗꯅꯉꯣ ꯃꯥ ꯍꯣꯏ ꯈꯔ ꯃꯥ ꯆꯥꯎꯋꯤ ꯑꯩꯅ ꯊꯥꯅꯤ ꯈꯪꯕ ꯎꯝ ꯉꯁꯥꯏꯉꯣ ꯑꯩꯅ ꯇꯨꯝꯃꯦꯅ ꯑꯩꯈꯣꯏ ꯃꯥꯡꯉꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯂꯃꯤ ꯁꯣꯔꯠ ꯃꯌꯥꯝ ꯌꯦꯡꯂꯃꯤꯉꯣ ꯎꯝ ꯅꯦꯠꯇꯤ ꯄꯥꯄꯣꯗ ꯍꯥꯜꯂꯝꯃꯤꯅ ꯃꯃꯥꯏ ꯅꯨꯡꯉꯥꯏꯌꯦꯅꯀꯣ ꯎꯝ ꯐꯖꯅ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯈꯣꯏ ꯃꯥꯡꯉꯣ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯁꯣꯔꯠ ꯌꯦꯡꯗꯦ ꯍꯣꯏ ꯃꯥ ꯑꯅꯝꯕ ꯁꯣ ꯌꯦꯡꯍꯜꯂꯤꯕ ꯈꯪꯉꯕ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯁꯣꯠꯇꯗꯤ ꯑꯅꯝꯕ ꯌꯥꯝꯅ ꯑꯋꯥꯕꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯁꯣ ꯌꯥꯝ ꯌꯦꯡꯍꯜꯂꯤꯕ ꯈꯪꯕ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯎꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯃꯥꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯅꯦꯕ ꯈꯪꯉꯕ ꯎꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯅ ꯅꯪꯅꯦ ꯑꯋꯥꯕꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯂꯥꯛꯀꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯅꯝꯕꯗꯤ ꯑꯋꯥꯕꯒꯤ ꯚꯤꯗꯤꯑꯣ ꯃꯤ ꯎꯝ ꯍꯥꯏꯗꯤ ꯁꯣꯏꯅꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯂꯩ ꯊꯥꯕꯒꯤ ꯂꯥꯛꯀꯅꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯣꯜ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯦꯕ ꯑꯩꯒꯤꯗꯗꯤ ꯎꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯌꯦꯡꯉꯦꯕ ꯑꯩꯒꯤ ꯁꯣꯠ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔ ꯌꯥꯝ ꯌꯦꯡꯉꯦꯕ ꯈꯪꯉꯕ ꯎꯝ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯃꯥꯅ ꯂꯣꯛ ꯍꯥꯡꯗꯣꯛꯑ ꯃꯣꯕꯥꯏꯜ ꯍꯣꯏ ꯌꯨꯇꯨꯕ ꯆꯪꯉꯅꯦꯕ ꯎꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯩꯅ ꯁꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯝ ꯃꯥꯗꯤ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯉꯒ ꯃꯥꯗꯤ ꯌꯦꯡꯉꯝꯅꯤ ꯈꯪꯉꯕ ꯎꯝ ꯇꯨꯝ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯀꯛꯊꯠꯈꯣ ꯍꯥꯏ ꯑꯩꯒꯤ ꯑꯗꯨꯗꯨꯕꯨ ꯍꯥꯏꯗꯨꯕ ꯃꯤꯅ ꯇꯥꯔꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯅꯦꯕ ꯃꯤ ꯃꯃꯤꯡ ꯄꯟꯗꯦ ꯀꯩꯅꯣꯝ ꯇꯧ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯣꯅ ꯎꯝ ꯎꯝ ꯇꯦꯁ ꯑꯣꯐ ꯃꯦꯖꯤꯛꯇ ꯏꯇꯥꯎꯕꯤꯅꯣꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯪꯒ ꯎꯅꯒꯅꯤ ꯍꯥꯏꯔ ꯂꯥꯛꯄꯅꯤ ꯃꯥ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥ ꯀꯔꯤꯒꯨꯝ ꯀꯥꯏꯗ ꯂꯥꯛꯎ ꯀꯩꯅꯣ ꯑꯩ ꯌꯨꯝꯁꯨ ꯂꯣꯏꯁꯟꯗꯣꯔꯦꯅ ꯎꯝ ꯌꯨꯝ ꯁꯥꯗꯨ ꯏꯟꯗꯤꯋꯥꯁ ꯑꯩ ꯌꯨꯝꯁꯪ ꯀꯥꯕ ꯌꯥꯈꯤꯔꯣꯏꯅꯦ ꯎꯝ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏ ꯌꯨꯝꯁꯪ ꯀꯥꯕ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯤꯔꯣꯏ ꯂꯣꯏꯕ ꯇꯥꯏꯃꯤꯡꯅꯤ ꯀꯔꯤ ꯐꯤꯔꯣꯜ ꯂꯣꯏꯕ ꯇꯥꯏꯃꯤꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯅꯨꯄꯤꯒꯤ ꯑꯣ ꯍꯤꯔꯣꯏ ꯎꯝ ꯎꯝ
ꯐꯤꯔꯣꯖꯦ ꯐꯤꯔꯣꯖꯦ ꯏꯆꯦ ꯗꯤꯄꯥ ꯍꯥꯏꯅꯦ ꯅꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ ꯄ꯭ꯔꯤꯟꯁ ꯑꯩꯒ ꯑꯍꯨꯝꯅꯦꯕ ꯑꯍꯨꯝꯗꯒꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦꯅ ꯎꯝ ꯍꯥꯏꯗꯤ ꯑꯃꯈꯛ ꯂꯩ ꯑꯩꯒꯤ ꯃꯊꯛ ꯑꯃꯈꯛ ꯂꯩ ꯅꯨꯄꯤ ꯆꯠꯄ ꯉꯝꯗꯕ ꯅꯍꯥꯟ ꯌꯦꯡꯍꯜꯂꯛꯄꯗꯣ ꯎꯝ ꯑꯗꯣꯝꯇ ꯉꯥꯏꯔꯦ ꯑꯣ ꯅꯪꯒ ꯎꯝ ꯎꯝ ꯊꯕꯛ ꯐꯖꯅ ꯇꯧ ꯀꯥꯟꯅ ꯇꯧꯔꯅꯨ ꯐꯖꯅ ꯇꯧ ꯐꯖꯅ ꯀꯔꯤ ꯆꯠꯂꯤꯗꯣ ꯐꯖꯅ ꯂꯝꯃꯦꯅ ꯆꯠꯂꯨ ꯑꯩ ꯇꯨꯝꯅꯤꯡꯉꯁꯨꯅꯦ ꯑꯩ ꯇꯨꯝꯅꯤꯡꯉꯅ ꯃꯣꯕꯥꯏꯜ ꯇꯦꯝꯄꯔ ꯀꯌꯥꯝ ꯀꯥꯏ ꯑꯩ ꯈꯪꯕ ꯎꯝ ꯑꯩ ꯍꯥꯟꯅ ꯃꯣꯕꯥꯏꯜꯗ ꯇꯦꯝꯄꯔ ꯀꯌꯥꯝ ꯁꯤꯜꯂꯤ ꯈꯪꯕ ꯑꯩ ꯏꯆꯦ ꯁꯨꯕꯗ ꯇꯦꯝꯄꯔ ꯑꯍꯨꯝ ꯁꯨꯔ ꯁꯤꯜꯂꯤꯕ ꯑꯩꯅ ꯎꯏꯕꯗ ꯃꯣꯕꯥꯏꯜ ꯂꯥꯎꯅ ꯇꯥꯔ ꯀꯥꯏꯕꯒꯤ ꯑꯗꯨꯅꯦ ꯇꯦꯝꯄꯔ ꯐꯖꯅ ꯁꯤꯟꯕꯗꯤ ꯄꯥꯝꯃꯦ ꯊꯕꯛ ꯇꯧ ꯐꯖꯅ ꯑꯗꯨꯅꯤ ꯀꯔꯤꯃꯇ ꯌꯨꯝꯗ ꯏꯃꯥ ꯏꯄꯥꯗ ꯂꯩꯔꯤꯅꯤ ꯊꯥꯛꯄ ꯇꯥꯕꯅꯤ ꯏꯃꯥ ꯏꯄꯥ ꯂꯩꯕꯅꯤꯅ ꯐꯖꯅ ꯇꯧꯔꯣ ꯎꯝ ꯑꯋꯥꯕ ꯈꯣꯠꯄꯗꯤ ꯃꯇꯝꯒꯤ ꯃꯤ ꯂꯣꯏꯒꯤꯁꯨ ꯃꯇꯝ ꯑꯋꯥꯕ ꯂꯥꯛꯄꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯐꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯣ ꯑꯗꯨꯗꯅꯤ ꯑꯩ ꯁꯥꯏꯀꯦꯜꯒꯤ ꯕꯦꯅꯔꯗꯣ ꯈꯪꯉꯕ ꯗꯤꯖꯥꯏꯟ ꯎꯝ ꯑꯩ ꯐꯣꯇꯣ ꯀꯥꯞꯇꯣꯏ ꯗꯤꯖꯥꯏꯟꯗꯣ ꯁꯣꯟꯅ ꯄꯤꯗꯕ ꯁꯦꯝꯍꯟꯗꯕ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯍꯜꯂꯦꯅ ꯎꯝ ꯁꯦꯝꯍꯜꯂꯒ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯗꯨꯀꯥꯟꯗꯒꯤ ꯆꯤꯡꯊꯣꯛꯇꯣꯏꯕ ꯕꯦꯅꯔ ꯍꯥꯏꯗꯤ ꯀꯃꯥꯏ ꯕꯦꯅꯔ ꯁꯦꯝꯃꯤꯅꯣ ꯅꯪꯗꯣ ꯗꯥ ꯄꯣꯊꯥꯕꯝꯅ ꯁꯦꯝꯍꯜꯂꯤꯕ ꯎꯝ ꯄꯣꯊꯥꯐꯝ ꯁꯦꯝꯍꯜꯂꯦꯅꯅꯦ ꯎꯝ ꯁꯦꯝꯍꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯖꯤꯜꯂꯕ ꯎꯝ ꯊꯥꯖꯤꯜꯂꯒ ꯑꯩꯅ ꯗꯨꯀꯥꯟꯗꯩ ꯆꯤꯡꯊꯣꯛꯇꯣꯏꯕ ꯄ꯭ꯔꯤꯟꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯕꯦꯅꯔ ꯆꯤꯡꯊꯣꯛꯇꯣꯏꯕ ꯕꯦꯅꯔꯗꯣ ꯀꯃꯥꯏ ꯄꯤꯔꯛꯏꯅꯣꯕ ꯕꯦꯅꯔꯗꯣ ꯑꯩ ꯔꯥꯎꯟꯗ ꯄꯤꯔꯛꯏꯔꯣ ꯁꯥꯡꯅ ꯔꯥꯎꯟ ꯅꯠꯇꯦ ꯄꯤꯔꯛꯏꯔꯣ ꯑꯩ ꯁꯥꯏꯀꯜꯒꯤ ꯌꯥꯟꯕ ꯍꯤꯡꯆꯥꯞꯇ ꯁꯦꯝꯗꯣꯏꯅꯤꯅ ꯀꯌꯥꯝ ꯁꯥꯡ ꯁꯦꯝꯗꯣꯏꯕ ꯑꯗꯨ ꯕꯦꯅꯔꯗꯣ ꯌꯥꯝ ꯁꯥꯡꯉꯣꯏꯅ ꯑꯩ ꯑꯗꯨꯝ 1-2 ꯐꯤꯠ ꯑꯗꯨꯃꯥꯏꯅꯅꯤ ꯌꯥꯝ ꯎꯝ ꯋꯥꯡꯉꯣꯏ ꯎꯝ ꯁꯥꯏꯀꯜꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯊꯝꯕ ꯍꯤꯡꯆꯥꯞꯇꯣ ꯑꯥ ꯑꯗꯨꯒꯤ ꯑꯣꯜꯂꯒ ꯆꯩꯅ ꯑꯣꯜꯂꯒ ꯑꯩꯅ ꯁꯦꯝꯃꯛꯇꯣꯏꯁꯦ ꯎꯝ ꯀꯌꯥꯝ ꯐꯖꯅꯤ ꯐꯖꯔꯣꯏ ꯍꯥꯏꯗꯣ ꯎꯝ ꯍꯤꯡꯆꯥꯞꯇꯣ ꯆꯩꯗ ꯑꯣꯜꯂꯒ ꯁꯥꯡꯕꯒꯤ ꯖꯨꯡꯕꯗꯨ ꯀꯌꯥꯝ ꯆꯪꯒꯅꯤ ꯆꯩꯗ ꯑꯣꯜꯂꯦꯅ ꯑꯥ ꯆꯩꯗ ꯑꯣꯜꯂꯗꯤ ꯐꯖꯅ ꯃꯥꯒꯤ ꯃꯥꯞ ꯂꯩꯌꯦꯅꯀꯣ ꯎꯝ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯁꯨ ꯌꯥꯝ ꯁꯥꯡ ꯁꯦꯝꯒꯅꯨ ꯁꯨꯝ ꯄꯤꯛꯅ ꯁꯦꯝꯃ ꯑꯗꯨꯝ ꯌꯥꯏꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯅꯠꯇ꯭ꯔꯣ ꯇ꯭ꯔꯤꯞꯇꯨ ꯑꯩ ꯗꯦꯜꯂꯤ ꯅꯠꯇꯦ ꯆꯠꯂꯨꯏꯁꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯀꯤꯂꯣꯃꯤꯇꯔ ꯀꯨꯟꯊ꯭ꯔꯥꯗꯤ ꯆꯠꯇꯣꯏꯅꯤ ꯅꯣꯡꯃꯗ ꯑꯒꯁꯀꯤ 15 ꯅꯪ ꯕꯦꯅꯔ ꯄꯥꯏꯔꯒ ꯁꯤꯜꯗ ꯄꯨꯔꯥ ꯔꯥꯎꯟ ꯇꯧꯔꯨꯔꯣꯅ ꯑꯗꯨꯗꯤ ꯑꯁ ꯑꯗꯣꯝꯗꯤ ꯄꯨꯔꯥ ꯐꯦꯃꯁ ꯑꯣꯏꯅꯤꯍꯦ ꯀꯔꯤ ꯑꯗꯨꯝꯗꯤ ꯄꯨꯔꯥ ꯐꯦꯃꯁ ꯑꯣꯏꯔꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯇꯧꯁꯤꯜꯗ ꯃꯅꯨꯡ ꯇꯧ ꯉꯝꯃꯣꯏꯗꯔꯣ ꯑꯗꯨꯗꯤ ꯁꯤꯜꯗ ꯃꯅꯨꯡꯗ ꯑꯩꯗꯤ ꯍꯦꯜꯃꯦꯠ ꯑꯩꯒꯤ ꯀꯣꯛꯀꯤꯗꯣ 15 ꯑꯒꯁ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤꯅꯦ ꯕꯦꯜꯗꯣ ꯎꯝ ꯑꯗꯨꯗꯤ ꯑꯩ ꯇꯧꯕ ꯌꯥꯔꯔꯣꯏ ꯀꯅꯥꯒꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯕꯦꯜ ꯀꯅꯥꯝ ꯂꯩꯇꯦ ꯍꯦꯜꯃꯦꯠ ꯂꯩꯇꯦꯔꯣ ꯑꯩꯈꯣꯏ ꯈꯨꯟꯗꯅꯦ ꯑꯗꯨꯒꯨꯝꯕꯒꯤ ꯍꯦꯜꯃꯦꯠꯀꯤ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇꯦꯕ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯎꯝ ꯑꯩꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯩ ꯅꯣꯔꯃꯦꯜ ꯁꯥꯏꯀꯜ ꯑꯍꯥꯟꯕ ꯅꯣꯔꯃꯦꯜ ꯁꯥꯏꯀꯜ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯆꯠꯂꯒ ꯃꯤꯅ ꯈ꯭ꯋꯥꯏꯅ ꯏꯁꯄꯣꯔꯠ ꯁꯥꯏꯀꯜꯅꯤꯅꯀꯣ ꯗꯥꯁꯦ ꯃꯤꯅ ꯈ꯭ꯋꯥꯏꯅ ꯏꯁꯄꯣꯔꯠ ꯁꯥꯏꯀꯜꯅꯤꯅꯀꯣ ꯎꯝ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯁꯥꯏꯀꯜꯗꯅꯤꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯇꯣꯏꯁꯦ ꯑꯩꯅ ꯑꯗꯨꯅꯦ ꯅꯣꯔꯃꯦꯜ ꯁꯥꯏꯀꯜ ꯆꯠꯂꯣ ꯁꯥꯏꯀꯜꯗ ꯃꯃꯥꯡꯗ ꯐ꯭ꯂꯦꯛ ꯊꯦꯜꯂꯒ ꯆꯠꯂꯣ ꯑꯗꯨ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯪꯉꯠꯂ ꯇꯣꯛꯑꯦ ꯀꯅꯥ ꯄꯥꯔꯃꯤꯁꯟ ꯌꯥꯎꯕ꯭ꯔꯥ ꯍꯪꯉ ꯇꯣꯛꯑꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯣꯏ ꯐ꯭ꯔꯤꯅꯤꯍꯦ ꯄ꯭ꯂꯤꯁ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨꯍꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯑꯩꯗꯨ ꯂꯣꯀꯦꯜ ꯑꯩ ꯂꯣꯀꯦꯜ ꯏꯗꯣꯏꯅꯦꯕ ꯃꯄꯥꯟ ꯆꯠꯄꯩꯗꯤ ꯄꯨꯂꯤꯁꯀꯤ ꯑꯌꯥꯝꯕ ꯃꯍꯧ ꯇꯥꯏꯌꯦꯕ ꯅꯪ ꯀꯥꯏ ꯃꯄꯥꯟꯗ ꯅꯪ ꯁꯤꯜꯗ ꯃꯅꯨꯡ ꯀꯣꯏꯔꯒ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯗꯣꯏꯒꯦ ꯑꯩꯗꯨꯒ ꯂꯣꯀꯦꯂꯤꯇꯤꯒꯤ ꯏꯗꯣꯏꯅꯦꯕ ꯀꯩꯅꯣ ꯕꯦꯅꯔꯗꯨꯒ ꯕꯦꯅꯔꯗ ꯏꯕꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯍꯦꯜꯃꯦꯠ ꯃꯊꯧ ꯇꯥꯗꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯣꯀꯦꯜꯒꯤ ꯑꯗꯨ ꯑꯩ ꯈꯜꯂꯤ ꯅꯨꯃꯤꯠꯇ ꯐ꯭ꯔꯤꯅꯤ ꯂꯣꯀꯦꯜꯗꯅꯦꯕ ꯐ꯭ꯔꯤ ꯑꯇꯣꯞꯄ ꯒꯨꯍꯥꯇꯤꯒꯨꯝꯕ ꯍꯥꯞꯆꯣꯡꯒꯨꯝꯕ ꯑꯩ ꯆꯠꯂꯣꯏꯦꯕ ꯂꯣꯀꯦꯂꯤꯇꯤꯁꯤꯡꯁꯦ ꯃꯅꯨꯡꯗ ꯑꯦꯔꯤꯌꯥꯁꯤꯅꯦ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯅꯪ ꯁꯤꯜꯗ ꯑꯦꯔꯤꯌꯥ ꯃꯅꯨꯡ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯍꯦꯜꯃꯦꯠ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ
ꯅꯠꯇꯦꯕ ꯄꯨꯂꯤꯁꯀꯤ ꯑꯌꯥꯕ ꯑꯗꯨꯝꯕ ꯈꯟꯖꯤꯜꯂꯛꯏꯕ ꯍꯣꯔꯦꯟ ꯁꯨꯝ ꯍꯪꯒꯜꯂꯗꯤ ꯁꯤꯖꯃꯟꯗ ꯀꯔꯤꯝ ꯍꯪꯉꯣꯏ ꯀꯅꯥꯝ ꯍꯪꯉꯣꯏ ꯂꯣꯏ ꯐ꯭ꯔꯤꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯅꯥ ꯄꯨꯂꯤꯁꯅ ꯀꯦꯁ ꯇꯧ ꯉꯝꯃꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯅꯠꯇ꯭ꯔꯒꯅꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯅꯠꯇ꯭ꯔꯒ 30 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯩꯅ ꯍꯥꯏꯁꯦ 15 ꯑꯒꯁꯇ ꯆꯠꯂꯨ 15 ꯑꯒꯁꯇ ꯀꯅꯥꯝꯃꯅ ꯊꯤꯡꯉꯣꯏ ꯑꯗꯨꯒ ꯑꯗꯨ ꯕꯦꯅꯥꯗꯣ ꯅꯪꯉꯣꯏꯑꯕ ꯑꯩꯁꯨ ꯆꯤꯡꯊꯣꯛꯄꯁꯨ ꯑꯩ ꯃꯇꯝ ꯕꯦꯅꯔ ꯊꯦꯂꯒ ꯅꯪ ꯆꯠ ꯉꯝꯃꯣꯏꯗꯔꯣ ꯁꯥꯏꯀꯜꯗꯨꯒ ꯑꯩ ꯉꯪꯃꯅꯤ ꯑꯗꯨꯕꯨꯗꯤ ꯉꯪꯃꯅꯤꯅꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯕꯦꯅꯥ ꯊꯦꯂꯒ ꯁꯥꯏꯀꯜ ꯆꯠꯂ ꯀꯣꯏꯔꯨꯔꯣ ꯂꯥꯛꯑꯣ ꯑꯣ ꯑꯌꯨꯛꯇꯒꯤ ꯍꯥꯏꯗꯤꯅꯦ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯌꯨꯝ ꯆꯪꯗꯕ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯩꯀꯥꯏ ꯀꯣꯏꯕꯅꯦ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯅꯪ ꯗꯥꯏꯔꯦꯛ ꯀꯣꯏꯔ ꯈꯣꯠꯂꯒ ꯌꯨꯝ ꯆꯠꯂ ꯂꯣꯏꯔꯦ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯅꯤ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯌꯨꯝ ꯆꯪꯕ ꯑꯗꯨꯝ ꯌꯥꯔꯦ ꯆꯪꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯨ ꯃꯩ ꯁꯦꯝ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ 15 ꯑꯒꯁ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯀꯥꯏ ꯀꯣꯏꯗꯅꯣ ꯃꯌꯥꯝ ꯆꯪꯍꯜꯂꯛꯁꯤ ꯍꯥꯏꯅ ꯑꯗꯨ ꯁꯦꯝꯃꯣ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯣꯏꯔꯁꯨ ꯅꯪ ꯀꯣꯏꯕꯩꯁꯨ ꯃꯇꯝ ꯐꯪꯉꯦ ꯕ꯭ꯂꯣꯛꯇꯨ ꯃꯤ ꯃꯌꯥꯝꯒꯁꯨ ꯍꯥꯞꯆꯟꯕ ꯌꯥꯔꯦ ꯃꯌꯥꯝꯁꯨ ꯈꯪꯉꯦꯅ ꯃꯌꯥꯝ ꯈꯪꯉꯤꯅꯦ ꯑꯁꯤꯗꯤ ꯕ꯭ꯂꯣꯒꯔꯅꯦꯅ ꯑꯗꯨꯅꯦ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯏꯌꯦꯕ ꯑꯗꯨ ꯀꯅꯥꯝ ꯐꯥꯔꯣꯏꯕ 15 ꯑꯒꯁꯇ ꯀꯅꯥꯝ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯐꯥꯔꯣꯏ ꯄꯨꯂꯤꯁ ꯑꯗꯨ ꯅꯨꯃꯤꯠꯇ ꯐ꯭ꯔꯤꯅꯤ ꯑꯗꯨꯗ ꯕꯥꯏꯛꯀꯤ ꯑꯣꯏꯅ ꯁꯥꯏꯀꯜ ꯐꯥꯔꯣ ꯕꯥꯏꯛꯀꯤ ꯑꯣꯏꯅ ꯐꯥꯅꯤ ꯁꯥꯏꯀꯜ ꯐꯥꯅꯦꯕ ꯑꯗꯨꯗꯣ ꯁꯥꯏꯀꯜ ꯐꯥ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯕꯥꯏꯛꯁꯨ ꯐꯥꯔꯣꯏ ꯁꯥꯏꯀꯜ ꯐꯥꯕ ꯍꯥꯏꯁꯦ ꯈꯪꯕ ꯁꯥꯏꯀꯜꯒꯤ ꯃꯣꯏꯒꯤ ꯐꯥꯕ ꯑꯇꯣꯞꯄ ꯗꯦꯁ ꯗꯦꯁꯇꯒꯤ ꯂꯥꯛꯄꯗꯨꯅꯦꯕ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯥꯛꯄꯗꯨꯅꯦꯕ ꯐꯥꯏꯁꯦ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯑꯥꯏ ꯀꯥꯔꯗ ꯌꯦꯡꯉꯅꯤ ꯃꯣꯏ ꯄꯥꯁ ꯌꯦꯡꯉꯒ ꯐꯥꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯂꯣꯀꯦꯂꯤꯇꯤꯗꯨ ꯌꯥꯝ ꯊꯤꯔꯣꯏꯑꯦꯕ ꯃꯄꯥꯟ ꯆꯠꯄꯗꯨꯅꯦꯕ ꯂꯥꯁꯇ ꯄꯨꯂꯤꯁꯀꯤ ꯅꯪꯒꯤ ꯏꯁꯇꯦꯠꯀꯤ ꯑꯌꯥꯕꯒꯤ ꯆꯦ ꯄꯤꯔꯛꯎ ꯍꯥꯏꯅ ꯑꯥ ꯃꯊꯧ ꯇꯥꯏꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯃꯇꯩ ꯂꯥꯛꯑꯝꯗꯣ ꯈꯪꯕ ꯅꯤꯁꯥꯃꯇꯩ ꯂꯥꯛꯑꯝꯃꯤꯗꯣ ꯃꯥꯒꯤ ꯎꯝ ꯃꯣꯏ ꯑꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯣꯏ ꯆꯦ ꯆꯥꯡ ꯄꯤꯔꯛꯑꯦꯕ ꯎꯝ ꯑꯌꯥꯕ ꯄꯤꯔ ꯂꯥꯛꯏꯗꯣꯏꯅꯦꯕ ꯑꯩ ꯏꯊꯟꯗꯤ ꯂꯣꯀꯦꯂꯤꯇꯤꯒꯤꯗꯅꯤꯗ ꯌꯥꯝ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯇꯥꯎꯟ ꯅꯠꯇꯅꯦꯕ ꯃꯅꯨꯡꯗꯅꯦꯕ ꯑꯗꯨꯅꯦ ꯂꯣꯀꯦꯜ ꯐ꯭ꯂꯦꯛ ꯄꯥꯏꯔꯒ ꯆꯠꯂꯣ ꯀꯅꯥꯝ ꯀꯩꯅꯣ ꯐ꯭ꯂꯦꯛ ꯄꯥꯏꯗꯨ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯑꯃ ꯍꯥꯞꯆꯟꯕ ꯅꯠꯇ꯭ꯔꯣ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛꯇꯣ ꯑꯗꯣ ꯍꯥꯞꯆꯜꯂꯁꯨ ꯌꯥꯔꯦ ꯑꯩ ꯃꯩꯇꯩꯒꯤ ꯐ꯭ꯂꯦꯛ ꯍꯥꯞꯄꯣꯏ ꯑꯗꯨꯅꯗꯤ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛ ꯍꯥꯞꯄꯒ ꯆꯠꯂꯨꯕ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯀꯩꯅꯣꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯜꯂꯒ ꯀꯔꯤꯡꯄꯨꯟꯁꯀꯤ ꯕꯥꯏꯄꯥꯁ ꯈꯪꯕ꯭ꯔꯥ ꯑꯥ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯕ ꯀ꯭ꯔꯣꯁꯤꯡꯗꯣ ꯑꯇꯣꯞꯄ ꯆꯠꯄꯒꯤ ꯑꯦꯝꯅꯤ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯔꯦ ꯑꯩꯅ ꯍꯥꯏꯌꯦ ꯅꯪ ꯇꯥꯎꯟ ꯃꯅꯨꯡ ꯆꯪꯉꯨ ꯇꯥꯎꯟ ꯃꯅꯨꯡꯗ ꯀꯣꯏꯔꯨ ꯍꯥꯏꯅꯤ ꯇꯥꯎꯟ ꯃꯅꯨꯡꯗ ꯀꯣꯏꯔꯨ ꯍꯥꯏꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯥꯎꯟ ꯃꯅꯨꯡꯗ ꯆꯠꯇꯣꯏꯅꯦꯕ ꯃꯦꯗꯤꯀꯦꯜ ꯇꯥꯟꯅ ꯑꯩ ꯆꯠꯇꯣꯏꯅꯦꯕ ꯎꯝ ꯃꯦꯗꯤꯀꯦꯜꯗꯒꯤ ꯏꯃꯥꯟꯅꯕ ꯐꯪꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯆꯠꯂꯒ ꯈꯨꯟ ꯆꯠꯂꯒ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯕꯦꯅꯔ ꯄꯥꯏꯔꯗꯤ ꯈꯪꯉꯤ ꯑꯁꯤꯗꯤ ꯕ꯭ꯂꯣꯒꯔꯅꯤ ꯍꯥꯏꯅ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯎꯒꯠꯂꯅꯦꯕ ꯑꯩꯗꯤ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯁꯤꯒ ꯂꯣꯀꯦꯜꯗꯗꯤ ꯀꯩꯅꯣ ꯇꯦꯗꯤ ꯕꯤꯌꯥꯔ ꯕꯣꯏ ꯂꯩꯅ ꯖꯪꯒꯂꯤ ꯕꯣꯏ ꯂꯩ ꯎꯝ ꯑꯣꯏꯅ ꯇꯦꯗꯤ ꯕꯤꯌꯔ ꯀꯥꯞꯄ ꯁꯥꯏꯀꯜꯗ ꯊꯦꯜꯂꯣ ꯅꯪꯒꯤ ꯐ꯭ꯂꯦꯛꯗꯣ ꯊꯦꯜꯂꯒ ꯅꯪ ꯆꯠꯂꯣ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯃꯌꯥꯝꯅ ꯔꯦꯂꯤ ꯇꯧꯕ ꯈꯣꯠꯄ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯨ ꯈꯣꯠꯂꯒ ꯃꯌꯥꯝꯗ ꯈꯔ ꯁꯨꯝ ꯑꯩꯗꯤ ꯂꯋꯥꯏ ꯁꯦꯜ ꯍꯥꯞꯄꯅꯤꯅ ꯄꯨꯔꯥ ꯐꯣꯀꯁ ꯐꯪꯒꯅꯦꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯎꯝ ꯑꯁꯤ ꯀꯣꯛꯇ ꯍꯥꯞꯄꯁꯦ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯂꯦꯡꯗꯦꯕ ꯊꯕꯥꯛꯇ ꯍꯥꯞꯄ ꯍꯛꯆꯥꯡ ꯅꯣꯝ ꯑꯗꯨꯃꯛꯀꯅꯦꯕ ꯈꯪꯉꯕ ꯑꯩ ꯊꯕꯥꯛꯀꯤ ꯕꯦꯜꯗ ꯂꯩꯒꯦ ꯇꯧꯔꯝꯃꯦ ꯊꯕꯥꯛꯀꯤꯗꯣ ꯂꯦꯡꯉꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯂꯩꯗ꯭ꯔꯕ ꯎꯝ ꯍꯛꯆꯥꯡ ꯊꯣꯡꯕꯗ ꯍꯛꯆꯥꯡ ꯁꯥꯏꯀꯜ ꯖꯥꯛꯀꯤꯡꯗ ꯀꯣꯛꯁꯤꯅꯗꯤ ꯈꯔ ꯈꯤꯇꯪ ꯕꯦꯂꯦꯟꯁ ꯄꯣꯡ ꯉꯝꯃꯤꯅꯀꯣ ꯎꯝ ꯑꯗꯨꯅ ꯀꯣꯛꯇꯣ ꯑꯗꯨꯒꯤꯗꯣ ꯂꯩ ꯑꯩ ꯑꯣꯔꯗꯔ ꯇꯧ ꯂꯨꯄꯥ 130 ꯎꯝ ꯑꯗꯨ ꯇꯥꯡꯉꯤꯉꯣ ꯑꯗꯨꯝꯉꯣ ꯃꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯇꯥꯔꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯂꯩꯖꯅꯤ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯖꯅꯤ ꯀꯩꯅꯣ ꯎꯝ ꯑꯩꯒꯤ ꯕꯦꯇ꯭ꯔꯤ 26 ꯑꯗꯨꯗꯤ ꯄꯨꯡ ꯑꯃ ꯃꯈꯥꯏꯕ ꯄꯨꯡ ꯑꯃ ꯃꯈꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩꯒꯤ 14ꯗꯅꯤ ꯕꯦ ꯕꯦꯇ꯭ꯔꯤꯔꯣ ꯎꯝ ꯑꯩ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯄꯨꯔꯥ ꯑꯩ ꯂꯣꯏꯔ ꯊꯝꯃꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯌꯦꯡꯅꯤ ꯀꯅꯥꯅꯣ ꯂꯩꯁꯤ ꯌꯦꯡꯅꯤꯁꯦ ꯀꯅꯥ ꯈꯪꯗꯦ ꯗꯥꯁꯦ
ꯅꯠꯇ꯭ꯔꯒ ꯈꯥꯏꯕꯣꯛꯇ ꯊꯝꯕꯗ ꯅꯨꯡꯗꯥꯡ ꯑꯣꯏ ꯕꯥꯏꯅꯦꯁ ꯑꯩꯗꯤ ꯄꯨꯔꯥ ꯁꯨꯝ ꯍꯥ ꯑꯩ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯗꯤꯌꯝꯗ ꯁꯨꯝ ꯂꯩ ꯑꯣ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯑꯣꯇꯣ ꯊꯝꯃꯤꯔꯣ ꯎꯝ ꯑꯩꯗꯤ ꯅꯠꯇꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯄꯨꯔꯥ ꯕꯥꯏꯅꯦꯁ ꯂꯣꯗ ꯑꯌꯨꯛ ꯑꯣꯏꯔꯒꯅ ꯃꯤꯗꯤꯌꯝꯗ ꯃꯤꯗꯤꯌꯝꯗꯅꯤ ꯑꯩ ꯑꯩꯒꯤꯗꯤ ꯃꯤꯗꯤꯌꯝ ꯂꯣ ꯀꯔꯤꯝ ꯂꯩ ꯑꯗꯨꯝ ꯂꯩꯌꯦ ꯑꯩ ꯂꯣꯏꯅ ꯂꯩꯁꯦ ꯑꯩ ꯏꯕꯥꯅꯤ ꯂꯣꯏꯅ ꯊꯝꯃꯤꯁꯦ ꯍꯧꯖꯤꯛ ꯃꯤ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯀꯅꯥꯅꯣ ꯌꯦꯡꯉꯤꯌꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯔꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯌꯦꯡꯁꯦ ꯐꯠꯇ꯭ꯔꯣ ꯎꯝ ꯑꯩ ꯁꯥꯏꯀꯦꯜ ꯄ꯭ꯂꯥꯟꯁꯦ ꯀꯨꯏꯔꯝꯃꯤ ꯑꯩꯅꯅꯦ ꯃꯃꯥꯡꯗꯅꯦ ꯃꯃꯥꯗ ꯍꯥꯏꯕ ꯈꯪꯉꯕ ꯑꯩ ꯎꯝ ꯃꯦꯝꯕꯔꯒꯤ ꯑꯌꯥꯕ ꯂꯧꯒꯦ ꯕꯦꯅꯔ ꯁꯦꯝꯒꯦ ꯀꯩꯅꯣꯐꯧ ꯎꯝ ꯖꯤꯔꯤꯕꯧ ꯆꯠꯂꯨꯒꯦ ꯄꯨꯂꯤꯁꯀꯤ ꯑꯌꯥꯕ ꯂꯧꯒꯦ ꯑꯦꯝ ꯑꯦꯜ ꯑꯦꯒꯤꯗꯩ ꯑꯌꯥꯕ ꯆꯦ ꯑꯃ ꯂꯧꯔꯛꯀꯦꯅ ꯈꯪꯉꯕ ꯎꯝ ꯑꯗꯣ ꯃꯃꯥꯅ ꯆꯠꯈꯤꯅ ꯍꯥꯏꯅ ꯊꯤꯡꯉꯦꯕ ꯃꯃꯥꯡꯗ ꯅꯣꯔꯃꯦꯜ ꯁꯥꯏꯀꯦꯜꯗ ꯑꯩ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕ ꯆꯤꯡ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯎꯝ ꯀꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯗ꯭ꯔꯤꯕ ꯆꯠꯀꯅꯨ ꯅꯪ ꯃꯊꯟꯗꯗꯤ ꯆꯠꯀꯅꯨ ꯃꯃꯥꯅ ꯊꯥꯗꯦꯕ ꯅꯪ ꯄꯨꯂꯤꯁꯀꯤ ꯑꯌꯥꯕ ꯂꯧꯔꯗꯤ ꯆꯠꯂꯦ ꯂꯝꯕꯤꯗ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯅ ꯆꯤꯡ ꯃꯅꯨꯡꯗ ꯆꯠꯇꯣꯏꯅꯤꯅ ꯎꯝ ꯖꯤꯔꯤꯗꯕꯨꯗꯤ ꯆꯪꯉꯗꯤ ꯂꯩꯐꯝ ꯂꯩꯌꯦꯕ ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯀꯥꯈꯠꯇꯣꯏꯃꯤꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗꯩ ꯃꯤ ꯃꯑꯣꯡ ꯆꯥꯗꯦꯅ ꯖꯤꯔꯤ ꯃꯈꯩꯁꯤꯗꯤ ꯆꯠꯀꯅꯨ ꯅꯪ ꯃꯊꯟꯗ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯅꯪ ꯑꯗꯨꯅ ꯑꯒꯣꯔꯇꯣꯂꯥ ꯅꯤꯄꯥꯗꯣ ꯀꯥꯏꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯤꯀꯤꯝ ꯆꯠꯂꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯗ꯭ꯔꯤꯕꯣ ꯃꯥꯒ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯂꯧꯔ ꯃꯣꯏ ꯍꯥꯏꯗꯤ ꯁꯤꯀꯤꯝ ꯆꯠꯂꯤ ꯁꯥꯏꯀꯜ ꯃꯣꯏ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯥ ꯑꯞꯒ꯭ꯔꯦꯠ ꯇꯧꯔꯛꯄꯔꯣ ꯇꯧꯔꯛꯄꯅꯤ ꯑꯩ ꯆꯪꯉꯨꯗꯦ ꯃꯥꯒꯤꯗ ꯂꯥꯛꯄꯅꯦꯕ ꯑꯩ ꯆꯪꯉꯨꯗꯦ ꯍꯟꯗꯛ ꯃꯔꯛ ꯃꯥꯏ ꯆꯦꯅꯦꯜꯗꯒ ꯎꯝ ꯒꯨꯋꯥꯇꯤ ꯇꯧꯔꯕ ꯃꯥꯕꯨ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯍꯥ ꯃꯥ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯅꯈꯣꯟ ꯇꯥꯗꯔꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯑꯣ ꯍꯜꯂꯣ ꯇꯥꯔꯦ ꯇꯥꯔꯦ ꯍꯣꯏ ꯏꯃ ꯍꯧꯖꯤꯛꯃꯨꯛ ꯀꯅꯥꯅꯣꯝ ꯂꯥꯏꯚ ꯊꯥꯏꯑꯦ ꯇꯧꯔꯤꯁꯤꯅꯤꯅ ꯍꯣꯏ ꯏꯃ ꯀꯅꯥꯅꯣ ꯂꯥꯏꯌꯦꯠ ꯑꯖꯤꯠ ꯀꯅꯥ ꯂꯥꯏꯌꯦꯠ ꯑꯖꯤꯠ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯍꯧꯖꯤꯛꯇ ꯍꯣꯏꯅꯦ ꯆꯪꯉꯁꯤꯔꯣ ꯁꯤꯔꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯍꯥꯏꯁꯤꯅꯤꯉꯣ ꯀꯅꯥꯅꯣ ꯆꯪꯗꯣꯔꯤꯁꯤꯕꯣ ꯊꯣꯛꯇꯦꯅ ꯀꯔꯤ ꯍꯧꯖꯤꯛꯄꯨ ꯑꯦꯜ ꯊꯥꯕ꯭ꯔ ꯍꯥꯏꯁꯦ ꯂꯣꯏꯔꯦꯉꯣ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯩ ꯉꯝꯃꯔꯣꯏ ꯆꯪꯕꯒ ꯑꯩ ꯁꯤ ꯑꯦꯜ ꯕꯤ ꯂꯣꯏꯔꯤꯕ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯃꯤ ꯑꯩ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯥꯏꯔꯅꯤ ꯑꯩ ꯏꯗꯤꯇꯤꯡ ꯆꯪꯒꯗ꯭ꯔꯣꯕꯅꯤ ꯑꯩꯕꯨꯗꯤ ꯆꯪꯉꯔꯣꯏ ꯑꯩꯗꯤ ꯀꯅꯥꯕꯨ ꯆꯪꯉꯔꯣꯏ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯣꯔꯦ ꯆꯪꯉꯔꯣꯏ ꯑꯁꯤ ꯉꯥꯛꯇꯪ ꯁꯨꯅꯔꯝꯃꯒ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒ ꯆꯪꯒꯗ꯭ꯔꯣꯃꯤ ꯎꯝ ꯀꯅꯥ ꯑꯦꯜꯕꯤꯅ ꯆꯪꯉꯔꯣꯏ ꯑꯩ ꯏꯗꯤꯇꯤꯡꯅ ꯆꯪꯈꯤꯗ꯭ꯔꯣꯃꯤ ꯑꯩ ꯗꯥꯁꯦ ꯑꯩ ꯎꯝ ꯍꯧꯖꯤꯛꯅꯦ ꯑꯗꯨꯝ ꯁꯥꯏꯀꯦꯜ ꯀꯥꯞꯄ ꯋꯥꯅꯤ ꯚꯤꯗꯤꯑꯣꯗꯤ ꯑꯅꯤ ꯑꯍꯨꯝ ꯊꯝꯃꯦ ꯈꯪꯕ ꯑꯩ ꯅꯝꯁꯟ ꯊꯝꯃꯦ ꯏꯆꯦ ꯑꯁꯥ ꯂꯥꯛꯏꯅꯦ ꯅꯣꯏ ꯈꯪꯒꯅꯤ ꯂꯣꯏꯅ ꯑꯣ ꯃꯥ ꯑꯦꯜꯕꯤꯒ ꯀꯅꯥꯝ ꯂꯥꯛꯑꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯑꯣ ꯂꯥꯎꯔ ꯇꯧꯋꯦꯅ ꯏꯆꯦ ꯑꯁꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯅꯣꯏ ꯈꯪꯒꯅꯤ ꯂꯣꯏꯅ ꯑꯣ ꯀꯧꯅꯔꯣꯏ ꯑꯃꯇ ꯃꯥ ꯉꯁꯥꯏꯗꯒꯤ ꯂꯥꯛꯑꯒ ꯂꯨꯝ ꯂꯩꯔꯝꯖꯥꯠꯅꯤ ꯃꯥꯗꯤ ꯉꯁꯥꯏꯒꯩ ꯉꯁꯥꯏ ꯂꯨꯝ ꯂꯩꯔꯤꯔꯣ ꯍꯥꯏꯁꯦ ꯃꯥꯗꯤ ꯉꯁꯥꯏꯉꯩꯗꯤ ꯉꯁꯥꯏꯉꯩ ꯑꯩꯈꯣꯏꯗ ꯃꯩꯒꯤ ꯄꯨꯔ ꯂꯥꯛꯏꯖꯥꯠꯅꯤ ꯃꯩꯕꯨꯟ ꯄꯨꯔ ꯂꯥꯛꯏ ꯖꯥꯠꯅꯤ ꯃꯥꯗꯤ ꯀꯧꯅꯔꯣꯏ ꯍꯥꯏꯌꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯌꯦ ꯏꯆꯦ ꯏꯁꯥꯁꯦ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯈꯪꯉꯤ ꯂꯣꯏꯅ ꯀꯧꯅꯔꯣꯏ ꯑꯃꯇ ꯍꯥꯏꯌꯦ ꯍꯣ ꯂꯥꯛꯄꯒ ꯃꯩꯕꯨꯟꯁꯤꯗꯤ ꯑꯣ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯞꯇꯣ ꯂꯩꯗꯅ ꯃꯥꯒꯤ ꯂꯥꯏꯞꯇꯣ ꯆꯪꯕꯤꯔꯨꯗꯅ ꯑꯗꯨꯅꯤ ꯃꯥ ꯃꯩ ꯍꯧꯔꯤꯁꯦ ꯏꯆꯦꯖꯥ ꯑꯩꯈꯣꯏꯗꯤ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯅꯤ ꯏꯆꯦ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯁ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯂꯩ
ꯈꯪꯗꯦ ꯍꯣꯏ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯏꯆꯦ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯅꯤ ꯄ꯭ꯔꯤꯟꯁ ꯀꯔꯤ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯍꯥꯏꯔꯣꯅꯦ ꯀꯩꯅꯣ ꯑꯩꯕꯨ ꯀꯩ ꯋꯥꯔꯤꯅꯣ ꯆꯦ ꯆꯥꯅ ꯋꯥꯔꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯅꯦ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯉꯥꯡꯉꯝꯃꯤꯗꯨꯅꯤꯅ ꯀꯩ ꯋꯥꯔꯤꯅꯣ ꯀꯥꯎꯔꯦ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯦ ꯀꯥꯎꯔꯦ ꯑꯩꯕꯨ ꯆꯦ ꯉꯁꯥꯏ ꯂꯥꯛꯄꯗꯩ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯋꯥꯔꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯒ꯭ꯔꯦꯅꯦ ꯀꯥꯎꯔꯦ ꯆꯦ ꯑꯁꯥ ꯂꯥꯛꯄꯗꯩ ꯀꯥꯎꯒ꯭ꯔꯦ ꯏꯆꯦ ꯆꯠꯈ꯭ꯔꯕꯣ ꯈꯪꯗꯦ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯁꯦ ꯎꯝ ꯂꯩ ꯃꯤ ꯑꯃ ꯂꯩꯌꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯇꯦꯗꯤ ꯕꯤꯌꯔꯒꯤꯅꯦ ꯇꯦꯗꯤ ꯕꯤꯌꯔ ꯇꯦꯗꯤ ꯕꯤꯌꯔ ꯕ꯭ꯂꯣꯛ ꯀꯥꯞꯄꯁꯦ ꯈꯪꯉꯕ ꯎꯝ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃ ꯆꯪꯉꯦꯕ ꯍꯨꯔꯥꯟꯅ ꯀꯥꯞꯄꯒꯤ ꯎꯝ ꯃꯃꯥꯡ ꯀꯥꯞꯄꯗꯤ ꯍꯨꯔꯥꯟꯅ ꯍꯨꯔꯥꯟꯅ ꯅꯥꯄꯤ ꯃꯔꯨꯝꯗꯒꯤ ꯀꯥꯞꯄꯛꯇꯣꯏꯅꯦꯕ ꯎꯝ ꯑꯗꯨꯝ ꯄꯨꯔꯥ ꯐꯣꯀꯁ ꯄꯤꯗꯕꯅꯦꯕ ꯑꯗꯣ ꯐꯣꯀꯁ ꯄꯤꯉꯟꯗꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯅꯠꯇꯗꯤ ꯏꯊꯟꯇ ꯀꯥꯞꯄ ꯌꯥꯗꯦꯕ ꯎꯝ ꯃꯤꯅ ꯍꯨꯔꯥꯟꯅ ꯀꯥꯞꯄꯒ ꯃꯤꯗꯨꯒꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯧꯗꯣꯏꯅꯦꯕ ꯎꯝ ꯃꯤ ꯅꯨꯄꯤ ꯃꯣꯏꯒꯤ ꯍꯧꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯔꯤꯑꯦꯛꯁꯟꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯝꯃꯛꯇꯣꯏꯅꯦ ꯚꯤꯗꯤꯑꯣ ꯎꯝ ꯅꯨꯄꯤꯗ ꯈꯪꯗꯦ ꯖꯥꯔ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯀꯠ ꯍꯧꯗꯣꯏ ꯃꯈꯣꯏ ꯄꯥꯏꯕ ꯈꯪꯗꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯁꯝ ꯄꯥꯏꯕ ꯈꯪꯗꯦ ꯍꯧꯗꯣꯔꯤꯕ ꯎꯝ ꯑꯗꯨꯃꯥꯏꯅꯅꯦꯕ ꯇꯦꯗꯤ ꯕꯤꯌꯔ ꯍꯥꯏꯅ ꯃꯣꯏꯅ ꯐꯥꯎꯔꯤꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯏꯁꯄꯤꯠ ꯇꯧꯋꯤ ꯄ꯭ꯔꯤꯟꯁ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯈꯔ ꯏꯁꯄꯤꯠ ꯇꯧꯔꯣ ꯅꯪꯅ ꯑꯩ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯂꯩ ꯅꯣꯏ ꯕꯕꯥ ꯂꯥꯛꯑꯦ ꯑꯗꯨꯔꯒ ꯅꯪ ꯈꯔ ꯋꯥꯔꯤꯗꯣ ꯈꯔ ꯏꯁꯄꯤꯠꯇ ꯇꯧꯔꯣ ꯍꯥꯥ ꯑꯣ ꯑꯩꯒꯤ ꯋꯥꯍꯩꯗꯣ ꯀꯩꯅꯣ ꯈꯔ ꯏꯁꯀꯤꯞ ꯇꯧ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯋꯥꯍꯩꯗꯣ ꯁꯥꯡꯃꯜꯂꯦ ꯍꯥꯏꯔꯣ ꯈꯔ ꯌꯥꯡꯅ ꯇꯧ ꯍꯥꯏꯕ ꯏꯁꯄꯤꯠꯇ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯠꯆꯥ ꯑꯣ ꯋꯥꯍꯩ ꯉꯥꯡꯕꯗ ꯃꯔꯛꯇ ꯌꯥꯡ ꯏꯁꯄꯤꯠ ꯍꯥꯞꯆꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁꯄꯤꯠꯇ ꯉꯥꯡꯉꯨ ꯍꯥꯏꯕ ꯑꯠꯆꯥ ꯅꯪ ꯋꯥꯍꯩꯗꯣ ꯁꯣꯏꯔꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯌꯥꯝ ꯊꯨꯒꯜꯂꯤꯅꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯏꯁꯄꯤꯠꯇ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯩ ꯉꯔꯥꯡꯒꯤ ꯚ꯭ꯌꯨꯗꯅꯤꯀꯣ ꯅꯣꯡꯃꯗ ꯆꯥꯝꯃ ꯌꯧꯏꯗꯣ ꯋꯦꯜꯀꯝ ꯕꯦꯛ ꯃꯥꯏ ꯅ꯭ꯌꯨ ꯑꯅꯗꯔ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯉꯁꯤ ꯁꯤꯒ ꯆꯠꯇꯣꯔꯤ ꯑꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯁꯤ ꯂꯩꯔꯦ ꯁꯤꯒ ꯑꯩ ꯆꯠꯇꯣꯔꯤ ꯈꯔ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯏꯁꯄꯤꯠꯇ ꯉꯥꯡꯉꯣꯕ ꯀꯩꯅꯣ ꯏꯇꯩꯃ ꯀꯩ ꯍꯥꯏꯅꯣ ꯑꯣꯖꯥꯅꯤ ꯍꯥꯏꯌꯣ ꯑꯣꯖꯥ ꯀꯅꯥ ꯑꯣ ꯗꯥ ꯑꯖꯦꯁꯦ ꯑꯩ ꯑꯣꯖꯥꯅꯤ ꯍꯥꯏꯔꯦ ꯏꯃꯥꯏꯄꯦꯝꯃ ꯌꯨꯇꯨꯕꯔꯒꯤ ꯃꯥꯁꯇꯔꯅꯤ ꯍꯥꯏꯔꯦ ꯎꯝ ꯅꯪꯅ ꯑꯃꯗꯣ ꯑꯍꯥꯟꯕꯗꯣ ꯀꯩ ꯀꯧꯒꯦ ꯏꯕꯣꯛ ꯀꯧꯏꯔꯥ ꯀꯩ ꯀꯧꯕ꯭ꯔꯥ ꯏꯃꯣ ꯀꯩꯅꯣꯝꯃ ꯀꯧꯕꯅꯤ ꯈꯥꯕꯣꯛ ꯈꯥꯕꯣꯛ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯅꯪ ꯀꯧꯔꯤꯗꯣ ꯈꯥꯕꯣꯛ ꯍꯥꯏꯗꯤ ꯃꯥꯏ ꯌꯨꯝꯗ ꯈꯥꯂꯒꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯋꯥꯡꯒꯥꯏꯅꯦꯕ ꯃꯤ ꯑꯃꯅ ꯑꯃꯝꯅ ꯕꯣꯛꯆꯥ ꯑꯩꯈꯣꯏꯅ ꯈꯥꯄꯣꯛ ꯀꯧꯔꯤꯕ ꯑꯗꯨ ꯐꯖꯕ꯭ꯔꯥꯒ ꯍꯥꯏꯔꯛꯏꯅꯦ ꯃꯥꯅ ꯎꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯥꯏꯔꯛꯏꯗꯣ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯒ ꯍꯥꯏꯔꯛꯏꯑꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯌꯥꯝ ꯐꯥꯒꯤ ꯇꯧꯒꯟꯕꯅꯦꯕ ꯅꯪꯅ ꯃꯥꯒꯤ ꯀꯧꯔꯤ ꯃꯋꯥꯗꯣ ꯃꯣꯏ ꯏꯄꯨꯗꯣ ꯀꯃꯥꯏꯅ ꯁꯤꯒꯦ ꯈꯪꯉꯕ꯭ꯔꯥ ꯎꯝ ꯏꯄꯨꯗꯨꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯏꯄꯨꯗꯣ ꯍꯧꯖꯤꯛꯄꯣꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯔꯦꯀꯣꯔꯠ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯤꯒ꯭ꯔꯕꯣ ꯁꯤꯔꯦ ꯀꯨꯏꯔꯦ ꯁꯤꯈꯤꯕ ꯑꯩꯅ ꯀ꯭ꯂꯥꯁ 5 6 ꯀꯥ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯀꯃꯥꯏ ꯈꯪꯕ ꯃꯥꯒꯤ ꯅꯣꯡ ꯆꯨꯕ ꯃꯥꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯥꯝꯅ ꯃꯣꯏꯁꯨ ꯍꯥꯟꯅ ꯃꯨꯔꯤ ꯄꯦꯄꯥ ꯇꯧꯔꯝꯃꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯨꯔꯤ ꯄꯦꯄꯥ ꯇꯧꯔꯝꯃꯦꯕ ꯈꯪꯉꯕ ꯃꯨꯔꯤ ꯄꯦꯄꯥ ꯀꯕꯣꯛ ꯄꯦꯄꯥ ꯈꯪꯉꯕ ꯎꯝ ꯑꯩꯈꯣꯏ ꯄꯔꯦꯡꯗꯣ ꯄꯨꯔꯥ ꯃꯨꯔꯤ ꯄꯦꯄꯥ ꯉꯥꯛꯇꯅꯦꯕ ꯈꯪꯉꯕ ꯑꯅꯝꯕ ꯃꯨꯔꯤꯒ ꯃꯨꯔꯤꯁꯤ ꯆꯦꯡꯅ ꯀꯪꯗ꯭ꯔꯕ ꯈꯪꯉꯕ
ꯎꯝ ꯑꯗꯨꯝ ꯅꯨꯡꯁꯥ ꯁꯥꯔꯛꯏꯕ ꯍꯞꯇꯥ ꯑꯃ ꯅꯨꯡꯁꯥ ꯁꯥꯒꯠꯂ ꯅꯣꯡꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯁꯥꯎꯒꯠꯂꯦ ꯈꯪꯉꯕ ꯅꯣꯡꯒ ꯆꯣꯡꯁꯤꯔꯕꯅꯤꯅ ꯆꯦꯡꯒ ꯅꯝꯊꯤꯔꯦ ꯎꯝ ꯊꯝꯃꯝꯃꯤꯅꯦ ꯑꯗꯨꯒ ꯃꯥ ꯁꯥꯎꯅꯤꯡꯉꯦꯅ ꯅꯣꯡꯃꯗꯤ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯄ꯭ꯂꯤꯁ ꯄ꯭ꯔꯤꯟꯁ ꯄ꯭ꯔꯤꯟꯁ ꯑꯣ ꯄ꯭ꯔꯤꯟꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯑꯌꯥ ꯍꯥꯏꯔꯛꯎꯅꯦ ꯀꯩꯅꯣ ꯅꯪ ꯇꯥꯗ꯭ꯔꯤꯗꯨꯅ ꯑꯩ ꯇꯥꯏꯁꯤꯗꯤꯅ ꯅꯪ ꯃꯣꯕꯥꯏꯜꯗꯨ ꯀꯩꯅꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯔꯕꯣ ꯑꯍꯥ ꯑꯣꯏꯗꯤꯌꯦ ꯑꯩ ꯇꯥꯗꯦ ꯅꯪꯅ ꯑꯩꯅ ꯀꯧꯏ ꯇꯥꯗꯦ ꯅꯪ ꯑꯌꯥ ꯑꯩꯗꯤ ꯅꯪꯅ ꯀꯧꯕ ꯇꯥꯏꯁꯤꯗꯤꯅ ꯅꯪ ꯑꯩꯅ ꯀꯧꯕ ꯅꯪ ꯇꯥꯏꯕ ꯍꯣꯏ ꯇꯥꯏ ꯎꯝ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯏ ꯅꯣꯡꯁꯤꯒ ꯁꯥꯎꯅꯤꯡꯉꯦꯅ ꯀꯥꯎꯔꯨꯕꯗ ꯂꯩꯈꯣꯝꯗꯨꯒ ꯅꯥꯟꯊꯣꯛꯑꯅ ꯄꯥꯛꯂꯒ ꯂꯣꯏ ꯑꯗꯨꯝ ꯃꯈꯋꯥꯡ ꯂꯣꯏ ꯃꯈꯋꯥꯡ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯝ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯗꯨꯒꯤ ꯃꯥꯏ ꯃꯋꯥꯁꯦ ꯀꯅꯥꯅ ꯀꯥꯎꯔꯤꯕ ꯅꯣꯡꯗꯨꯒ ꯀꯥꯎꯔꯤꯕ ꯊꯑꯣꯏꯅ ꯅꯣꯡꯗ ꯑꯥ ꯅꯣꯡꯗꯕꯨ ꯀꯃꯥꯏꯅ ꯀꯥꯎꯅꯒꯦ ꯅꯣꯡ ꯁꯨꯃꯥꯡꯅ ꯅꯥꯟꯕꯅꯤꯅ ꯚꯨꯞ ꯍꯥꯏꯅ ꯇꯣꯏꯔꯦꯅ ꯑꯗꯨ ꯑꯩ ꯃꯈꯋꯥꯡ ꯇꯦꯛꯑꯦ ꯑꯗꯨ ꯐꯃꯨꯡ ꯀꯨꯜꯂꯦ ꯑꯗꯨꯝ ꯍꯧꯖꯤꯛꯄꯣ ꯔꯦꯀꯣꯠ ꯂꯩꯔꯤ ꯍꯧꯖꯤꯛꯄꯣ ꯃꯥꯏ ꯋꯥꯔꯤ ꯍꯧꯖꯤꯛꯄꯣ ꯂꯤꯟꯅꯔꯤ ꯃꯌꯥꯝ ꯆꯪꯅ ꯑ ꯅꯣꯡꯃꯇ ꯂꯥꯟ ꯊꯕꯛ ꯇꯧꯈꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯤꯁꯤꯡꯁꯦ ꯑꯗꯨꯗꯤ ꯔꯦꯀꯣꯔꯗꯅꯤꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯣ ꯔꯦꯀꯣꯔꯗ ꯂꯩꯅꯔꯤ ꯑꯩꯈꯣꯏ ꯎꯝ ꯈꯨꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯔꯦꯀꯣꯔꯠ ꯂꯩꯅꯩꯍꯦ ꯃꯥꯏ ꯊꯕꯛ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯤ ꯅꯣꯏ ꯕꯕꯥꯁꯤꯗꯤ ꯅꯪ ꯃꯥꯜꯂꯤꯅꯦ ꯄ꯭ꯔꯤꯟꯁ ꯍꯥ ꯅꯣꯏ ꯕꯕꯥꯁꯦ ꯅꯪ ꯃꯥꯜꯂꯤꯕ ꯅꯪꯒ ꯃꯁꯛ ꯈꯔ ꯑꯩꯒꯤ ꯃꯃꯥꯒ ꯑꯩꯒꯗꯤ ꯀꯅꯥ ꯃꯥꯜꯂꯤ ꯑꯩ ꯃꯃꯥ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯣꯏ ꯕꯕꯥꯒ ꯃꯥꯜꯂꯤ ꯃꯁꯛ ꯈꯔ ꯎꯝ ꯋꯥꯡꯃꯅꯤꯡ ꯅꯣꯏ ꯄꯥꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯁꯤꯗꯤꯍꯦ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥ ꯐꯥꯗꯣꯔꯦ ꯍꯨꯝꯕꯨꯇꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯌꯥꯅꯣ 70 ꯐꯥꯗꯣꯔꯦꯕ 70 70 ꯃꯌꯥ ꯂꯥꯛꯑꯦꯅꯦ ꯀꯥꯏꯗꯒꯤꯅꯣꯍꯦ ꯑꯩꯌꯥ 65 ꯍꯦꯜꯂꯝ 65 ꯈꯔ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯦꯡꯒꯥ ꯑꯣꯏꯗꯣꯏꯔ ꯑꯩꯈꯣꯏ ꯕꯕꯥ ꯃꯈꯥ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ 70 ꯃꯌꯥ ꯂꯥꯛꯑꯕꯅꯦ ꯑꯣ ꯃꯃꯥ ꯇꯈꯦꯜꯒ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯍꯟꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯜꯂꯦ ꯅꯣꯏ ꯄꯥꯗꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯗ꯭ꯔꯤꯍꯦ ꯑꯣꯏ ꯋꯥꯠꯂꯤ ꯎꯝ ꯑꯩꯈꯣꯏ ꯈꯨꯟꯗꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯅꯨꯕ ꯑꯃ ꯂꯩꯌꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯍꯤ ꯀꯌꯥꯅꯣ ꯈꯪꯉꯕ ꯎꯝ ꯆꯍꯤ 45 ꯆꯍꯤ 45 ꯍꯥꯏꯔ ꯂꯩꯔꯤ ꯃꯔꯐꯨ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯅꯠꯇꯦ ꯆꯍꯤ 90 ꯍꯧꯖꯤꯛꯄꯧ ꯂꯩꯔꯤ 90 ꯏꯌꯥꯔ ꯍꯧꯖꯤꯛꯄꯧ ꯍꯤꯡꯉꯤ ꯎꯝ 90 ꯏꯌꯥꯔ ꯍꯧꯖꯤꯛꯐꯥꯎ ꯑꯣ ꯍꯤꯡꯉꯤ ꯑꯣ ꯄ꯭ꯔꯦꯝ ꯆꯣꯏꯔꯦ ꯈꯔ ꯎꯝ ꯅꯪ ꯑꯗꯥꯏꯗꯒꯤ ꯕꯦꯇ꯭ꯔꯤ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯗ 14% ꯌꯥꯎꯔꯤ ꯑꯩ ꯀꯌꯥꯅꯣ ꯑꯩꯒꯤ 21% ꯆꯦꯁꯤꯅ 21% ꯁꯤꯅ ꯂꯣꯏꯈ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯃꯤ ꯃꯉꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯤ ꯑꯣꯛꯀꯅꯤ ꯊꯝꯃꯁꯤ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯝꯃꯁꯤ ꯃꯥꯏ 3 ꯑꯋꯥꯔ ꯄꯨꯡ 2 ꯃꯈꯥꯏ ꯇꯥꯔꯤꯁꯤꯗꯤ ꯄꯨꯡ 2 ꯃꯈꯥꯏ ꯍꯦꯜꯂꯦꯅꯦ ꯂꯥꯏꯚ ꯑꯋꯥꯔꯁꯦ ꯑꯣ ꯑꯩꯈꯣꯏꯗꯅꯦ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯗꯨꯅꯤ ꯀꯅꯥꯅꯣ ꯏꯆꯦ ꯏꯁꯥꯁꯨ ꯁꯥꯎꯔꯝꯃꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯣꯛ ꯂꯥꯝꯃꯒ ꯀꯅꯥꯅꯣ ꯏꯆꯦ ꯑꯁꯥꯏ ꯍꯣꯛ ꯂꯥꯛꯑꯝꯃꯒ ꯇꯨꯃꯤꯟ ꯁꯥꯎꯔꯝꯃꯒ ꯇꯨꯃꯤꯟ ꯊꯣꯛꯑꯦ ꯂꯥꯛꯅꯔꯣꯏ ꯈꯪꯉꯣꯏ ꯍꯥꯏꯗꯣ ꯎꯝ ꯗꯥꯁꯦ ꯑꯥ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯂꯥꯏ ꯇꯣꯡꯕꯤꯌꯨꯀꯣ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯗꯨꯒ ꯃꯥꯅ ꯃꯩ ꯍꯧꯕ ꯌꯦꯡꯉꯨꯀꯣ
ꯑꯗꯨꯒꯗꯤ ꯃꯥꯗꯨꯒ ꯃꯥ ꯁꯥꯎꯕꯗꯨ ꯃꯪ ꯃꯪ ꯆꯣꯡꯉꯒ ꯅꯪ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯧꯖꯤꯜꯂꯨ ꯁꯥꯎꯕꯗꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯈꯪꯒꯅꯤ ꯀꯧꯔꯔꯣꯏ ꯉꯁꯤ ꯑꯃꯨꯛꯇꯪ ꯂꯣꯏꯅ ꯀꯧ ꯂꯣꯏꯅ ꯅꯣꯏ 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 ꯈꯪꯉꯅꯤ ꯂꯣꯏꯅ ꯅꯣꯏꯒ ꯂꯣꯏꯅ ꯀꯧꯅꯔꯣꯏ ꯑꯃ ꯇꯥꯏꯅꯦ ꯎꯝ ꯃꯥꯒꯤ ꯑꯁꯥꯗ ꯃꯥꯒꯤ ꯂꯥꯏꯕꯇꯨ ꯀꯅꯥꯝ ꯂꯥꯛꯑꯝꯃꯔꯣꯏ ꯈꯪꯉꯕ ꯎꯝ ꯑꯗꯨ ꯇꯧꯔꯤꯅꯤ ꯃꯥꯏꯁꯦ ꯑꯗꯨ ꯅꯠꯇꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯁꯥꯎꯔꯛꯑꯣꯏꯗꯕꯅꯤ ꯑꯗꯨꯅꯦ ꯃꯥ ꯁꯥꯎꯔꯛꯏꯁꯦ ꯐꯔꯦ ꯊꯝꯃꯁꯤ ꯑꯩ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯒꯤ ꯐꯔꯦ ꯐꯔꯦ ꯊꯝꯃꯁꯤ ꯑꯗꯨꯒ ꯅꯪ ꯕꯤꯠ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯎꯝ ꯑꯩ ꯂꯤꯞ ꯑꯣꯏꯔꯦ ꯑ